ꯔꯧꯁꯅꯨ ꯑꯗꯩ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯍꯨꯟꯗꯣꯛꯑꯝꯃꯀꯥꯟꯗ ꯃꯤ ꯅꯨꯄꯤ ꯂꯩꯕꯗꯣ ꯀꯣꯏꯅꯔꯒ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯑꯩꯅ ꯀꯩꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯃꯤꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯑꯃꯠꯇ ꯑꯣꯏꯒꯅꯤ ꯑꯩꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯒ ꯇꯣꯛꯀꯅꯦꯅ ꯈꯟꯊꯍꯧꯗꯅ ꯉꯥꯎꯃꯤꯟꯅꯔꯨꯔꯗꯤ ꯋꯥꯎ ꯀꯩꯅꯣ ꯍꯨꯟꯗꯣꯛꯑꯝꯃꯦꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯋꯥꯎ ꯑꯅꯤꯃꯛ ꯋꯥꯅꯧꯕ ꯅꯣꯏ ꯇꯧꯕꯅ ꯅꯣꯏ ꯐꯪꯕꯅꯦꯕꯀꯣ ꯑꯗꯨꯅ sigi maraksida. EPOM Media is not affiliated with any crowdfunding campaigns discussed on this podcast. These campaigns are run by individual campaigners, and viewers participate at their own risk. Every action taken is the viewer's sole responsibility. EPOM Media will not be held accountable for any consequences. Our platform focuses on social discussion and promoting a crime-free society. We do not endorse or participate in crowdfunding activities. By watching, you acknowledge and agree to these terms. Mayam Bukurumjari and a very good evening. Ipo media miyang tabir pum na magpu ahan mamagtada Suraj Khongban tabam na taram nokchari ngasi sumiyam gidamakta. Ipo media na series na puthokchari ba every Wednesday amadi Saturday na puthokchari ba Crime Diaries 67 suba habidi humpuga tare suba episode yang bida basingbu taram nokchari ikai khumna bochari loinana hanna thagachaba phongdokchari loinana Ipo media na mayam gidamakta puthokchari ba Crime Diaries pu thawai happy basingbu tawbibal khangba uchari loinana ngasi su ekhoigi humpu tare suba episode sida su ekhone disclaimer haijaba tare mamang na soduma khone thamjakhiba thamjadaba yadabagi maramna khone thamjabani haibadi below 18 years minors sing avoid to honminasi loinana ekhoigi Crime Diaries ke platform asi ekhoigi legal platform nachade haibasi masu mayamda ekhone amuktanga lauthokchari waro biroi loinana Crime Diaries haibasi ekhoi crime gi kenoda base oiraga ekhoi awareness amadi ekhoi gi every nook and corner da message si yohanjaraga ekhoi gi crime si mitigate toba gi wakhalon da khona puthok chabani loinana crime si mayam da khone spread to minaraga message se khona pass to minaraga ekhoi gi manipur da gi every nook and corner da crime si hanthaba mating leiba society ama ekhoi gi crime suklei leitaba yaraga di ohen minasi haibasi gi pandam da khona thamjari ba adugumla ba platform ni mayam na support to birak pa adugi mati hanan thagachari ngasi su ekhoi gi Crime Diaries ke humputare suba episode sponsor to birak libasi hana suba mangda dumak to birak khiba adugumla ba yamna pukchel chawraba ekhoi gi group amani haibadi ahanbada Leiden Jewelers mayam gidamakta su adumak series 9 na sponsor tobiri Leiden Jewelers mayam na kaubiganu aduga Leiden Jewelers ki ahanba outlets ekhogi sagol bani pa kaithel ani subada kwa kaithel sagaro thoda bhabok lekai da leibasida mayam na anakpa isai khudong jaba outlet mafam mada hekta changshin biraga isagi design isagi affordable oiba price ta ekhogi 100% purity guarantee tawraba adugumlaba sanagi product ni mayam si ekhogi design si ekhoi traditionally design tawna maram oiraga ekhogi manipur da henasu chusan ba henasu chanaba adugumlaba design ngaktani loinana Leiden Jewelers ke ekhogi accessories si isada loina biraga isagi lifestyle upgrade tobiyu loinana elegance oina isagi lifestyle si change tobiyu haina thamjage ani suba ekhogi sponsor sina Chawkhat Khongthang Training Institute Sagolban Bijoy Govinda Chawkhat Khongthang Training Institute mayam ge adugumlaba entrepreneurship paikhatpa yaraba ekhogi skills mayam ama extract toba yaraba adugumlaba platform amani mafam sida mayam na sungsoi soidan lengsin biraklaga ekhogi home care products sing sabata biba skills sing enhance toba sabna harabada khoi candle making dhup semba adagi ekhogi sapon semba perfume semba hair shampoo semba adagi ekhogi household items mayam ama semnabagi training kaya ama yawbana maram oiraga ekhoi isa gi haihoragadi yumgi home care solutions kaya ama su isana puthokchaba ngamgadoribani mafam asida sungsoi soidan lengsin birau aduga Chawkhat Khongthang Training Institute ki contact number na 9366286121 amuktang hana ningsing jage 9366286121 loina na nungai ba paw mana ekhogi Khongthang Chawkhat Khongthang Training Institute gi pawdam birapagi matungina ekhogi Crime Diaries ki ekhogi host ekhogi iche Robita Lema mayamgi oza Robita Lema gi reference lakpiragadi 50% discount pigani haina so ekhoida phongdok pirai aduna ozagi boarding da leiba akhogi hostel da leiba academy da leiba adagi home da leiba singna training si yawninga gadi 50% off habidi 50% discount piraga tamba yagani haina thambirai loina na ngasigi humputare suba episode Crime Diaries Ipo media na puthokchari ba support tobire singba hanana thagachari loina ngasigi topic si ozana
pubirakpa topic si chakobada bor phaba haina thambiri chakobada bor phaba si karamna phabano kari maramgi phabano crime tawdragadi phaba yaroi doini aduna karamba makhalgi crime de involve tawbano haibaduma ozadagi tamina si ahanba maktada oza su studio lengsin duna leizare ozabu taram nokcheri ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯐꯣꯝ ꯃꯦꯗꯤꯌꯥꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯁꯨꯔꯖꯄꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯜꯂꯤꯕ ꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯉꯍꯥꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯃꯟꯇ꯭ꯔꯤꯄꯨꯈ꯭ꯔꯤ ꯂꯝꯂꯣꯡꯒꯩꯗꯒꯤ ꯃꯃꯥ ꯄꯨꯅ꯭ꯌꯕꯇꯤ ꯃꯆꯥꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯒꯧꯇꯝ ꯀꯩꯅꯣ ꯃꯥꯔꯆꯦꯟ ꯅꯦꯚꯤ ꯑꯗꯨꯒ ꯃꯦꯔꯤꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯝꯕ ꯃꯆꯥꯅꯨꯄꯥꯅ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯣꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯔꯝꯕ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏ ꯁꯤ ꯐꯤꯁꯤꯃ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯏꯟꯖꯔꯛꯄꯅꯤ ꯃꯃꯥꯕꯨ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤꯀꯣ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯕꯣꯔ ꯐꯥꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯈꯨꯜꯁꯦ ꯊꯪꯅꯕꯅꯦ ꯃꯣꯏ ꯀꯣꯏꯅꯩꯁꯦ ꯀꯩꯁꯨ ꯏꯔꯥꯞ ꯂꯥꯞꯅꯗꯦꯕ ꯑꯗ ꯅꯨꯄꯥꯁꯦ ꯃꯣꯏ ꯏꯟꯈꯠꯂꯛꯄꯗ ꯑꯗꯨꯝ ꯈꯨꯜ ꯊꯪꯅꯕꯁꯦ ꯑꯗꯨꯝ ꯎꯅꯕ ꯑꯗꯨ ꯎꯅꯕꯗꯒꯤ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈꯤꯕꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯥꯏ ꯃꯔꯛ ꯃꯁꯛ ꯃꯇꯧꯁꯦ ꯐꯖꯩ ꯑꯗꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯇꯣꯞꯄ ꯀꯩꯀꯩ ꯅꯨꯄꯥ ꯍꯥꯏꯔꯛꯄ ꯈꯣꯠꯄꯁꯦ ꯃꯥꯅ ꯌꯥꯝ ꯁꯥꯎꯋꯦꯕ ꯃꯥꯅ ꯌꯥꯝ ꯁꯦꯠꯅꯩ ꯀꯩꯅꯣ ꯑꯗꯩꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯝꯕꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯀꯣꯏ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝ ꯕꯦꯕꯥꯔ ꯊꯝꯕ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯔ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯐꯖꯕ ꯅꯨꯄꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯤꯗ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯁꯤꯅ ꯒꯥꯏꯃꯆꯥꯁꯤꯅꯅꯦ ꯍꯪꯒꯠ ꯍꯟꯗꯥ ꯅꯨꯄꯤꯁꯤꯒꯤ ꯊꯣꯡꯒꯥꯟꯗ ꯅꯣꯡꯃꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯕꯨ ꯌꯧꯔꯛꯑꯗꯤ ꯊꯧ ꯁꯥꯟꯅꯗꯣꯏꯅꯦ ꯑꯗꯩ ꯃꯌꯥꯝꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯁ ꯑꯁꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯑꯗꯤ ꯊꯧ ꯁꯥꯟꯅꯔꯅꯤ ꯑꯗꯣ ꯄꯦꯇ꯭ꯔꯣꯜꯒꯁꯦ ꯈꯥꯡꯉꯝꯃꯔꯣꯏꯍꯦ ꯄꯦꯇ꯭ꯔꯣꯜ ꯌꯣꯟꯕꯈꯩ ꯍꯧꯔꯅꯤ ꯀꯥꯏꯅꯀꯣ ꯑꯗꯩ ꯑꯆꯥꯄꯣꯠ ꯑꯃ ꯁꯠ ꯑꯃꯨꯛ ꯂꯪꯁꯤꯜꯂꯝꯒꯅꯤ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯀꯥ ꯍꯦꯟꯅꯗꯤ ꯃꯕꯥꯅꯤꯁꯦ ꯎꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦꯕ ꯑꯗꯩ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕ ꯌꯥꯔꯣꯏꯀꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕ ꯌꯥꯔꯣꯏ ꯁꯤ ꯌꯥꯝ ꯍꯥꯏꯑꯦꯕ ꯃꯥꯅ ꯑꯗꯩ ꯐꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯕꯁꯤꯗꯅꯦ ꯀꯩꯅꯣꯁꯦ ꯃꯥꯅꯗꯤ ꯑꯗꯨꯝꯁꯦ ꯐꯣꯟꯁꯦ ꯇꯧꯗꯣꯏꯅꯦꯕ ꯅꯨꯄꯤꯁꯤꯅꯗꯤ ꯏꯇꯧ ꯇꯧꯔꯛꯇꯕꯁꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯐꯣꯟꯁꯦ ꯇꯧꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤꯔꯥ ꯀꯩꯅꯣ ꯀꯥꯅ ꯍꯦꯛꯇ ꯃꯔꯩꯁꯦ ꯇꯧꯗꯣꯏꯅꯦꯕ ꯅꯨꯄꯥꯅ ꯁꯨꯝ ꯇꯧꯔꯛꯄꯗꯨꯅ ꯐꯩꯅ ꯇꯧꯕꯅꯤꯗ ꯅꯨꯄꯤꯅ ꯇꯧꯕꯁꯦ ꯅꯨꯄꯤꯗꯨꯅ ꯌꯥꯝ ꯍꯦꯟꯖꯟꯕ ꯃꯥꯟꯗ꯭ꯔꯣ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯥꯁꯤ나 ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯐꯨꯔꯤꯠ ꯑꯃ ꯊꯣꯛꯂꯛꯑꯦꯗꯅ ꯃꯇꯝꯁꯤꯒꯤꯀꯣ ꯄꯤꯔꯛꯀꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯣꯏꯔꯣ ꯑꯗꯩ ꯆꯝꯄꯜ ꯑꯣꯏꯔꯣ ꯃꯇꯝ ꯃꯇꯝꯒꯤꯁꯦ ꯃꯥꯅ ꯂꯣꯏ ꯄꯤꯔꯛꯇꯣꯏꯅꯦꯕ ꯕꯦꯛꯇꯒꯤ ꯀꯔꯤꯗꯒꯤ ꯑꯗꯣ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯈꯔ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯥꯒꯤ ꯐꯪꯉꯛꯄꯁꯦ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯑꯗꯩ ꯅꯨꯄꯤꯁꯤꯗ ꯄꯤꯅꯤꯡꯕ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯗꯨꯀꯥꯟꯗ ꯍꯦꯛ ꯂꯩꯔꯤꯉꯩꯐꯥꯎꯅꯦ ꯍꯦꯛ ꯇꯧꯐꯝ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯀꯩꯗꯧꯔꯝꯒꯅꯤ ꯀꯗꯥꯏ ꯆꯠꯂꯝꯒꯅꯤ ꯌꯨꯝꯗ ꯂꯩꯔꯝꯗꯣꯏꯔꯥꯅ ꯑꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯐꯥꯎ ꯍꯦꯛ ꯆꯠꯄꯁꯦ ꯃꯥꯅ ꯁꯥꯎꯗꯣꯏꯅꯦꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯩ ꯃꯥꯁꯦ ꯀꯣꯏꯔꯛꯇ꯭ꯔꯦꯕ ꯀꯩꯁꯨ ꯑꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯆꯠꯄ ꯑꯁ ꯑꯗꯨꯁꯨ ꯃꯥ ꯌꯥꯝ ꯆꯠꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯨ ꯆꯠꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯈꯛ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯃꯣꯏ ꯃꯅꯦ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤꯒ ꯑꯃꯨꯛ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯣꯏꯒꯤ ꯌꯨꯝ ꯃꯃꯥꯡꯗꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯊꯣꯛꯂꯛꯑꯒ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯍꯦꯛ ꯌꯥꯎꯕ ꯑꯗꯨꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯄꯥꯝꯈ꯭ꯔꯦꯕ ꯑꯗꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯀꯣꯏꯒꯦꯅ ꯑꯆꯥꯄꯣꯠ ꯄꯤꯁꯟꯗꯅ ꯑꯗ ꯁꯤꯗꯤ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯃꯦꯅ ꯍꯥꯏ ꯑꯗꯩ ꯃꯅꯦ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯑꯁ ꯌꯥꯎꯍꯦ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯈꯣꯠꯄꯅꯦꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯅꯨꯡꯉꯥꯏꯌꯦꯕ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏꯁꯦ ꯈꯨꯟ ꯊꯪꯅꯕ ꯉꯥꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯥ ꯀꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯒ ꯍꯧꯖꯤꯛꯀꯤ ꯑꯀꯣꯟꯕ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯎꯄꯥ ꯖꯤꯡ ꯑꯃꯒ ꯇꯤꯟꯅꯕꯒꯤ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯂꯦꯛꯊꯣꯛ ꯂꯦꯛꯁꯤꯟ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯛꯏꯕ ꯑꯀꯣꯟꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯖꯅ ꯃꯁꯛ ꯈꯪꯕ ꯏꯃꯨꯡ ꯃꯅꯨꯡꯅꯦꯕ ꯃꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯃꯇꯤꯛ ꯆꯥꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯥꯗꯤ ꯒꯥꯔꯤ ꯃꯆꯥ ꯑꯄꯠꯄ ꯈꯛꯇꯅꯤ ꯊꯧꯔꯤꯗꯣ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯀꯥꯔ ꯊꯧꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯍꯦꯟꯈ꯭ꯔꯦꯕ ꯃꯇꯤꯛ ꯆꯥꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ
ꯅꯨꯄꯤꯁꯦ ꯂꯨꯍꯣꯡ ꯂꯣꯏꯔ ꯍꯟꯈꯤꯕꯁꯦ ꯁꯤꯗꯒꯁꯦ ꯑꯗꯨꯝ ꯆꯠꯇꯅ ꯀꯥꯔꯁꯦ ꯃꯣꯏ ꯊꯣꯡꯒꯥꯟꯗꯒ ꯈꯥꯝꯗꯅ ꯇꯧꯕꯁꯤꯗ ꯑꯁ ꯍꯦꯛꯇ ꯃꯥꯁꯤꯅ ꯃꯊ꯭ꯋꯥꯏꯁꯦ ꯆꯥꯛꯇꯅ ꯑꯗꯩ ꯀꯩꯗꯧꯕꯩꯅꯣ ꯃꯣꯏꯅ ꯁꯤꯗ ꯈꯥꯝꯃꯤꯁꯦ ꯅꯪꯅ ꯌꯥꯗꯅ ꯈꯥꯝꯃꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯉꯁꯤ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯎ ꯅꯪ ꯅꯈꯣꯡꯗꯣ ꯊꯥꯡꯖꯧꯅ ꯀꯛꯊꯠꯀꯗꯕꯅꯤ ꯅꯪꯅ ꯁꯪꯗꯅ ꯅꯨꯄꯥꯁꯦ ꯍꯟꯗ꯭ꯔꯤꯐꯥꯎ ꯐꯣꯟ ꯋꯥꯏꯇꯤꯡ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯐꯣꯟ ꯑꯣꯐ ꯊꯝꯕꯁꯨ ꯌꯥꯔꯣꯏ ꯑꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯁꯦꯟꯅꯔꯀꯥꯟꯗ ꯑꯗꯩ ꯅꯨꯃꯤꯠꯁꯦ ꯅꯨꯡꯗꯥꯡꯐꯥꯎ ꯍꯟꯗꯗꯅ ꯃꯥꯁꯦ ꯀꯞꯇꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯈꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯗꯧꯅ ꯃꯁꯥꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯃꯥꯁꯦ ꯀꯞꯇꯅ ꯈꯣꯠꯇꯅ ꯃꯥꯁꯦ ꯑꯗꯩ ꯃꯌꯥꯝ ꯃꯃꯥꯟꯅꯕꯈꯩꯅꯒ ꯊꯦꯝꯅꯗꯅ ꯑꯗꯩ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯑꯣ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯅꯨꯡꯗꯥꯡ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯑ ꯊꯦꯝꯗꯅ ꯈꯣꯠꯇꯅ ꯑꯁ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯊꯣꯡꯒꯥꯟꯗ ꯍꯦꯛꯇ ꯂꯥꯛ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯀꯣꯏꯔꯦ ꯈꯪꯉꯕ ꯑꯔꯦꯞꯄ ꯂꯩꯔꯕ ꯅꯨꯄꯤꯒꯤ ꯊꯣꯡꯒꯥꯟꯗ ꯃꯥꯅ ꯍꯦꯛꯇ ꯂꯥꯛ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯍꯦꯛꯇ ꯀꯧꯊꯣꯛ ꯌꯥꯕ꯭ꯔꯥ ꯅꯪ ꯑꯔꯦꯞꯄ ꯂꯩꯅ ꯍꯥꯏꯗ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯛꯏꯁꯦ ꯃꯥꯅ ꯀꯣꯏꯒꯦꯅ ꯅꯪꯉꯣꯟꯗ ꯑꯇꯩꯒꯤ ꯂꯩꯁꯥꯕꯤꯗ ꯍꯥꯏꯗꯅ ꯂꯨꯍꯣꯡꯕꯗꯨ ꯂꯥꯛꯏꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯅ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯁꯥꯎꯗꯅ ꯈꯣꯠꯇꯅꯀꯣ ꯑꯗꯩꯗꯤ ꯑꯁ ꯃꯥꯁꯦ ꯑꯗꯩ ꯀꯞꯇꯅ ꯈꯣꯠꯇꯅ ꯍꯜꯂꯨꯒ ꯌꯥꯗꯗꯅ ꯑꯁ ꯊꯦꯝꯅꯗꯅ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯆꯥꯛ ꯆꯥꯗꯗꯅ ꯑꯩ ꯆꯥꯛ ꯁꯨꯡꯆꯥ ꯆꯥꯔꯣꯏ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯂꯧꯒꯦꯅ ꯊꯝꯖꯕ ꯅꯨꯄꯤꯗꯕꯨ ꯃꯥꯅ ꯀꯣꯏꯒꯦ ꯀꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯒꯥꯏꯅꯒ ꯃꯥꯁꯦ ꯃꯊꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯗꯨꯀꯥꯟꯒꯁꯦ ꯊꯣꯛꯇꯗꯅ ꯅꯥꯗꯅ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯁꯨꯝꯅꯒꯤ ꯅꯨꯄꯤꯗꯨꯅ ꯌꯥꯔꯨꯕꯁꯨ ꯅꯠꯇꯕ ꯅꯨꯄꯥꯗꯨꯅ ꯀꯣꯏꯒꯦ ꯈꯛ ꯍꯥꯏꯔꯛꯄꯗꯨꯐꯥꯎ ꯃꯥꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯃꯨꯛ ꯃꯥꯁꯦ ꯈꯔ ꯂꯩꯔꯒ ꯀꯩꯅꯣꯁꯦ ꯅꯨꯄꯥ ꯃꯥꯁꯤꯅ ꯎꯅꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯎꯅꯕꯁꯤꯗ ꯃꯃꯥꯡꯗꯤ ꯃꯣꯏꯁꯦ ꯑꯗꯨꯝ ꯆꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯦ ꯑꯀꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯀꯔꯤꯝ ꯂꯩꯇꯦꯕ ꯑꯗ ꯎꯅꯁꯤꯅ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯕꯥꯅꯤꯁꯦ ꯎꯅꯔꯦꯀꯣ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯑꯗ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯆꯦꯜꯂꯁꯤ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯍꯟꯗꯛꯇ ꯏꯆꯦ ꯑꯃꯁꯨ ꯂꯨꯍꯣꯡꯒꯤꯗ ꯉꯥꯏꯔꯤ ꯏꯕꯨꯡꯁꯨ ꯂꯩꯔꯤ ꯀꯥꯏꯗꯩ ꯆꯦꯟꯕꯩ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯃꯥꯅ ꯃꯣꯏꯁꯦ ꯃꯇꯝꯗꯣ ꯀ꯭ꯂꯥꯁ 11 ꯈꯛꯇꯅꯦꯕ ꯃꯣꯏꯅ ꯀꯥꯏꯁꯦ ꯑꯗꯣ ꯌꯥꯔꯣꯏ ꯀꯥꯏꯗꯩ ꯋꯥꯅꯣꯅ ꯑꯗꯨꯗꯤ ꯅꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅꯗꯤ ꯁꯨꯛꯊꯝ ꯊꯝꯃꯔꯣꯏ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯏꯍꯦꯟꯕ ꯍꯥꯏꯔ ꯅꯪ ꯊꯣꯛꯂꯥꯎ ꯆꯦꯟꯈ꯭ꯔꯗꯤ ꯑꯗꯨꯅ ꯅꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅꯗꯤ ꯁꯨꯛꯊꯝ ꯊꯝꯃꯔꯣꯏ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯑꯩ ꯅꯪꯉꯣꯟꯗ ꯏꯖꯠ ꯁꯤꯟꯅꯒꯦ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯑꯃꯥꯡꯕ ꯑꯣꯏꯔꯒ ꯌꯨꯝꯗ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯈꯨꯔꯥꯇꯣꯟ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯕꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥ ꯏꯊꯟꯇ ꯍꯪꯒꯣꯏꯖꯒꯅꯤ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅꯒ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯁꯦꯡꯅ ꯂꯩꯖꯒꯦ ꯍꯥꯏꯌꯦꯕ ꯌꯥꯔꯣꯏ ꯅꯪ ꯅꯨꯄꯥ ꯀꯣꯏꯒꯦ ꯌꯥꯝ ꯍꯥꯏꯔꯦ ꯑꯗꯨꯅ ꯌꯥꯔꯣꯏ ꯏꯁꯀꯥꯔ ꯊꯧꯕꯅꯒ ꯀꯣꯏꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯝꯃꯔꯣꯏ ꯅꯪ ꯑꯗꯨꯏꯗꯤ ꯍꯥꯏꯔꯛꯑꯔꯣꯏꯗꯅ ꯑꯩꯒꯤ ꯑꯣꯏꯔꯃꯤꯅ ꯆꯦꯟꯁꯤꯁꯨ ꯌꯥꯗꯦ ꯑꯗꯨꯏꯗꯤ ꯅꯪ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯅꯝꯗꯅ ꯑꯗꯨꯝ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯊꯝꯈꯤꯕ ꯅꯨꯄꯤꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦꯕ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯑꯩꯅ ꯂꯦꯞꯀꯦꯅ ꯂꯦꯞꯄꯕꯗ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯀꯩꯁꯨ ꯌꯥꯗ꯭ꯔꯤꯗꯨꯅꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯐꯅꯌꯥꯝ ꯇꯥꯟꯅꯔꯁꯨ ꯑꯩꯅ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯃꯥ ꯂꯥꯞꯊꯣꯛꯈ꯭ꯔꯤꯗꯨꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯌꯥꯝ ꯀꯞꯆꯩꯕ ꯅꯨꯄꯤꯁꯦ ꯅꯨꯄꯤꯁꯦ ꯌꯥꯝ ꯀꯞꯄꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯨꯝꯗ ꯍꯜꯂꯒꯁꯨ ꯃꯥ ꯍꯩꯅꯗꯦ ꯑꯅ ꯌꯥꯝ ꯀꯞꯄꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯊꯦꯝꯃꯦ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯅꯪ ꯊꯦꯝꯃꯦ ꯅꯨꯄꯥꯁꯤꯅ ꯑꯍꯤꯡꯐꯥꯎ ꯇꯨꯝꯗꯦ ꯅꯨꯄꯤꯁꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯕꯅꯤꯀꯣ ꯑꯩꯁꯦ ꯑꯃꯥꯡꯕ ꯍꯛꯆꯥꯡꯅꯤꯀꯣ ꯏꯃꯥ ꯏꯄꯥ ꯅꯗꯤ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯀꯣ ꯏꯃꯥ ꯏꯄꯥ ꯃꯃꯥꯡꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯅꯣ ꯀꯥꯏꯅ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯖꯗꯦꯕ ꯑꯗꯩ ꯅꯪ ꯃꯇꯨꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯔꯤꯂꯦꯁꯟꯁꯦ ꯊꯝꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯝ ꯃꯕꯥꯅꯤꯁꯦ ꯂꯤꯁꯥꯡꯁꯤꯠꯅ ꯑꯗꯨꯝ ꯔꯤꯂꯦꯁꯟꯁꯦ ꯆꯍꯤ 2ꯒꯨꯝꯕꯁꯦ ꯑꯗꯨꯝ ꯊꯝꯅꯔꯦꯕ ꯎꯅꯕꯗꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯅꯨꯡꯗꯥꯡꯗ ꯍꯦꯛ ꯂꯥꯛꯄꯤ ꯊꯣꯛꯂꯣꯅ ꯍꯦꯛ ꯀꯧꯊꯣꯔꯛꯄꯤ ꯆꯤꯡꯌꯥꯗ ꯍꯦꯛ ꯆꯠꯄꯤ ꯇꯧꯔꯒ ꯑꯗꯨꯝ ꯃꯕꯥꯅꯤ ꯔꯤꯂꯦꯁꯟꯁꯦ ꯑꯗꯨꯝ ꯈꯔ ꯊꯝꯅꯈ꯭ꯔꯦ ꯑꯗꯨꯝ ꯊꯥ 1 ꯃꯔꯛ 2 ꯃꯔꯛ ꯑꯗꯨꯝ ꯌꯥꯗꯗꯅ ꯅꯨꯄꯥꯁꯤꯅꯀꯣ ꯃꯥꯅ ꯀꯌꯥ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯃꯥꯁꯨ ꯆꯦꯟꯒꯦ ꯍꯥꯏꯕꯁꯨ ꯆꯦꯟꯕꯁꯦ ꯌꯥꯝ ꯅꯥꯇꯩ ꯆꯥꯔꯣꯏꯗꯕ ꯑꯉꯥꯡꯁꯨ ꯑꯣꯏꯕ ꯑꯗꯨꯏ ꯃꯊꯛꯇ ꯀꯩꯅꯣꯁꯨ ꯂꯩꯔꯤꯕ ꯑꯗꯩ ꯏꯃꯨꯡꯁꯦ ꯋꯥꯕ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯅꯔꯦ ꯃꯕꯥꯅꯤꯁꯦ ꯑꯗꯨꯝ ꯂꯧꯅꯔꯗꯕꯅꯤ ꯃꯉꯣꯟꯗ ꯑꯩꯁꯦ ꯂꯩꯔꯗꯕꯅꯤꯅ ꯃꯥꯁꯨ ꯐꯤ ꯅꯨꯡ ꯁꯥꯗꯅ ꯐꯅꯦꯛ ꯃꯔꯨꯞ ꯈꯨꯗꯩ ꯃꯇꯦꯛ ꯃꯔꯨꯞ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯔꯨꯞ ꯃꯥꯅ ꯃꯃꯥ ꯃꯄꯥꯅ ꯍꯌꯦꯡ ꯋꯥꯗꯅꯕ ꯃꯥꯁꯨ ꯂꯥꯡꯁꯟꯕ ꯌꯥꯕꯁꯦ ꯂꯥꯡꯁꯟꯖꯩꯌꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯐꯧ ꯃꯥꯁꯦ ꯃꯄꯥꯟꯐꯧ ꯊꯣꯛꯆꯗ꯭ꯔꯦ ꯀꯦꯖꯗ꯭ꯔꯦ ꯃꯧꯖꯗ꯭ꯔꯦ ꯅꯨꯄꯥꯁꯨ ꯎꯅꯕ ꯅꯨꯃꯤꯠꯈꯛ ꯃꯥꯛꯀꯦ ꯑꯇꯩ ꯃꯇꯝꯗ ꯑꯔꯦꯞꯄ ꯂꯩꯔꯕꯅꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯀꯦꯔꯨꯕꯒꯤꯅ ꯃꯥꯁꯦ ꯀꯩꯁꯨ ꯀꯦꯖꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯄꯥꯎ ꯍꯥꯏꯔꯛꯑꯦꯕ ꯑꯁ ꯉꯔꯥꯡ ꯏꯁꯩ ꯃꯐꯝꯗ ꯀꯩꯅꯣ ꯇꯧꯏ ꯅꯣꯏ ꯁꯥꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ
ꯈꯣꯠꯂꯤ ꯑꯁ ꯑꯆꯥꯄꯣꯠꯀ ꯄꯤꯁꯟꯗꯅ ꯑꯃ ꯇꯧꯗꯅ ꯃꯥꯗꯣ ꯌꯨꯁꯨ ꯈꯤꯇꯪ ꯉꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇꯗ ꯂꯦꯞꯇꯅ ꯈꯣꯠꯇꯅ ꯐꯣꯟ ꯅꯝꯕꯔꯒ ꯌꯥꯝ ꯂꯧꯅꯈ꯭ꯔꯃꯤ ꯈꯣꯠꯈ꯭ꯔꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅ ꯍꯥꯏꯔꯛꯑꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯩ ꯃꯥꯁꯤꯅ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯦ ꯅꯪ ꯉꯔꯥꯡ ꯀꯗꯥꯏ ꯆꯠꯂꯤꯑꯅ ꯑꯩ ꯀꯩꯁꯨ ꯆꯠꯇꯦꯅ ꯍꯥꯏꯔꯦ ꯉꯔꯥꯡ ꯅꯪ ꯏꯁꯩ ꯌꯦꯡꯕ ꯆꯠꯇꯦꯅ ꯍꯥꯏꯔꯦ ꯆꯠꯂꯤ ꯀꯩꯅꯣ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯒꯦꯅ ꯅꯪ ꯀꯅꯥꯗꯅꯣ ꯅꯨꯄꯤ ꯑꯃ ꯅꯪꯅ ꯐꯣꯟ ꯅꯝꯕꯔꯒ ꯂꯧꯅꯗꯅ ꯑꯆꯥꯄꯣꯠ ꯂꯩꯗꯅ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯁꯦꯅ ꯁꯣꯏ ꯏꯃꯥꯟꯅꯕꯅ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤꯅ ꯍꯥꯏꯌꯦꯕ ꯑꯦ ꯀꯔꯤ ꯅꯃꯥꯟꯅꯕꯅ ꯄꯥꯝꯕ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯒꯅꯣ ꯅꯪꯅ ꯉꯥꯡꯉꯦ ꯅꯨꯄꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤ ꯀꯣꯏꯕ ꯌꯥꯕ ꯃꯇꯝꯂ ꯅꯪ ꯄꯥꯈꯪꯂꯥ ꯍꯥ ꯅꯪꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯗꯨꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯏꯗꯤꯅ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯉꯥꯡꯅꯩꯌꯦꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯅꯨꯄꯤꯁꯦ ꯎꯅꯕ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯈꯔ ꯊꯝꯖꯟ ꯑꯗꯩ ꯊꯕꯛ ꯆꯠꯂꯤ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯈꯔ ꯄꯥꯏꯗ ꯃꯌꯨꯝꯗ ꯈꯔ ꯊꯝꯃꯝ ꯍꯜꯂꯛꯑꯒ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕꯗ ꯈꯔ ꯍꯜꯂ ꯇꯧ ꯑꯗꯨꯝ ꯅꯨꯄꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯑꯦ ꯈꯣꯠꯂꯦꯁꯦ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯑꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯁ ꯂꯥꯛꯑꯦ ꯅꯣꯏ ꯁꯥꯏꯗꯣ ꯑꯩꯈꯣꯏꯗꯨ ꯂꯩꯀꯥꯏꯗꯨꯗ ꯆꯤꯡꯌꯥꯗ ꯊꯣꯛꯑ ꯎꯅꯔꯨꯕꯅꯦ ꯑꯁ ꯑꯗꯩ ꯈꯠꯅꯔꯦꯀꯣ ꯃꯣꯏꯅꯤꯁꯦ ꯈꯠꯅꯔꯦ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯑꯗꯨꯒꯤ ꯂꯥꯎꯅꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯄꯥ ꯑꯃ ꯀꯣꯏꯒꯦꯅ ꯍꯥꯏꯔꯛꯄꯩ ꯈꯛꯇꯗꯤ ꯆꯔꯥ ꯍꯦꯟꯗꯅ ꯆꯥꯗꯗꯅ ꯍꯜꯂꯨ ꯌꯥꯗꯗꯅ ꯅꯪꯅ ꯀꯩꯅꯣ ꯇꯧꯈꯤ ꯈꯝꯕꯟꯗꯅ ꯅꯊꯋꯥꯏ ꯆꯥꯛꯇꯅ ꯑꯗꯨꯒ ꯅꯪꯅꯗꯤ ꯗꯥꯏꯔꯦꯛ ꯇꯥꯟꯅꯗꯅ ꯃꯤꯒꯤ ꯂꯩꯀꯥꯏꯗꯨꯗ ꯆꯠꯇꯅ ꯅꯨꯄꯤ ꯀꯣꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯊꯝꯃꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯇꯅꯕꯅ ꯅꯪꯅ ꯃꯥꯡꯍꯟꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯜꯂꯦꯅ ꯅꯪ ꯄꯥꯝꯃꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯉꯁꯤꯃꯛ ꯆꯦꯟꯒꯗꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯎꯒꯅ ꯑꯁ ꯈꯟꯅꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯅꯦ ꯅꯨꯄꯥ ꯅꯪ ꯑꯩꯅ ꯆꯦꯜꯂꯨꯔꯕ꯭ꯔꯣ ꯀꯩꯝ ꯇꯧꯗꯦ ꯅꯪ ꯆꯦꯟꯁꯦꯗ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯅꯨꯄꯥꯅꯦ ꯈꯔ ꯉꯥꯎꯕꯅꯤ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯗꯤꯜ ꯂꯦꯟꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯦ ꯅꯪꯁꯨ ꯅꯨꯄꯥꯅ ꯀꯣꯏꯒꯦ ꯍꯥꯏꯔꯛꯏꯗꯨꯗꯤ ꯀꯥꯏꯅ ꯑꯩꯗꯤ ꯌꯥꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯔꯛꯄꯅꯦꯅ ꯍꯥꯏ ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯨꯕꯩ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯍꯥꯏꯔꯛꯏꯗꯣ ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯨꯗ꯭ꯔꯗꯤ ꯍꯥꯏꯔꯛ ꯉꯝꯒꯗ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯁꯦ ꯂꯥꯎꯅꯩꯌꯦꯕ ꯃꯕꯥꯅꯤꯁꯦ ꯑꯗ ꯃꯥꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯃꯤꯟꯅꯔꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯩ ꯃꯥꯏ ꯅꯝꯕꯔꯁꯦ ꯕ꯭ꯂꯣꯛ ꯅꯨꯡ ꯊꯝꯖꯤꯜꯂꯛꯑꯦ ꯑꯗꯩ ꯃꯣꯏꯅ ꯑꯇꯣꯞꯄꯗ ꯇꯧꯔꯦꯗꯅ ꯑꯅꯣꯟ ꯅꯝꯕꯔ ꯆꯠꯍꯟꯗꯕꯤ ꯅꯨꯄꯥꯁꯤꯅ ꯇꯧꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯃꯥꯟꯅꯕꯗꯒ ꯄꯥꯎ ꯆꯦꯜꯂꯦ ꯑꯁ ꯚꯥꯏ ꯅꯪ ꯈꯤꯇꯪꯗꯤ ꯍꯦꯟꯃꯜꯂꯦꯍꯦ ꯅꯣꯏ ꯑꯗꯥꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯔꯒꯕꯨ ꯅꯪ ꯐꯥꯒꯤꯗꯒꯤ ꯇꯥꯏꯞꯇ ꯍꯧꯖꯤꯛꯄꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯨꯕꯨ ꯍꯦꯛ ꯍꯥꯏꯔꯛꯄ ꯃꯃꯥꯟꯅꯕꯁꯤꯕꯨ ꯃꯥꯅ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯊꯥ ꯑꯅꯤꯃꯨꯛꯁꯦ ꯄꯥꯎꯁꯦ ꯐꯥꯎꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯃꯃꯥꯟꯅꯕꯤꯗꯨꯗꯩꯀꯣ ꯑꯗꯨꯒ ꯐꯣꯟ ꯇꯧꯔꯦꯕ ꯅꯨꯄꯤꯁꯤꯗ ꯑꯦ ꯁꯨꯃꯥꯏꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯤ ꯃꯔꯤꯁꯨ ꯊꯝꯅꯈ꯭ꯔꯦ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯂꯧꯅꯗꯕꯁꯨ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯂꯥꯞꯊꯣꯛꯈꯣ ꯑꯅ ꯍꯥꯏꯌꯦꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯗꯣꯏꯔꯦ ꯊꯨꯡꯅꯔꯣꯏꯗꯣꯏꯔꯦꯅ ꯑꯗꯩꯗ ꯅꯨꯄꯤꯁꯤꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯑꯅꯤ ꯃꯥꯅ ꯅꯉꯣꯟꯗꯩ ꯂꯥꯞꯊꯣꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯅ ꯃꯥꯁꯤꯅ ꯁꯛ ꯀꯥꯞꯇꯅ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯒꯥꯏꯅꯒ ꯑꯗꯩꯗꯤ ꯐꯖꯕ꯭ꯔꯣ ꯅꯪꯅ ꯅꯣꯏꯅꯤ ꯃꯩ ꯊꯝꯅꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯗꯨꯕꯨ ꯐꯖꯕ ꯋꯥꯔꯣ ꯑꯗꯨꯕꯨ ꯅꯃꯥꯏꯕꯨ ꯏꯀꯥꯏꯗꯦ ꯀꯥꯏꯅꯒꯅꯦ ꯅꯨꯄꯤ ꯃꯆꯥꯁꯤꯅꯁꯨ ꯍꯧꯖꯤꯛ ꯅꯨꯄꯥꯁꯦ ꯄꯥꯝꯃꯦꯕ ꯃꯥꯏꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯕ ꯑꯗꯩ ꯊꯝꯈ꯭ꯔꯒ ꯕ꯭ꯂꯣꯛ ꯊꯝꯗꯅ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯃꯣꯏ ꯅꯨꯄꯤ ꯑꯅꯤꯁꯦ ꯈꯠꯅꯕꯗꯒꯤꯗꯤ ꯐꯥ ꯂꯥꯎꯅ ꯃꯤꯅꯤꯠ ꯑꯍꯨꯝ ꯃꯔꯤ ꯃꯉꯥꯐꯧ ꯐꯥꯗꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯅꯪꯅ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯁꯜꯂꯤꯗꯤ ꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯉꯥꯡꯗꯨꯗ ꯐꯣꯟ ꯇꯧꯁꯜꯂꯤꯗꯤ ꯀꯩꯒꯤꯅꯣ ꯁꯤꯅꯦꯕ ꯅꯪꯅ ꯉꯝꯃ ꯊꯨꯒꯥꯏꯌꯨꯅꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯅꯪꯒ ꯑꯩꯒ ꯇꯣꯛꯅꯈ꯭ꯔꯦ ꯀꯣꯏꯅꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯛꯅꯕ ꯌꯥꯏ ꯑꯗꯨꯅ ꯇꯣꯛꯅꯈ꯭ꯔꯦ ꯏꯕꯥꯅꯤꯁꯨ ꯍꯧꯖꯤꯛ ꯇꯣꯛꯅꯕ ꯌꯥꯕ ꯃꯇꯝ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯗ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯪꯅꯕ ꯃꯔꯤ ꯊꯝꯅꯕ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯌꯥꯅꯤꯡꯅ ꯄꯤꯅꯤꯡꯅ ꯄꯤꯔꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯀꯣꯏꯅꯔꯤꯕꯁꯤꯁꯨ ꯃꯔꯤ ꯊꯝꯈ꯭ꯔꯦ ꯂꯧꯗ ꯌꯥꯔꯔꯣꯏ ꯃꯥꯗꯤ ꯑꯍꯥꯟꯕ ꯑꯗꯨꯝ ꯎꯅꯕꯗ ꯑꯩꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯏ ꯃꯥꯅ ꯍꯦꯟꯅ ꯑꯩ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕꯒ ꯑꯗꯨꯝ ꯏꯃꯥ ꯉꯥꯛꯂꯛꯏ ꯃꯥꯗꯤ ꯒꯥꯏꯅ ꯅꯪꯉꯣꯟꯗ ꯊꯝꯃꯤ ꯃꯔꯤꯗꯨꯗꯤ ꯃꯉꯣꯟꯗꯁꯨ ꯊꯝꯃꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯒꯥꯏꯅꯅꯦ ꯈꯠꯅꯔꯦꯕ ꯑꯗꯩꯗꯤ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯣꯏ ꯅꯌꯨꯝꯗ ꯈꯣꯡꯅ ꯊꯣꯡ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯂꯥꯛꯑꯣ ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯦꯟꯁꯦꯅ ꯁꯨꯡꯆꯦꯟ ꯆꯦꯜꯂꯣꯏ ꯅꯪ ꯑꯃ ꯂꯥꯛꯑꯣ ꯅꯪꯅ ꯍꯦꯛꯇ ꯂꯥꯛꯑꯒ ꯑꯩꯅ ꯍꯦꯛꯇ ꯂꯧꯒꯗ꯭ꯔꯥ ꯃꯇꯝꯒꯤꯅꯤ ꯃꯤꯒꯤ ꯋꯥꯈꯜ ꯍꯣꯡꯉꯦ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯅꯥꯏ ꯑꯑꯣꯟꯕ ꯅꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯣ ꯑꯩꯅ ꯉꯁꯤꯐꯥꯎ ꯅꯪꯒꯤ ꯐꯠꯇꯕ ꯑꯃ ꯁꯟꯗꯣꯔꯛꯇ꯭ꯔꯦꯗꯅ ꯍꯥꯏꯔꯒ ꯈꯠꯅꯔꯦꯕ ꯑꯗꯩꯗꯤ ꯑꯩ ꯂꯥꯛꯀꯅꯤ ꯅꯣꯏꯗ ꯈꯣꯡ ꯊꯣꯡ ꯂꯥꯛꯀꯅꯤ ꯅꯪ ꯂꯥꯛꯑ ꯀꯩꯗꯧꯗꯣꯏꯕ ꯑꯩꯁꯨ ꯂꯩꯁꯨ ꯂꯩꯔꯝꯃꯣꯏ ꯅꯪ ꯂꯩꯔꯤꯈꯩ ꯑꯩꯁꯨ ꯍꯜꯂꯛꯑꯣꯏ ꯀꯥꯏꯅꯒ ꯍꯤꯡꯒꯣꯜ ꯌꯣꯟꯕ꯭ꯔꯥ ꯂꯧ ꯌꯣꯟꯕ꯭ꯔꯥ ꯄꯩꯁꯥ ꯄꯤꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯔꯒ
ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯐꯣꯟꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯎꯅꯔꯒ ꯅꯨꯄꯤꯗꯨꯒ ꯀꯟꯐ꯭ꯔꯦꯟꯁꯀ ꯄꯤꯅꯗꯅ ꯑꯗꯩꯗꯤ ꯅꯨꯄꯥꯅ ꯑꯄꯥꯝꯕ ꯂꯧꯒꯗꯧ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯤ ꯑꯗꯣ ꯃꯥꯅ ꯅꯪ ꯄꯥꯝꯃꯦ ꯅꯪ ꯑꯗꯨꯝ ꯆꯦꯟꯖꯈ꯭ꯔꯖꯅꯨ ꯑꯩ ꯄꯥꯝꯃꯦ ꯑꯩ ꯑꯗꯨꯝ ꯆꯦꯟꯖꯈ꯭ꯔꯖꯅꯨ ꯁꯤꯗ ꯌꯥꯅꯔꯁꯤ ꯋꯥ ꯃꯈꯥ ꯇꯥꯅꯔꯔꯣꯏꯁꯤ ꯅꯨꯄꯥꯅ ꯂꯥꯞꯊꯣꯛꯑꯦ ꯍꯥꯏꯔꯗꯤ ꯇꯣꯛꯅꯔꯁꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯇꯣꯛꯅꯈꯤ ꯅꯨꯄꯥ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯑꯩꯈꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯌꯥꯎꯏ ꯅꯨꯄꯥꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯕꯨ ꯆꯦꯜꯂꯨꯔꯦ ꯆꯣꯡꯉꯨꯔꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯀꯥꯏꯅ ꯅꯨꯄꯤꯗꯨꯅꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯑꯦꯕ ꯑꯩꯅ ꯅꯪ ꯆꯦꯜꯂꯨꯕꯅꯤ ꯑꯗꯩ ꯅꯪ ꯃꯥꯏ ꯅꯨꯄꯤꯅꯤ ꯂꯨꯍꯣꯡꯉ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯑꯩ ꯂꯩꯔꯛꯑꯣꯏꯅ ꯑꯗꯣ ꯃꯥꯗꯤ ꯄꯥꯈꯪꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯟꯅ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯣ ꯀꯩꯗꯧ ꯂꯩꯒꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯣꯟꯁꯤꯗ ꯈꯠꯅꯔꯦꯕ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯩ ꯈꯣꯡ ꯊꯣꯡ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯇꯅ ꯃꯥꯁꯦ ꯑꯩꯕꯨ ꯑꯗꯩ ꯐꯣꯟꯁꯦ ꯊꯝꯅꯈ꯭ꯔꯦ ꯑꯩꯕꯨ ꯈꯣꯡ ꯊꯣꯡꯅ ꯆꯠꯀꯗ꯭ꯔꯥ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯂꯥꯡꯇꯛꯅꯔꯦ ꯑꯗꯩꯗꯤ ꯑꯩ ꯏꯊꯟꯇ ꯆꯠꯄꯅ ꯐꯕ꯭ꯔꯥ ꯏꯃꯥꯟꯅꯕꯤ ꯈꯔ ꯊꯤꯟꯖꯜꯍꯟꯕꯅ ꯐꯕ꯭ꯔꯥ ꯃꯇꯝꯗꯨꯗꯤ ꯄꯨꯡ 13 ꯃꯣꯏ ꯈꯠꯅꯔꯤꯉꯩꯗ ꯄꯨꯡ 13 ꯃꯈꯥꯏ ꯕꯥꯔꯣ ꯇꯥꯁꯜꯂꯛꯑꯕꯅꯤꯅ ꯃꯥꯁꯦ ꯃꯈꯣꯡ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯗꯤ ꯆꯦꯜꯂꯅꯤ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯏꯕꯥꯅꯤ ꯆꯦꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯃꯥꯅꯁꯨ ꯁꯨꯝ ꯐꯥꯒꯤ ꯃꯥꯟꯕ ꯉꯥꯒꯤ ꯄꯉꯥꯡ ꯉꯥꯡꯉꯤꯕ ꯏꯃꯥꯟꯕ ꯑꯍꯤꯡꯁꯦ ꯃꯥꯁꯦ ꯀꯞꯄꯦ ꯇꯨꯝꯕꯁꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯥꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯑꯩꯅ ꯀꯅꯥꯕꯨ ꯍꯟꯅ ꯌꯦꯡꯗꯒꯩ ꯃꯄꯥꯟꯐꯥꯎ ꯊꯣꯛꯇꯒꯩ ꯃꯥꯅ ꯑꯩꯅ ꯄꯥꯝꯗꯕ ꯂꯤꯆꯠꯁꯦ ꯆꯠꯂꯒ ꯊꯝꯕꯤꯔꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯃꯥꯁꯦ ꯀꯞꯄꯦ ꯑꯗꯨꯒꯤ ꯑꯍꯤꯡꯁꯦ ꯇꯨꯝ ꯌꯥꯗꯗꯅ ꯃꯥꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯅ ꯇꯨꯝꯊꯩꯕ ꯑꯌꯨꯛꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯇꯧꯔꯛꯑꯦꯕ ꯃꯃꯥꯟꯅꯕꯤꯁꯤꯅꯀꯣ ꯑꯍꯥꯟꯕ ꯇꯧꯕꯗ ꯃꯥꯁꯦ ꯃꯤꯀꯞ ꯊꯣꯛꯇꯦꯗ ꯑꯩ ꯇꯧꯃꯜꯂꯛꯄꯗꯩ ꯃꯤꯀꯞ ꯊꯣꯛꯑꯦꯕ ꯃꯥ ꯃꯤꯀꯞ ꯊꯣꯛꯑ ꯌꯦꯡꯉꯨꯕꯗꯗꯤ ꯄꯨꯡꯁꯦ 9ꯃꯨꯛ ꯇꯥꯔꯝꯃꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯅ ꯑꯁ ꯍꯥꯏꯗꯣꯛꯄ ꯂꯥꯛꯑꯦ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣꯅ ꯆꯦꯜꯂꯦ ꯃꯕꯥꯅꯤ ꯉꯔꯥꯡ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯅꯤ ꯃꯣꯏ ꯃꯌꯨꯝꯗ ꯑꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯦ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯒ ꯍꯦꯛꯇ ꯆꯠꯂꯦ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯃꯌꯨꯝꯗ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯅꯨꯄꯥ ꯄꯨꯊꯣꯔꯛꯑꯣꯅ ꯃꯌꯥꯝ ꯃꯊꯪ ꯌꯣꯝꯁꯤꯜꯂꯛꯏ ꯃꯣꯏ ꯃꯤꯈꯩ ꯅꯪ ꯆꯠꯂꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯃꯥ ꯆꯦꯜꯂꯕꯅꯤꯅ ꯆꯠꯂꯣ ꯅꯪ ꯀꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯅꯣꯏ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏ ꯅꯨꯡꯁꯤꯅꯕ ꯈꯛ ꯅꯠꯇꯦ ꯀꯥꯏꯅꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯃꯥ ꯀꯧꯕꯤꯌꯨ ꯍꯥꯏ ꯅꯪ ꯉꯍꯥꯟꯈꯩ ꯀꯩꯗꯧ ꯂꯩ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒ ꯂꯩꯊꯣꯛꯏ ꯅꯪ ꯉꯍꯥꯟꯈꯩꯅ ꯅꯨꯄꯥ ꯑꯗꯩ ꯃꯇꯝ ꯆꯥꯅꯗꯕꯒꯤ ꯉꯥꯏꯅꯕꯅꯤꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯌꯥꯕ꯭ꯔꯥ ꯅꯁꯥ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒ ꯅꯣꯡꯉꯥꯟꯕꯒ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯉꯔꯥꯡꯈꯛ ꯑꯣꯏꯔꯁꯨ ꯅꯪ ꯂꯥꯛꯑꯝꯃꯣ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯑꯗꯨꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯂꯥꯎꯅꯔꯦ ꯃꯤꯁꯦ ꯁꯨꯝ ꯌꯣꯝꯁꯤꯟꯅꯔꯦ ꯁꯨꯝ ꯌꯥꯝꯁꯤꯟꯅꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯌꯨꯝꯗꯨꯁꯨ ꯍꯨꯞꯄꯒ ꯂꯥꯛꯑꯦ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤ ꯃꯈꯣꯡ ꯊꯣꯡ ꯆꯠꯈꯤꯗꯣ ꯈꯪꯉꯃꯤꯅ ꯅꯣꯏ ꯅꯨꯄꯥ ꯄꯨꯊꯣꯛꯑꯣ ꯈꯣꯠꯂꯣꯅ ꯉꯥꯡꯅꯔꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯂꯥꯎꯅꯔꯦ ꯑꯗꯩꯗꯤ ꯃꯣꯏꯅꯁꯨ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯎꯅ ꯑꯗꯩ ꯅꯨꯄꯤꯁꯦ ꯆꯠꯁꯤ ꯊꯕꯛ ꯇꯧꯁꯤ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯁꯤ ꯆꯠꯁꯤ ꯍꯥꯏ ꯃꯥꯅ ꯑꯩꯗꯤ ꯆꯠꯂꯣꯏ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯑꯩ ꯆꯠꯂꯣꯏ ꯂꯩꯁꯨ ꯂꯩꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯩ ꯈꯣꯡ ꯊꯥꯡꯗꯣꯔꯛꯑꯔꯣꯏ ꯅ ꯍꯥꯏꯔꯦꯕ ꯁꯤꯔꯁꯨ ꯁꯤꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯑꯗꯩꯗꯤ ꯆꯠꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯅꯨꯄꯥꯁꯦ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯊꯨꯅ ꯃꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯈꯣꯠꯅꯕ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯌꯦꯡꯉꯣ ꯅꯨꯄꯤ ꯑꯃꯗꯣ ꯋꯥ ꯂꯣꯏꯁꯟꯅꯀꯣ ꯑꯅ ꯃꯣꯏꯁꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦꯕ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯦ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯀꯅꯥꯝꯐꯥꯎ ꯊꯣꯛꯄꯤꯔꯛꯇ꯭ꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯊꯤꯟꯕ ꯈꯣꯠꯄ ꯀꯩꯁꯦ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯇꯧꯗ꯭ꯔꯦꯕ ꯅꯨꯄꯤꯁꯦ ꯐꯝꯖꯤꯜꯂ ꯂꯩꯔꯝꯃꯤꯅ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯍꯟꯗ꯭ꯔꯦꯀꯣ ꯃꯣꯏꯗ ꯃꯥꯁꯦ ꯑꯗꯨꯝ ꯂꯩꯔꯦ ꯅꯨꯄꯥꯁꯤ ꯀꯥꯗ ꯐꯝꯃꯒ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯣꯝꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯄꯥꯈꯠꯂꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯣꯏꯅ ꯌꯥꯝ ꯉꯟꯅ ꯇꯥꯟꯅꯔꯛꯑꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯪꯁꯤꯜꯂ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩꯅꯣꯁꯤꯗ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯈꯩ ꯆꯠꯂꯒ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯆꯠꯂꯦꯕ ꯀꯩꯅꯣ ꯇꯧꯁꯤ ꯏꯕꯦꯝꯃ ꯅꯪ ꯁꯤꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯇꯕꯅꯤꯅ ꯃꯇꯝ ꯊꯥꯔꯝꯁꯤ ꯍꯥꯏꯕꯐꯥꯎ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯤꯐꯥꯎꯗꯤ ꯑꯩꯗꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯑꯔꯣꯏꯅ ꯅꯨꯄꯤꯁꯤꯅ ꯌꯥꯗ꯭ꯔꯕꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯐꯔꯦ ꯂꯩꯔꯣ ꯑꯗꯨ ꯅꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯤ ꯃꯌꯨꯝꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯅꯣꯏꯒꯤ ꯅꯨꯄꯥꯁꯦ ꯊꯣꯛꯂꯛꯑꯒ ꯋꯥ ꯑꯃ ꯉꯥꯡꯅꯗ꯭ꯔꯤꯐꯥꯎꯗꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯌꯨꯝꯁꯤꯅ ꯈꯜꯂꯒ ꯄꯥꯎꯁꯦ ꯂꯣꯟꯅ ꯄꯤꯔꯛꯑꯦꯕ ꯅꯨꯃꯤꯠ 6-7 ꯃꯇꯨꯡꯗꯀꯣ 6-7 ꯃꯥꯅ ꯆꯦꯟꯕ ꯃꯇꯨꯡ 7-9 ꯂꯩꯔꯒꯅꯤꯀꯣ ꯃꯈꯣꯡ ꯊꯣꯡꯗ ꯆꯠꯈꯤꯕ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯂꯨꯍꯣꯡ ꯂꯩꯔꯝꯃꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯅꯨꯄꯤ ꯃꯌꯨꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡ ꯂꯩꯔꯝꯃꯦ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯆꯠꯂꯦ ꯑꯩꯈꯣꯏ ꯄꯥꯎ ꯐꯪꯉꯦ ꯑꯗꯨꯅ ꯃꯣꯏꯁꯤꯅ ꯍꯥꯏꯔꯛꯑꯦꯕ ꯉꯁꯤꯁꯦ ꯃꯣꯏꯒꯤ ꯍꯩꯖꯤꯡ ꯀꯩꯅꯣꯅꯤ 5ꯅꯤ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯄꯥꯎ ꯄꯤꯔꯛꯏꯕ ꯃꯇꯝꯁꯤꯁꯨ ꯑꯃꯨꯛ ꯄꯨꯡ 10 ꯇꯥꯔꯦꯕ ꯑꯗꯨꯗꯤꯅ ꯃꯥꯁꯦ ꯂꯣꯠꯂꯕꯅꯤꯅ ꯅꯨꯄꯥꯁꯦ ꯁꯤꯗ ꯐꯥꯍꯧꯗ꯭ꯔꯒꯗꯤ
ꯅꯨꯄꯥꯁꯦ ꯊꯤꯐꯝ ꯈꯪꯉꯣꯏꯗꯣꯔꯦꯕꯀꯣ ꯃꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏ ꯂꯣꯠꯈ꯭ꯔꯕꯅꯦꯕ ꯑꯗꯩ ꯃꯣꯏ ꯏꯃꯨꯡꯁꯤꯗꯅꯦ ꯃꯤꯐꯧ ꯂꯩꯇ꯭ꯔꯕꯅꯦ ꯃꯆꯟ ꯅꯨꯄꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯄꯤꯛꯄ ꯃꯣꯏ ꯑꯉꯥꯡ 2 ꯑꯍꯨꯝꯈꯛ ꯂꯩꯕꯗ ꯍꯦꯟꯅ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯂꯨꯍꯣꯡꯗꯅꯒ ꯂꯩꯔꯝꯕ ꯃꯣꯏ ꯃꯤ ꯃꯆꯥ ꯃꯥꯡꯍꯜꯂꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯈꯣꯝꯖꯤꯟꯅꯔꯤꯉꯩꯗ ꯃꯥꯅ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯦ ꯅꯪꯗ꯭ꯔꯦꯕ ꯃꯣꯏꯁꯦ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯈꯣꯝꯖꯤꯟꯅꯔꯒ ꯆꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯖꯒꯥꯁꯤꯗ ꯆꯨꯝꯃꯦ ꯆꯥꯛꯀꯧꯕ ꯁꯤꯜꯂꯦ ꯆꯨꯝꯃꯦ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕ ꯆꯪꯈꯤꯕ ꯑꯩꯈꯣꯏꯅ ꯎꯔꯦ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯋꯦꯗꯒꯤ ꯂꯩꯔꯛ ꯑꯃ ꯊꯧꯖꯤꯜꯂꯦꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯔꯦ ꯐꯖꯅ ꯆꯥꯛꯀꯧꯕ ꯍꯦꯛ ꯆꯥꯕ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤꯁꯦ ꯈꯥꯝꯃꯦ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤꯀꯣ ꯊꯠꯂꯦ ꯒꯥꯔꯤꯁꯦ ꯑꯗꯨ ꯅꯨꯄꯥꯁꯦ ꯐꯥꯔꯦ ꯑꯗꯨꯒ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯄꯣꯔꯛꯑꯦꯕ ꯑꯗꯨꯀꯥꯟꯗ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯑꯍꯟꯁꯤꯡꯁꯦ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯦꯕ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯂꯥꯎꯅꯕꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗꯣ ꯃꯆꯦꯠ ꯑꯃ ꯈꯨꯝꯗꯦ ꯑꯗꯨꯒ ꯃꯣꯏꯒꯤꯅꯦꯅ ꯃꯤ ꯑꯃꯐꯥꯎ ꯆꯣꯡꯊꯣꯔꯛꯇꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯍꯨꯞꯄ ꯂꯥꯛꯄ ꯈꯣꯠꯄꯗꯣ ꯂꯥꯛꯇꯦꯕ ꯃꯣꯏ ꯋꯥ ꯑꯃ ꯉꯥꯡꯅꯗꯅ ꯃꯤ ꯃꯆꯥ ꯑꯃꯅ ꯃꯣꯏ ꯃꯆꯥꯅ ꯃꯈꯨꯝꯆꯥ ꯁꯥꯡꯉꯨꯔꯒ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯁꯜꯂ ꯂꯩꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯂꯨꯍꯣꯡ ꯂꯩꯔꯝꯕꯅ ꯂꯩꯀꯥꯏꯅꯁꯨ ꯁꯥꯎꯋꯦꯕ ꯑꯗꯩ ꯃꯣꯏꯁꯨ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯑꯅ ꯍꯥꯏ ꯃꯃꯥ ꯃꯄꯥꯗꯣ ꯅꯆꯥꯁꯤꯅ ꯁꯣꯏꯈ꯭ꯔꯁꯨ ꯅꯣꯏ ꯀꯩ ꯂꯩꯒꯦꯗꯣ ꯃꯤ ꯃꯆꯥ ꯑꯃꯅ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯁꯜꯂ ꯂꯩꯔꯦ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯣꯏꯁꯟꯅꯔꯒ ꯅꯆꯥꯁꯦ ꯂꯣꯠꯈ꯭ꯔꯦ ꯅꯣꯏ ꯁꯨꯛꯊꯤ ꯊꯤ ꯐꯪꯗꯦ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯗ ꯑꯗꯨꯝ ꯄꯨꯊꯣꯛꯑꯒ ꯅꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯗꯅ ꯂꯨꯍꯣꯡ ꯂꯩꯔꯝꯃꯤ ꯅꯣꯏ ꯑꯗꯨꯏꯗꯤ ꯅꯣꯏ ꯄꯨꯊꯣꯛꯑꯒ ꯀꯩꯅꯣ ꯉꯥꯡꯅ ꯊꯣꯛꯑꯒ ꯑꯗꯨꯝ ꯀꯣꯟꯅ ꯍꯣꯡꯒꯦꯁꯨ ꯍꯣꯡꯖꯧ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯕꯁꯤꯗꯤ ꯅꯣꯏ ꯌꯥꯎꯅ ꯁꯤꯟꯕꯁꯤꯗꯤ ꯅꯣꯏ ꯐꯕ꯭ꯔꯥꯅ ꯑꯩꯈꯣꯏꯅꯁꯨ ꯉꯥꯡꯉꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯤꯒꯤ ꯃꯌꯨꯝꯒꯤ ꯃꯤꯈꯩꯅ ꯌꯥꯝ ꯉꯥꯡꯉꯦ ꯆꯣꯡꯁꯟꯗꯅ ꯃꯥꯏ ꯈꯥꯝꯅꯕꯗꯣ ꯑꯋꯥꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯈ꯭ꯔꯀꯥꯟꯗ ꯅꯨꯄꯤꯒꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯐꯥꯎ ꯑꯩꯈꯣꯏꯅ ꯕꯣꯔ ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯌꯦꯕꯀꯣ ꯍꯧꯈꯤꯕꯗ ꯁꯤꯒꯨꯝꯕ ꯅꯛꯅꯕ ꯃꯔꯤꯁꯦ ꯊꯝꯅꯈ꯭ꯔꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯌꯥ ꯀꯥꯏꯅꯕꯒꯤ ꯀꯦꯁ ꯀꯌꯥ ꯂꯦꯞꯇꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯂꯥꯛꯏꯕ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯒ꯭ꯔꯤ ꯇꯛꯑꯒ ꯍꯦꯛ ꯂꯧꯈꯤꯕ ꯅꯨꯡꯁꯤꯅꯔꯨꯕꯅꯤꯅ ꯉꯝꯗꯕ ꯌꯥꯗꯕꯁꯨ ꯑꯗꯒꯤꯗꯤ ꯍꯦꯛ ꯅꯪꯍꯧꯗꯕ ꯏꯖꯠꯁꯦ ꯁꯠ ꯂꯥꯎꯅ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯛꯄ ꯑꯗꯒꯤꯗꯤ ꯃꯣꯂꯦꯁ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯨꯕ ꯊꯕꯛ ꯑꯃꯅꯦꯕ ꯅꯨꯄꯤꯁꯦ ꯉꯥꯛꯊꯣꯛꯄ ꯀꯩꯁꯨ ꯅꯪꯍꯧꯗꯕ ꯑꯗꯩ ꯑꯗꯨꯝ ꯃꯔꯤꯗ ꯊꯝꯅꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯗꯤ ꯄꯥꯝꯃꯛꯄ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯔꯤ ꯊꯝꯅꯈ꯭ꯔꯒ ꯃꯣꯏ ꯑꯗꯨꯝ ꯊꯨꯡꯅꯈ꯭ꯔꯗꯤ ꯐꯕ ꯋꯥꯈꯜ ꯍꯣꯡꯅꯔꯛꯄ ꯄꯥꯝꯅꯔꯛꯇꯕ ꯃꯣꯠ ꯆꯥꯅꯔꯛꯇꯕ ꯌꯥꯅꯔꯛꯇꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯌꯥꯅꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯃꯁꯥꯁꯨ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯍꯧꯒꯗꯕꯅꯦꯕ ꯅꯨꯄꯤ ꯈꯛ ꯅꯠꯇꯦꯕ ꯃꯥꯁꯨ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯗꯣ ꯈꯣꯡ ꯊꯥꯡꯉꯨꯔꯗꯤ ꯃꯥ ꯂꯩꯊꯣꯛꯅꯤꯡꯉꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯥꯝꯃꯦꯅ ꯌꯥꯔꯔꯣꯏ ꯅꯨꯄꯤꯗꯨꯅ ꯀꯦꯁ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯃꯗꯤ ꯃꯈꯣꯡ ꯊꯣꯡ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯧꯔꯛꯑꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯈꯛ ꯅꯠꯇꯦꯕ ꯁꯤꯗꯩꯁꯤꯗ ꯏꯖꯠ ꯄꯤꯊꯣꯛꯑꯣꯏꯗꯕꯅꯤꯅ ꯍꯥꯏꯒꯗꯕꯁꯦ ꯅꯨꯄꯥꯁꯤꯁꯨ ꯅꯨꯄꯤꯒꯤ ꯏꯖꯠ ꯁꯣꯛꯑꯣꯏꯗꯕꯅꯦꯕ ꯃꯄꯨꯟꯁꯤꯗ ꯀꯦꯁ ꯑꯃ ꯆꯦꯟꯅꯅꯤꯡꯗ꯭ꯔꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯤꯒꯤ ꯅꯨꯄꯤꯗ ꯏꯖꯠ ꯁꯣꯛꯑꯣꯏꯗꯕꯅꯦ ꯑꯗꯨ ꯃꯥꯅ ꯀꯩꯒꯨꯝꯕ ꯅꯨꯡꯁꯤꯔꯦ ꯄꯥꯝꯖꯔꯦꯅ ꯁꯣꯛꯈ꯭ꯔꯒ ꯃꯥꯁꯨ ꯂꯧꯒꯗꯕꯅꯤ ꯅꯨꯄꯤꯗꯣ ꯂꯩꯊꯣꯛꯑꯔꯣꯏꯗꯕꯅꯦꯕꯀꯣ ꯑꯗ ꯃꯤꯅꯗꯤ ꯀꯩꯗꯧ ꯂꯩ ꯉꯍꯥꯟꯈꯩ ꯏꯖꯠ ꯁꯣꯛ ꯅꯨꯃꯤꯠꯇ ꯀꯩꯗꯧ ꯂꯩ ꯍꯥꯏꯕ ꯍꯦꯛ ꯃꯇꯝꯅ ꯌꯥꯗꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯟꯗꯤꯁꯟꯅ ꯆꯦꯟꯕ ꯆꯣꯡꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦꯕ ꯑꯗꯩ ꯅꯨꯄꯤꯗꯨꯅꯗꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯆꯦꯜꯂꯁꯤ ꯍꯥꯏꯁꯨ ꯅꯨꯄꯥꯗꯨꯅ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦꯕ ꯊꯦꯝꯃ ꯊꯝꯕꯁꯨ ꯀꯣ ꯑꯗꯨ ꯌꯥꯅꯔꯤꯃꯤꯅ ꯅꯨꯡꯁꯤꯅꯔꯤꯃꯤꯅ ꯃꯇꯝ ꯆꯥꯔꯒ ꯈꯤꯇꯪ ꯍꯣꯡꯁꯤ ꯆꯦꯟꯁꯤ ꯍꯥꯏꯕꯗ ꯌꯥꯗꯦꯅ ꯑꯃꯨꯛ ꯅꯝꯐꯨꯗ ꯅꯨꯄꯤꯗꯨꯅ ꯆꯦꯜꯂꯨꯔꯒꯁꯨ ꯑꯗꯨꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯅꯈꯤꯕ ꯑꯗꯨꯅ ꯁꯤꯗꯤ ꯅꯛꯅꯈ꯭ꯔꯦꯕꯨ ꯍꯥꯏꯔꯗꯤ ꯂꯩꯊꯣꯛꯅꯗꯕ ꯊꯨꯡꯅꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯕ ꯁꯨꯃꯥꯏꯅ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯕꯣꯔ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯋꯥꯔꯤꯁꯤꯃꯅ ꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯧ ꯑꯃꯈꯛꯅꯅꯦ ꯌꯥꯝꯕ ꯊꯋꯥꯏ ꯆꯥꯛꯅ ꯂꯥꯛꯑꯒ ꯂꯤꯔꯝꯕ ꯋꯥꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯥꯒꯤ ꯃꯣꯏꯁꯦ ꯏꯃꯨꯡꯁꯦ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯁꯨꯔ ꯅꯣꯝꯃ ꯆꯥꯔꯒ ꯂꯩꯕꯅꯦ ꯑꯗꯨꯝ ꯈꯔꯁꯨ ꯈꯨꯡꯒꯪ ꯑꯦꯔꯤꯌꯥ ꯑꯣꯏꯕ ꯑꯗ ꯅꯨꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗꯒꯤ ꯍꯜꯂꯦ ꯆꯍꯤ 10 ꯍꯜꯂꯦ ꯑꯗꯣ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯃꯣꯏ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕ ꯁ꯭ꯀꯨꯜꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯗꯣꯝꯆꯥꯁꯦ ꯑꯣꯖꯥ ꯑꯣꯏꯕ ꯑꯗꯣ ꯃꯗꯣꯝꯆꯥꯁꯦ ꯑꯉꯥꯡ ꯎꯅꯈꯤꯕꯒꯤ ꯃꯇꯝ ꯈꯔ ꯃꯍꯨꯠ ꯂꯥꯛꯄ ꯁ꯭ꯀꯨꯜꯁꯤꯅ ꯅꯨꯄꯤꯁꯤꯒꯗꯤ ꯍꯦꯛ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯏꯕ ꯑꯗꯩ ꯁ꯭ꯀꯨꯜ ꯂꯝꯄꯥꯛꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯌꯦꯕ ꯈꯨꯟꯒꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄꯁꯦ ꯃꯣꯏ ꯂꯣꯏ ꯊꯣꯛꯅꯩꯕ ꯑꯗ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯏꯁꯤꯡ ꯊꯣꯛꯄꯗ ꯁꯨꯝ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯄꯥꯝꯕ ꯅꯨꯄꯤꯁꯦ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯃꯣꯏ ꯆꯧꯀꯤꯗꯥꯔꯁꯤꯗ ꯁꯥꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯇꯧꯔꯒ ꯃꯕꯥꯅꯤꯁꯦ ꯈꯪꯅꯈꯤꯕꯅꯦꯕ ꯈꯪꯅꯈ꯭ꯔꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅꯁꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯗꯦ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥꯗꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯩ ꯂꯥꯛꯑꯔꯣꯏ
ꯑꯅ ꯍꯥꯏꯔꯒ ꯑꯝꯇꯪ ꯊꯣꯛꯂꯛ ꯎꯅꯁꯤ ꯈꯣꯠꯁꯤꯅ ꯁꯨꯃꯥꯏꯅ ꯎꯅꯔꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯤꯗ ꯆꯦꯜꯂꯁꯤ ꯈꯣꯠꯂꯁꯤ ꯉꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤ ꯈꯣꯠꯈ꯭ꯔꯁꯤ ꯄꯨꯟꯅ ꯑꯩꯒꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯜꯂꯛꯈꯤꯕꯅꯦꯕꯀꯣ ꯑꯗ ꯃꯥꯅ ꯃꯣꯏꯗꯤ ꯌꯥꯝ ꯆꯝꯕ ꯏꯃꯨꯡꯗꯩ ꯍꯧꯔꯛꯄꯅꯦꯕ ꯑꯗ ꯃꯥꯅꯅꯦ ꯑꯗꯨꯝ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯥꯅ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯒꯤ ꯅꯨꯄꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯃꯆꯟꯅꯨꯄꯤ 2 ꯂꯩ ꯅꯨꯄꯥꯁꯤꯒꯤ ꯑꯗꯨ ꯃꯅꯥꯎꯅꯨꯄꯥ 2 ꯂꯩ ꯁꯤꯁꯦ ꯑꯗꯩ ꯃꯅꯝ ꯃꯅꯤꯡꯉꯣꯜ 2 ꯑꯃꯁꯨ ꯂꯩ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯆꯟꯅꯨꯄꯤ 2ꯁꯤꯒ ꯃꯅꯥꯎꯄꯥ 2ꯁꯤꯒꯗꯤ ꯄꯥꯟꯗ꯭ꯔꯤ ꯑꯗ ꯃꯉꯣꯟꯗꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯒꯤꯅꯦ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯤ ꯅꯠꯇꯅ ꯑꯇꯩꯗꯨꯗꯤ ꯃꯉꯣꯟꯗꯩ ꯂꯣꯏ ꯍꯜꯂꯦꯕ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯅꯦ ꯏꯎ ꯎꯁꯤꯠꯇꯕ ꯃꯥꯁꯦ ꯃꯁꯛꯁꯨ ꯈꯤꯇꯪ ꯑꯗꯨꯝ ꯋꯥꯠꯆꯩꯕ ꯀꯩꯁꯨ ꯐꯖꯕ ꯈꯣꯠꯄ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯝ ꯄꯥꯝꯗꯒꯤ ꯃꯑꯣꯡ ꯃꯣꯏꯅꯗꯤ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯩ ꯅꯨꯄꯤ ꯊꯕꯛ ꯇꯧꯕꯤ ꯑꯃ ꯁꯨꯝ ꯍꯥꯏꯅꯕꯖꯥꯠꯅꯦ ꯑꯗ ꯅꯨꯄꯥꯗꯨꯅꯗꯤ ꯄꯥꯝꯗꯕ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯨ ꯈꯣꯠꯂꯨꯁꯨ ꯌꯥꯗꯕ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯅꯨꯄꯤꯗꯣ ꯆꯦꯟꯖꯜꯂꯛꯄꯗꯨꯗ ꯃꯣꯏꯅ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯄꯩꯔꯗꯅ ꯁꯨꯛꯑꯗꯅ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕ ꯑꯝꯇ ꯆꯪꯉꯛꯇꯕ ꯃꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯄꯨꯁꯜꯂꯦꯕ ꯑꯗ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯊꯪꯅꯕꯩ ꯃꯗꯣꯝꯆꯥꯗꯨ ꯈꯛ ꯍꯥꯏꯐꯦꯠ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯅꯤꯉꯣꯟꯈꯩꯒꯗꯣ ꯑꯍꯥꯟꯕ ꯃꯥꯁꯦ ꯄꯨꯁꯜꯂꯛꯄꯩꯗ ꯃꯥꯡꯒꯣꯟꯗ ꯃꯣꯏ ꯂꯩꯅꯔꯝꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯁꯛ ꯎꯅꯔꯝꯕꯗꯩ ꯁꯨꯝ ꯆꯪꯉꯛꯇꯦꯕ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯃꯣꯏꯁꯦ ꯃꯥꯒꯤ ꯀꯥꯗ ꯊꯥꯡꯖꯜꯂꯛꯑꯦ ꯅꯨꯄꯥꯗꯨꯅ ꯆꯥꯛꯁꯦ ꯃꯣꯏꯅꯤ ꯆꯥꯃꯤꯟꯅꯔꯦ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯨꯒ ꯑꯌꯨꯛ ꯍꯥꯏꯗꯣꯛꯄ ꯆꯠꯄꯒꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯦ ꯍꯥꯏꯕꯩ ꯃꯤꯉꯣꯟꯗ ꯄꯥꯎꯕ ꯍꯥꯏꯗꯕ ꯍꯥꯏꯗꯣꯛꯄ ꯆꯠꯄꯒꯁꯦ ꯇꯟꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯌꯥꯝ ꯕꯤꯠ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯁꯤꯁꯨ ꯃꯣꯏ ꯀꯅꯥꯝꯇ ꯃꯧꯁꯦ ꯀꯧꯕ ꯉꯥꯡꯕ ꯈꯣꯠꯄꯁꯦ ꯇꯧꯗꯦ ꯃꯗꯣꯝꯆꯥꯗꯣ ꯆꯪꯉꯛꯑꯒ ꯁꯤ ꯍꯣꯡꯉꯣ ꯈꯣꯠꯂꯣꯅ ꯐꯅꯦꯛ ꯐꯤꯔꯣꯜꯁꯦ ꯄꯤꯔꯝꯃꯦꯗ ꯃꯥꯅ ꯏꯗꯣꯝꯆꯥ ꯑꯩꯁꯤꯕꯨ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯊꯕꯛꯁꯤꯕꯨ ꯑꯩ ꯈꯪꯗꯗꯅ ꯍꯪꯖꯕꯅꯦꯅ ꯇꯧꯔꯨꯔꯅꯨ ꯉꯁꯤꯗꯤ ꯑꯗꯨꯝ ꯂꯩꯔꯣꯅ ꯍꯥꯏ ꯑꯗ ꯃꯧ ꯑꯝꯇ ꯃꯤ ꯌꯦꯡꯕꯅꯦꯅꯁꯨ ꯂꯥꯛꯇꯕꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯗꯣꯝꯆꯥꯗꯨꯅ ꯑꯣꯏꯅ ꯅꯨꯡꯊꯤꯟꯁꯨ ꯆꯪꯉꯛꯑꯦ ꯑꯗꯨꯏ ꯅꯨꯃꯤꯠꯁꯤꯁꯨ ꯆꯥꯛꯁꯤꯁꯨ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯥꯅ ꯄꯨꯁꯜꯂ ꯆꯥꯃꯤꯟꯅꯩꯑꯕ ꯃꯗꯣꯝꯆꯥꯗꯨꯅ ꯅꯪ ꯐꯤꯗꯣ ꯀꯩ ꯃꯆꯨ ꯄꯥꯝꯃꯤꯅ ꯍꯪꯉꯦꯕ ꯍꯣꯔꯦꯟ ꯊꯤꯟꯕꯩꯁꯦꯅ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯃꯣꯏꯅ ꯑꯗꯨꯝ ꯃꯗꯣꯝꯆꯥ ꯍꯣꯏꯅ ꯆꯠꯂ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯃꯉꯣꯟꯗ ꯑꯆꯥꯄꯣꯠ ꯅꯨꯡꯕꯣꯠ ꯀꯌꯥꯝ ꯄꯨꯅꯤ ꯅꯣꯏ ꯃꯤ ꯀꯌꯥꯝ ꯐꯝꯃꯝꯅꯤꯒ ꯍꯪꯗꯦꯕ ꯈꯨꯡꯒꯪꯅꯤꯅ ꯃꯣꯏꯗꯤ ꯁꯥꯒꯩ ꯆꯥꯎꯕ ꯃꯤꯁꯦ ꯌꯥꯝ ꯐꯝꯕ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯤꯗꯤ ꯅꯥꯔꯤ ꯍꯥꯏꯔꯦꯕ ꯃꯣꯏꯅ ꯑꯗꯩꯗꯤ ꯂꯥꯏꯅꯤꯡꯊꯧꯁꯦ ꯃꯗꯣꯝꯆꯥꯁꯤꯅ ꯇꯧꯔꯒ ꯈꯣꯏꯔꯝꯍꯜꯂꯦ ꯑꯗꯩ ꯃꯀꯨꯕꯣꯛ ꯈꯣꯏꯔꯝꯍꯜꯂꯤ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤ ꯑꯗꯨꯝ ꯇꯨꯝꯃ ꯂꯩ ꯍꯧꯒꯠꯂꯛꯇꯦ ꯃꯅꯦꯝꯕꯣꯛ ꯈꯣꯏꯔꯝꯃꯤ ꯂꯩꯊꯣꯔꯛꯇꯦ ꯃꯅꯦꯝꯕꯣꯛꯇꯣ ꯍꯣꯏ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯛꯇꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯤꯟꯕꯁꯤꯗ ꯒꯥꯔꯤ ꯑꯃꯈꯛꯇꯪꯗ ꯃꯗꯣꯝꯆꯥꯗꯨꯅꯦ ꯑꯗꯩ ꯃꯣꯏ ꯅꯤꯉꯣꯜ ꯃꯌꯨꯝ ꯄꯥꯟꯈꯤꯕ 2ꯗꯨꯅꯦ ꯇꯧꯔꯀꯥꯟꯗ ꯑꯗꯩ ꯃꯣꯏ ꯊꯪꯅꯕꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯃꯅꯤꯒ ꯃꯣꯏ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯛ ꯊꯤꯜꯂꯦ ꯒꯥꯔꯤ ꯑꯃꯈꯛꯇꯪꯗ ꯑꯗꯨꯒ ꯑꯆꯥꯄꯣꯠꯁꯤꯁꯨ ꯑꯗꯨꯝ ꯁꯦꯝ ꯀꯣꯝꯂꯥ ꯑꯗꯨꯝ KG 1 ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯡꯍꯥꯔꯒꯨꯝꯕ ꯑꯗꯨꯝ 10-30 ꯑꯗꯒꯤ ꯈꯖꯨꯔ ꯈꯔ ꯑꯗꯨꯃꯥꯏꯅ ꯈꯛ ꯒꯨꯂꯥ ꯀꯧꯇꯥ 1 ꯑꯗꯩ ꯑꯆꯥꯄꯣꯠ ꯍꯜꯗꯤꯔꯥꯝ ꯄꯤꯀꯦꯠ 1 ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯤꯜꯂꯦꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯣꯏꯒꯤꯗꯤ ꯍꯦꯛꯇ ꯃꯤꯗꯣ ꯏꯝꯐꯥꯜꯗ ꯆꯦꯟꯈ꯭ꯔꯦ ꯀꯥꯏꯅ ꯃꯤꯁꯦ ꯍꯦꯛꯇ ꯆꯣꯟꯅ ꯂꯩꯔꯝꯃꯤꯀꯣ ꯃꯇꯝꯗꯨꯗ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ ꯃꯥꯅ ꯂꯤꯔꯛꯏꯕ ꯋꯥꯔꯤꯁꯦ ꯆꯍꯤ ꯃꯥ ꯃꯁꯥꯗꯤ ꯍꯧꯖꯤꯛ ꯆꯍꯤ 49 ꯁꯨꯔꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯂꯤꯔꯛꯏꯕ ꯋꯥꯔꯤꯁꯤꯗꯤ ꯆꯍꯤ ꯀꯩꯅꯣꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦꯕ 14-15ꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯛꯏ ꯆꯍꯤ 22-23 ꯄꯥꯜꯂꯛꯏꯅꯦꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯥꯞꯂꯦꯟꯒ ꯊꯥꯡꯗꯅ ꯃꯣꯏꯒꯤꯗꯤ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯍꯦꯛꯇ ꯃꯌꯥꯝ ꯂꯩꯔꯝꯃꯕ ꯃꯥꯗꯤ ꯑꯆꯥꯄꯣꯠꯇꯨꯒ ꯏꯀꯥꯏꯕꯗ ꯃꯥꯁꯦ ꯂꯣꯏꯔꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯀꯞꯄꯦ ꯍꯥꯏ ꯆꯪꯁꯤꯜꯂꯒ ꯏꯀꯥꯏꯗꯅ ꯑꯗꯩ ꯃꯣꯏ ꯎꯁꯤꯠꯇꯕ ꯄꯥꯝꯗꯦꯅꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯄ ꯆꯠꯅꯕꯤ ꯈꯪꯗꯕ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕꯁꯦ ꯁꯤꯜꯂꯀꯥꯟꯗ ꯃꯌꯥꯝꯁꯦ ꯆꯥꯃꯤꯟꯅꯩꯌꯦꯕꯀꯣ ꯃꯣꯏꯁꯦ ꯋꯥꯗꯤ ꯉꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯣꯏꯁꯦ ꯍꯟꯈ꯭ꯔꯀꯥꯟꯗ ꯌꯥꯝ ꯅꯨꯄꯤꯁꯨ ꯀꯞꯄꯦ ꯑꯗꯩ ꯃꯣꯏ ꯁꯤꯕꯨ ꯄꯤꯈꯤꯗ꯭ꯔꯅꯦ ꯁꯤ ꯐꯤꯕꯝꯁꯤꯗꯕꯣꯅ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯐꯣꯟ ꯇꯧꯔꯒ ꯅꯨꯄꯤꯁꯤꯗ ꯌꯥꯝ ꯍꯥꯏꯖꯔꯛꯑꯦꯕ ꯅꯪ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯉꯛꯎ ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯅ ꯈꯤꯇꯪ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯣ ꯃꯥꯁꯤꯅ ꯍꯥꯏꯖꯔꯛꯑꯦꯕ ꯑꯗꯨ ꯍꯥꯏꯖꯔꯛꯄꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯆꯦꯜꯂꯨꯔꯕ ꯀꯧꯕꯅꯤꯅ ꯃꯣꯏꯁꯦ ꯂꯨꯍꯣꯡꯕꯁꯦ ꯂꯦꯞꯅꯔꯒ ꯍꯣꯡꯉꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯁꯨ ꯀꯌꯥ ꯏꯄꯥꯝ ꯄꯥꯝꯅ ꯇꯧꯗꯦ ꯃꯣꯏꯗ ꯂꯨꯍꯣꯡꯕ ꯂꯦꯞꯅꯕꯒꯤ ꯈꯣꯠꯄꯒꯤ ꯃꯄꯥ ꯍꯣꯏ ꯂꯥꯛꯄꯁꯦ ꯀꯩꯁꯨ ꯃꯥꯏꯊꯣꯡ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯆꯥꯅ ꯆꯦꯜꯂꯛꯑꯕꯅꯤꯅ ꯍꯣꯡꯗꯗꯤ ꯌꯥꯗꯕꯅꯤꯅ ꯍꯣꯡꯈ꯭ꯔꯦ
ꯑꯗꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏ ꯌꯨꯝ ꯑꯃꯗ ꯃꯧ ꯑꯣꯏꯕ ꯂꯥꯛꯑꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯁꯥꯖꯠꯁꯦ ꯈꯪꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛꯆꯥꯗ꯭ꯔꯤꯐꯥꯎ ꯃꯧꯅ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯑꯗꯩ ꯑꯌꯨꯛꯀꯤ ꯄꯨꯡ ꯑꯁꯨꯛꯇ ꯆꯥ ꯄꯤꯒꯗꯕꯅꯤ ꯑꯗꯩ ꯑꯌꯨꯛꯇ ꯋꯥꯏ ꯇꯩꯗꯣꯏ ꯀꯥꯁꯦ ꯃꯥꯡꯒꯣꯜ ꯑꯗꯒꯤꯗꯤ ꯁꯨꯃꯥꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯗꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯁꯦ ꯂꯥꯏꯁꯪꯁꯦ ꯐꯖꯅ ꯑꯃꯨꯛ ꯂꯥꯠꯂꯦꯕ ꯑꯗꯩ ꯂꯥꯏꯁꯪꯒꯤ ꯑꯀꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯃꯆꯥꯗꯧꯅ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯀꯥ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯃꯔꯦꯟꯁꯦ ꯃꯣꯏ ꯌꯨꯝꯖꯥꯎ ꯀꯥꯁꯦ ꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯥꯎꯄꯥ ꯑꯅꯤꯒꯤ ꯀꯥ ꯃꯆꯟꯅꯨꯄꯤ ꯑꯅꯤꯒꯤ ꯀꯥ ꯁꯤꯁꯤꯡꯁꯦ ꯂꯣꯏ ꯇꯩꯒꯗꯕ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯀꯗꯕ ꯆꯥ ꯅꯨꯡ ꯂꯣꯏ ꯄꯤꯔꯛꯀꯗꯕ ꯑꯗꯩ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯒꯗꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯆꯥꯁꯨ ꯑꯩꯈꯣই ꯑꯆꯥꯄꯣꯠꯁꯦ ꯍꯥꯞꯄꯗꯅꯦ ꯃꯥꯏ ꯃꯥꯏ ꯀꯥ ꯀꯥꯗꯅꯦꯕ ꯃꯥꯅ ꯄꯤꯗꯣꯏꯁꯦ ꯄ꯭ꯂꯦꯠ ꯑꯃ ꯃꯥ ꯑꯆꯥꯄꯣꯠ ꯍꯥꯞꯄꯒ ꯒ꯭ꯂꯥꯁ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯅꯥꯎꯄꯥ ꯑꯅꯤꯒꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯦꯝꯒꯤ ꯃꯀꯨꯒꯤ ꯃꯥꯏ ꯅꯨꯄꯥꯒꯤ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯏꯟꯖꯥꯡꯁꯨ ꯃꯣꯏꯁꯦ ꯃꯊꯦꯜꯁꯦ ꯏꯟꯖꯥꯡꯁꯦ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯂꯣꯡꯉꯦꯁꯦ ꯏꯔꯣꯟꯕ ꯑꯃ ꯀꯥꯡꯍꯧ ꯑꯃ ꯑꯗꯩꯗꯤ ꯉꯥ ꯊꯣꯡꯕꯅꯤ ꯈꯪꯗꯦ ꯑꯃ ꯑꯗꯩ ꯀꯥꯡꯁꯣꯏ ꯊꯣꯡꯉꯁꯨ ꯀꯥꯡꯍꯧ ꯑꯃ ꯑꯗꯩ ꯁꯨꯃꯥꯏꯅ ꯁꯤꯡꯖꯨ ꯑꯃ ꯁꯨꯃꯥꯏꯅ ꯃꯊꯦꯜꯁꯦ ꯑꯅꯤ ꯑꯍꯨꯝ ꯆꯝꯐꯨꯠꯁꯤꯃ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯆꯥꯛꯁꯪꯒꯤ ꯖꯟꯖ ꯃꯌꯥꯝꯗꯩ ꯏꯟꯖꯥꯡꯁꯨ ꯃꯆꯤꯗ ꯍꯥꯞꯄ ꯑꯃꯠꯇ ꯌꯥꯗꯦ ꯂꯣꯏꯅ ꯄ꯭ꯂꯦꯠ ꯃꯆꯥ ꯃꯆꯥ ꯇꯦꯡꯀꯣꯠ ꯃꯆꯥꯁꯦ ꯌꯥꯝ ꯂꯩꯌꯦꯕ ꯃꯆꯟꯅꯨꯄꯤ ꯍꯣꯏꯒꯤꯁꯨ ꯃꯅꯥꯎꯄꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯥꯞꯄ ꯑꯗꯩ ꯑꯃꯨꯛ ꯏꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯄꯨꯟꯗꯦ ꯑꯃꯒ 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 ꯑꯗꯨꯃꯥꯏꯅ ꯆꯥꯛꯁꯤꯅꯅꯦ ꯃꯣꯏ ꯏꯃꯨꯡꯁꯦ ꯆꯥꯛꯁꯦ ꯃꯥꯟꯅꯅ ꯆꯥꯗꯦꯕ ꯃꯥꯏ ꯃꯥꯏꯒꯤ ꯃꯥ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯥꯏ ꯃꯥꯏ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯅꯕ ꯆꯥꯛꯁꯦ ꯃꯥꯏꯗꯤ ꯃꯅꯦꯝ ꯃꯀꯨꯁꯦ ꯍꯦꯛ ꯂꯥꯛꯇ꯭ꯔꯤꯐꯥꯎꯗꯤ ꯆꯥꯛꯁꯦ ꯊꯤꯗꯣꯛꯄ ꯌꯥꯗꯕ ꯃꯅꯦꯝ ꯃꯀꯨ ꯍꯦꯛ ꯂꯥꯛꯑꯒꯗꯤ ꯆꯥꯛꯁꯦ ꯊꯤꯗꯣꯛꯑꯅꯦꯕ ꯑꯗꯨꯒ ꯊꯤꯔ ꯑꯗꯨꯝ ꯃꯅꯦꯝ ꯃꯀꯨꯅ ꯆꯥꯔꯒ ꯑꯇꯩꯗꯨꯅ ꯂꯣꯏ ꯎꯞꯄ ꯎꯞꯄ ꯊꯝꯃꯒ ꯃꯥꯏ ꯃꯥꯏ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕꯗ ꯆꯥꯕ ꯑꯗꯨꯅ ꯀꯣꯟꯁꯤꯅꯅꯦ ꯑꯃꯒꯤ ꯃꯅꯦꯝ ꯃꯀꯨ ꯆꯥꯕꯩ ꯑꯃꯨꯛ ꯐꯦꯡꯕ ꯃꯅꯥꯎꯄꯥ ꯑꯃ ꯆꯥꯕꯩ ꯑꯃꯨꯛ ꯐꯦꯡꯕ ꯃꯆꯟꯅꯨꯄꯤ ꯑꯃ ꯆꯥꯕꯩ ꯑꯃꯨꯛ ꯐꯦꯡꯕ ꯁꯨꯃꯥꯏꯅ ꯏꯃꯨꯡꯁꯤꯒꯤ ꯇꯧꯒꯗꯕ ꯅꯤꯇꯤ ꯅꯤꯌꯝ ꯃꯌꯥꯝꯁꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯄꯨꯡ ꯑꯁꯨꯛꯇꯩ ꯍꯧꯒꯠꯀꯗꯕ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗꯤ ꯃꯥꯗꯤ ꯍꯦꯛꯇ ꯑꯍꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯁꯦ ꯄꯨꯡ 3ꯗꯩ ꯍꯧꯒꯠꯂꯦ ꯃꯥꯁꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯌꯥꯝ ꯋꯥꯏꯗꯅꯀꯣ ꯑꯗꯨꯒꯁꯦ ꯃꯥ ꯈꯟꯗ꯭ꯔꯦꯕ ꯑꯍꯤꯡꯁꯦ ꯇꯨꯝꯗ꯭ꯔꯦꯕ ꯑꯗꯣ ꯉꯥꯛꯇꯪꯈꯛ ꯎꯏꯊꯔꯨꯔꯒ ꯑꯗꯨꯝ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯌꯦꯡꯉꯒ ꯑꯗꯨꯝ 3 ꯑꯗꯨꯋꯥꯏꯗꯩ ꯍꯧꯒꯠꯂꯒ ꯃꯥꯗꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯔꯦꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯄꯗꯗꯤ ꯑꯗꯨꯝ ꯄꯨꯡ 3ꯗꯩ ꯍꯣꯠꯅꯔꯒꯁꯨ ꯄꯨꯡ 5:30 ꯁꯨꯃꯥꯏꯅ ꯇꯥꯔꯦꯕ ꯃꯅꯥꯎꯄꯥ ꯇꯨꯝꯃꯤꯕ ꯀꯥꯅꯤ ꯃꯥꯅ ꯋꯥꯏ ꯁꯤꯠꯂꯤꯕ ꯇꯩꯔꯤꯕꯁꯦ ꯑꯗꯩ ꯑꯃꯨꯛ ꯆꯥ ꯅꯨꯡ ꯂꯣꯜꯂ ꯑꯃꯨꯛ ꯂꯣꯏꯅ ꯑꯗꯨꯗ ꯀꯅꯥꯝꯇ ꯏꯃꯨꯡꯒꯤ ꯃꯅꯦꯝ ꯃꯀꯨꯗꯤ ꯍꯧꯒꯠꯂꯦ ꯑꯇꯩꯗꯤ ꯀꯅꯥꯝ ꯍꯧꯒꯠꯇ꯭ꯔꯤ ꯂꯣꯏ ꯄꯤꯁꯜꯂꯦ ꯆꯥ ꯅꯨꯡ ꯀꯩꯀꯥꯁꯦ ꯑꯇꯩꯗꯤ ꯑꯗꯨ ꯆꯥ ꯅꯨꯡ ꯄꯤꯕꯗꯩꯗꯤ ꯃꯊꯪ ꯍꯧꯒꯠꯂ ꯕ꯭ꯔꯁ ꯇꯧꯔ ꯃꯥꯏ ꯃꯥꯏ ꯆꯥꯅꯈ꯭ꯔꯦ ꯑꯗꯨꯁꯨ ꯃꯣꯏꯅ ꯊꯛꯏꯕ ꯆꯥꯔꯤꯕ ꯀꯣꯟꯁꯦ ꯄꯨꯁꯟꯕꯤꯔꯛꯄ ꯅꯠꯇꯕ ꯆꯥꯛꯁꯪꯗ ꯃꯥꯅ ꯑꯃꯨꯛ ꯂꯣꯏ ꯈꯣꯝꯒꯗꯕ ꯑꯗꯩ ꯆꯥꯛꯁꯦ ꯊꯣꯡꯉꯦ ꯑꯗꯩ ꯃꯅꯦꯝꯕꯣꯏꯁꯦ ꯑꯌꯨꯛ ꯃꯥꯁꯦ ꯃꯅꯦꯝꯕꯣꯏꯁꯦ ꯊꯕꯛ ꯑꯃ ꯑꯗꯨꯝ ꯆꯠꯂꯦꯕ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯣꯏ ꯄꯨꯡ 12 ꯃꯣꯏꯅ ꯍꯜꯂꯛꯏꯁꯦ 12:30 ꯁꯨꯃꯥꯏꯅ ꯑꯗꯨꯝ 12:30ꯒꯤ ꯃꯇꯨꯡꯗꯗꯤ ꯍꯜꯂꯛꯑꯦ ꯁꯤꯁꯦ ꯑꯃꯨꯛ ꯉꯥꯏꯗꯣꯏꯅꯦꯕ ꯁꯤ ꯆꯥꯛꯁꯦ ꯀꯣꯠꯂꯝꯕ ꯆꯥꯔꯝꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯝꯇ ꯑꯗꯩꯗꯤ ꯃꯥꯗꯤ ꯊꯕꯛꯇꯣ ꯃꯌꯥꯝ ꯇꯧꯔꯛꯄꯅꯤꯅ ꯑꯗꯩ ꯆꯥꯗꯨꯃꯒ ꯕꯤꯁꯀꯨꯠ ꯑꯃꯅꯤ ꯈꯛꯀ ꯆꯥꯔ ꯊꯕꯛꯇꯣ ꯃꯆꯟꯅꯨꯄꯤ ꯃꯅꯥꯎꯄꯥ ꯍꯥꯏꯗꯤ ꯃꯥꯏ ꯑꯆꯥꯄꯣꯠ ꯊꯝꯃ ꯄꯨꯡꯆꯥ ꯆꯥꯅꯕꯅꯦ ꯃꯣꯏ ꯏꯃꯨꯡꯁꯤꯗꯤ ꯆꯥꯛꯁꯦ ꯊꯦꯡꯅ ꯆꯥꯕ ꯍꯩꯅꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗꯤ ꯀꯩꯁꯨ ꯈꯟꯗꯦꯕ ꯑꯗꯩ ꯃꯥꯏ ꯇꯟ ꯅꯨꯡ ꯃꯥꯏ ꯆꯥꯅꯤꯡꯕ ꯆꯥꯅꯈꯤꯕꯅꯤꯗꯣ ꯕ꯭ꯔꯦꯗ ꯅꯨꯡ ꯑꯗꯩ ꯃꯥꯗꯤ ꯊꯕꯛ ꯃꯌꯥꯝꯗꯨꯕꯨ ꯆꯥꯛꯁꯦ ꯍꯦꯛꯇ ꯂꯥꯝꯕꯗ ꯂꯣꯏꯕ ꯑꯗꯨ ꯆꯥꯛꯁꯦ ꯆꯥꯕꯁꯦ ꯐꯪꯗꯕ ꯆꯥꯛ ꯂꯥꯝꯕꯅ ꯇꯠꯂꯀꯥꯟꯗ ꯆꯥꯏꯌꯦꯕ ꯃꯅꯦꯝꯕꯣꯏ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯑꯗꯨꯁꯨ ꯏꯟꯖꯥꯡꯁꯦ ꯃꯅꯦꯝꯕꯣꯏꯅ ꯆꯥꯔꯤꯉꯩꯗ ꯃꯥ ꯆꯥꯛ ꯆꯥꯕ ꯌꯥꯗꯦꯕ ꯏꯟꯖꯥꯡꯁꯦ ꯍꯥꯞꯄ ꯌꯦꯟꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯃꯣꯏ ꯆꯥꯕ ꯇꯣꯛꯄ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯄꯨꯡ 12:30 ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯆꯥꯛꯁꯦ ꯆꯥꯔꯦ ꯀꯣꯜ ꯂꯤꯛ ꯆꯥꯛ ꯆꯥꯊꯣꯛꯑ ꯃꯅꯦꯝ ꯃꯀꯨ ꯁꯦꯕꯥ ꯂꯣꯏꯔ ꯃꯥ ꯑꯃꯨꯛ ꯆꯥꯔ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯕꯗꯗꯤ ꯃꯥꯁꯦ ꯄꯨꯡ 2 ꯇꯥꯔꯦꯕ ꯃꯁꯥꯁꯦ ꯇꯣꯞ ꯇꯥꯕ ꯃꯥꯁꯦ ꯉꯥꯛꯇꯪꯈꯛ ꯇꯤꯡꯊꯣꯛꯍꯧꯒꯅꯤꯀꯣ ꯀꯥꯁꯤꯗ ꯉꯥꯛꯇꯪꯒ ꯆꯪꯉ ꯂꯩ ꯌꯥꯕ ꯅꯠꯇꯦ ꯃꯅꯦꯝꯕꯣꯛꯁꯤꯅ ꯀꯧꯊꯣꯔꯛꯀꯅꯤ ꯁꯤ ꯐꯤꯈꯩꯁꯦ ꯁꯨꯗꯣꯔꯛꯑꯣ ꯃꯧꯅ ꯀꯥꯗ ꯆꯪꯉꯒ ꯅꯨꯡꯊꯤꯟꯗ ꯇꯨꯝꯕ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉ ꯇꯨꯝꯃꯨꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯁꯦꯕꯥ ꯇꯧꯕ ꯙꯨꯛ ꯊꯥꯡꯃꯩ ꯀꯠꯄ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ ꯑꯗꯨꯅ ꯀꯥꯗ ꯆꯪꯉ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦꯕ ꯇꯨꯝꯗꯦꯕ ꯃꯥꯁꯦ ꯁꯣꯐꯥꯗꯒ ꯉꯥꯛꯇꯪꯒ ꯇꯤꯡꯊꯣꯛꯑꯦꯕ ꯃꯈ꯭ꯋꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯇꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯊꯕꯛꯁꯦ ꯂꯥꯛꯈ꯭ꯔꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯗꯣ ꯏꯃꯥ
ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯇꯧꯊꯣꯛꯆꯔꯝꯒꯦ ꯋꯥꯏ ꯇꯩꯕ ꯈꯣꯠꯄꯁꯦ ꯑꯌꯨꯛꯇ ꯇꯧꯕꯗꯣ ꯅꯪꯅꯗꯦꯅ ꯌꯥꯔꯣꯏ ꯅꯨꯡꯗꯥꯡ ꯋꯥꯏ ꯇꯩꯕꯗꯣ ꯑꯃꯥꯡꯕ ꯆꯤꯡꯉꯤ ꯑꯌꯨꯛ ꯇꯩꯒꯗꯕꯅꯤ ꯁꯦꯡꯅ ꯇꯩꯔꯒ ꯂꯥꯏ ꯗꯨꯛ ꯊꯥꯕ ꯍꯥꯏꯅꯦꯅ ꯑꯗꯩ ꯂꯥꯏ ꯗꯨꯛ ꯊꯥꯕꯩꯅꯅꯦ ꯂꯥꯏ ꯗꯨꯛ ꯊꯥꯕꯩ ꯐꯅꯦꯛ ꯑꯃ ꯐꯤ ꯑꯃ ꯇꯣꯉꯥꯟꯅ ꯊꯝꯗꯕ ꯌꯥꯗꯦ ꯆꯥꯛ ꯊꯣꯡꯕꯩꯅ ꯆꯥꯛ ꯊꯣꯡꯕꯩ ꯑꯃ ꯑꯗꯩꯗꯤ ꯀꯥꯗ ꯃꯥꯏ ꯀꯥꯗ ꯇꯨꯝꯒꯦ ꯆꯥꯒꯦ ꯍꯥꯏꯒꯅ ꯍꯣꯡꯗꯣꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦꯕ ꯑꯗꯩꯗꯤ ꯌꯥꯝ ꯀꯟꯕ ꯑꯁꯦꯡ ꯃꯥꯡꯒ ꯀꯩꯁꯦ ꯑꯗꯩ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯆꯥꯕ ꯐꯪꯗꯕꯤ ꯑꯗꯩ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯑꯗꯩ ꯅꯨꯡꯗꯥꯡꯁꯤꯅ ꯃꯣꯏꯅ ꯆꯥꯛꯆꯥꯏꯁꯦ ꯃꯅꯦꯝ ꯃꯀꯨꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯨꯝꯃ ꯈꯣꯠꯂꯒ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯄꯨꯡ 3:30 ꯁ꯭ꯋꯥꯏꯗꯩ ꯑꯃꯨꯛ ꯆꯠꯈꯤꯕꯁꯤꯅ ꯍꯣꯔꯦꯟ ꯄꯨꯡ 9:30 ꯃꯥꯄꯟꯗ ꯍꯜꯂꯛꯑꯦꯕ ꯑꯗꯨ ꯑꯃꯨꯛ ꯉꯥꯏꯔ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯆꯥꯝꯕ ꯊꯕꯛ ꯃꯣꯏꯗꯤ ꯆꯥꯔꯕ ꯈꯨꯠꯂꯥꯝ ꯂꯣꯏ ꯍꯧꯒꯠꯅꯈ꯭ꯔꯅꯤ ꯃꯥꯏ ꯀꯥꯗ ꯆꯥꯕꯅ ꯃꯥꯏ ꯀꯥꯗꯩ ꯀꯣꯜ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯦꯡ ꯆꯥꯝꯕ ꯈꯣꯠꯄꯗꯗꯤ ꯃꯥꯗꯤ ꯄꯨꯡ 11:30ꯗꯤ ꯑꯗꯨꯝ ꯇꯥꯔꯦ ꯅꯨꯡꯇꯤꯒꯤ 11:30 ꯑꯗꯩ ꯑꯃꯨꯛ ꯇꯨꯝꯃꯒ ꯑꯌꯨꯛ ꯄꯨꯡ ꯃꯥꯁꯦ 3 ꯑꯗꯨꯋꯥꯏꯗꯅꯦ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯗꯣꯏꯁꯤꯅ ꯍꯦꯛꯇ ꯊꯕꯛ ꯃꯌꯥꯝꯁꯤꯗꯅꯦ ꯐꯔꯥ ꯍꯥꯏꯕ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯍꯤꯡꯒꯣꯜꯁꯦ ꯁꯤꯁꯨꯗꯣ ꯑꯃꯨꯛ ꯉꯁꯤꯗꯤ ꯑꯁꯤ ꯐꯩꯗꯣꯝꯁꯦ ꯑꯗꯨ ꯇꯧꯁꯜꯂꯝꯃꯣꯅ ꯑꯃꯨꯛꯁꯨ ꯍꯤꯡꯒꯣꯜꯁꯦ ꯆꯥꯎꯋꯦ ꯃꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥ ꯃꯕꯥꯅꯤ ꯁꯨꯃꯤꯟꯅꯩ ꯑꯗꯨꯁꯨ ꯑꯗꯣ ꯃꯅꯥꯎꯄꯥ ꯍꯣꯏꯗꯨꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯃꯝ ꯇꯧꯋꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯀꯩꯒꯤ ꯃꯥꯏ ꯉꯝꯅꯕ ꯃꯆꯟꯅꯨꯄꯤ ꯍꯣꯏꯁꯨ ꯃꯥꯒꯤ ꯑꯗꯨꯝ ꯃꯣꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯂꯣꯏ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯊꯕꯛ ꯑꯃꯃꯝ ꯂꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯆꯠꯅꯩꯌꯦꯕ ꯇꯧꯅꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅꯅꯦ ꯂꯥꯏꯔꯤꯛꯁꯦ ꯈꯔ ꯋꯥꯠꯍꯧꯕ ꯑꯗꯣ ꯃꯥꯁꯤꯅꯅꯦ ꯁꯝꯕꯟꯁꯤꯃ ꯌꯥꯗ꯭ꯔꯦ ꯁꯝꯕꯟꯁꯦ ꯁꯦꯝꯖꯤꯜꯂꯨ ꯁꯤ ꯇꯤꯟꯁꯦ ꯌꯨꯔꯦ ꯁꯤ ꯁꯦꯝꯖꯤꯜꯂꯨ ꯃꯩꯁꯦ ꯌꯥꯗ꯭ꯔꯦ ꯁꯤ ꯁꯦꯝꯖꯤꯜꯂꯨ ꯇꯨꯂꯨꯁꯦ ꯌꯥꯗ꯭ꯔꯦ ꯁꯦꯝꯖꯤꯜꯂꯨ ꯒꯥꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯁꯦꯝꯃꯨꯆꯣ ꯁꯨꯝꯕꯒꯤ ꯑꯣꯏꯕ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯨꯄꯥ ꯑꯃꯐꯧ ꯊꯣꯛꯇꯕ ꯑꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯅꯪꯁꯨ ꯄꯩꯁా ꯊꯣꯛꯇ ꯑꯩꯁꯨ ꯊꯣꯛꯇ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯕꯥꯅꯤ ꯀꯩꯅꯣꯝꯐꯧ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯐꯧ ꯑꯍꯜ ꯂꯃꯟꯗ ꯅꯤꯕ ꯏꯀꯥꯏ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯏꯕꯥꯅꯤꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯅꯨꯄꯥꯁꯦ ꯑꯍꯟꯅ ꯂꯣꯏ ꯍꯣꯠꯅꯩꯁꯤꯗꯤ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯍꯖꯤꯔꯥꯁꯨ ꯆꯠꯂꯨꯗꯣꯏꯅꯣ ꯏꯃꯨꯡꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯕꯅꯤꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯗꯦ ꯑꯗꯩ ꯈꯔ ꯂꯩꯔꯒꯗꯤ ꯅꯨꯄꯤꯁꯦ ꯆꯥꯛꯃꯧꯕ ꯍꯧꯔꯦ ꯑꯗꯨꯒꯤ ꯃꯥꯁꯦ ꯆꯥꯛꯃꯧꯕꯁꯦ ꯍꯦꯛꯇ ꯑꯣꯗꯅ ꯑꯗꯩꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯗꯗꯅ ꯇꯧꯕꯁꯦ ꯊꯕꯛꯇꯤ ꯁꯨꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯨꯖꯜꯂ ꯉꯝꯗ ꯇꯧꯕꯁꯤꯒꯤ ꯃꯁꯥꯁꯦ ꯁꯣꯛꯊꯕ ꯃꯥꯁꯦ ꯆꯥꯕꯁꯨ ꯌꯥꯗꯕꯤ ꯑꯗꯩ ꯃꯥꯅ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯁꯨ ꯂꯩꯕꯤꯔꯛꯄꯁꯨ ꯅꯠꯇꯕ ꯍꯥꯏꯐꯝꯁꯨ ꯂꯩꯇꯕꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯗꯩꯗꯤ ꯆꯦꯛ ꯆꯠꯄ ꯈꯣꯠꯄꯁꯦ ꯃꯅꯦꯝꯕꯣꯛꯀ ꯆꯠꯂꯤ ꯑꯗꯣ ꯃꯅꯦꯝꯕꯣꯛꯅ ꯄꯩꯁꯥ ꯄꯨꯊꯣꯛꯏ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯃꯤꯔꯣꯟ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯁꯟꯕ ꯑꯗꯩ ꯍꯩ ꯔꯥꯁꯦ ꯃꯣꯏ ꯍꯤꯡꯒꯣꯜꯗꯩ ꯍꯩ ꯔꯥ ꯑꯍꯨꯕ ꯑꯄꯥꯟꯕꯁꯦ ꯍꯦꯛ ꯆꯥꯒꯗꯕ ꯂꯩꯔ ꯆꯥꯍꯟꯗꯦ ꯑꯗꯩ ꯑꯃꯨꯛ ꯃꯥꯁꯦ ꯊꯥ ꯁꯨꯔꯛꯑꯐꯧ ꯍꯦꯛ ꯃꯆꯥ ꯄꯣꯛꯀꯗꯕ ꯅꯨꯃꯤꯠꯇꯨꯐꯥꯎ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯊꯧ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯣꯠꯅꯔꯝꯃꯒ ꯆꯠꯂꯦꯕ ꯑꯉꯥꯡꯁꯦ ꯆꯦꯜꯂꯦ ꯑꯉꯥꯡ ꯆꯦꯜꯂꯀꯥꯟꯗ ꯃꯃꯥꯁꯦ ꯃꯣꯏ ꯁꯦꯕꯥ ꯇꯧ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯏꯃꯨꯡꯁꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯆꯥꯛꯁꯦ ꯆꯥꯃꯤꯟꯅꯁꯦ ꯂꯥꯛꯑꯣ ꯑꯗꯨ ꯑꯁꯤꯅ ꯀꯧꯁꯟꯗꯕꯤ ꯃꯣꯏ ꯊꯣꯛꯄ ꯆꯥꯊꯣꯛꯈ꯭ꯔ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯃꯥꯏ ꯀꯥꯗ ꯄꯨꯁꯜꯂ ꯆꯥꯕ ꯑꯗꯩ ꯃꯃꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯒꯤꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ ꯃꯣꯏ ꯌꯥꯎꯔꯛꯇꯦ ꯑꯗꯩ ꯏꯃꯨꯡꯁꯦ ꯃꯥ ꯂꯣꯏ ꯍꯣꯠꯅꯔꯝꯃꯒ ꯃꯣꯏꯅ ꯍꯣꯠꯅꯍꯧꯕꯗꯨꯗ ꯃꯣꯏꯁꯦ ꯏꯁꯧ ꯂꯥꯡꯅꯕ ꯍꯧꯔꯛꯑꯦꯕ ꯃꯥꯅ ꯍꯣꯠꯅꯗ꯭ꯔꯃꯤꯅ ꯑꯗꯩ ꯑꯉꯥꯡ ꯏꯄꯥꯟꯐꯧꯗꯪ ꯃꯃꯥꯗꯣ ꯂꯩꯔꯝꯃꯦ ꯑꯩ ꯇꯜꯂꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯀꯩꯅꯣꯁꯦ ꯑꯁ ꯋꯥꯁꯨ ꯉꯥꯡꯗꯦ ꯑꯃꯁꯨ ꯇꯧꯗꯦ ꯍꯔꯥꯎ ꯅꯨꯡꯁꯤꯅꯁꯨ ꯇꯧꯗꯦ ꯑꯩ ꯇꯜꯂꯦꯅ ꯅꯪ ꯉꯝꯅꯕ ꯍꯣꯠꯅꯖꯍꯧꯔꯣꯅ ꯊꯝꯃꯝꯃꯦꯕ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯏꯄꯥꯟ ꯅꯣꯡꯉꯥꯝꯗꯩ ꯃꯥꯅ ꯑꯗꯨꯝ ꯆꯥꯛ ꯊꯣꯡꯉ ꯑꯗꯨꯝ ꯆꯥꯔꯦꯕ ꯑꯗꯩ ꯑꯌꯥꯝꯕꯅ ꯃꯥꯏ ꯅꯨꯄꯥꯅ ꯆꯥꯛꯁꯪꯒꯤ ꯆꯥꯛꯁꯦ ꯃꯣꯏ ꯃꯌꯥꯝꯒꯤꯁꯨ ꯂꯣꯏ ꯊꯣꯡꯈ꯭ꯔꯦ ꯃꯆꯟꯅꯨꯄꯤ ꯑꯣꯏꯅ ꯊꯣꯡꯗꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯂꯣꯏ ꯊꯣꯡꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥ ꯂꯣꯏ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯉꯍꯥꯟꯈꯩꯗꯤ ꯅꯣꯡꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦꯕ ꯃꯥꯏ ꯅꯨꯄꯥꯁꯦ ꯅꯣꯡꯃꯇ ꯍꯦꯛ ꯏꯟꯁꯥꯡ ꯃꯀꯥ ꯑꯃ ꯁꯦꯝꯃꯛꯄ ꯌꯥꯎꯔꯛꯄ ꯅꯠꯇꯦꯀꯣ ꯀꯥꯗ ꯆꯥꯛꯁꯪꯗ ꯆꯪꯕꯤꯔꯛꯄ ꯅꯠꯇꯦꯀꯣ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯁꯣꯛꯄꯤꯔꯛꯄ ꯅꯠꯇꯦꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯃꯧꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤꯁꯦ ꯊꯣꯡꯒꯥꯟꯗ ꯇꯥꯕ ꯃꯌꯥꯝꯒꯤ ꯇꯣꯇꯤ ꯄꯨꯂꯞ ꯇꯥꯕꯤꯗꯨꯅꯦꯕ ꯑꯗꯣ ꯊꯣꯡꯒꯥꯟꯗꯩ ꯃꯥꯅ ꯍꯣꯟꯖꯟꯗꯣꯏꯕ ꯏꯁꯤꯡꯁꯦ ꯇꯣꯇꯤꯁꯤꯗꯩ ꯌꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯦꯛꯁ ꯑꯃ ꯊꯝꯃꯦꯕ ꯑꯗꯨꯁꯦ ꯃꯥ ꯅꯣꯡꯃꯒꯤ ꯂꯤꯇꯔ 900 ꯁꯤꯟꯇꯦꯛꯁꯁꯦ ꯂꯣꯏ ꯍꯣꯟꯖꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯥꯡꯕꯒꯤ ꯁꯤꯖꯤꯟꯅꯅꯕꯁꯦ ꯇꯣꯏꯂꯦꯠꯀꯤ ꯀꯩꯒꯤ ꯈꯣꯡꯀꯣꯜ ꯍꯥꯝꯕꯒꯤ ꯀꯣꯜ ꯂꯤꯛ ꯐꯦꯡ ꯆꯥꯝꯕꯒꯤꯁꯤꯅ ꯄꯨꯈ꯭ꯔꯤꯁꯦ ꯑꯃꯨꯛ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯦ ꯂꯥꯞꯄꯦ ꯀꯩꯅꯣꯗꯒꯤ ꯊꯣꯡꯒꯥꯟꯐꯧꯁꯦ ꯃꯣꯏꯒꯤꯁꯦ ꯁꯥꯡꯉꯦꯕ ꯍꯤꯡꯒꯣꯜꯁꯦ ꯈꯔ ꯑꯗꯨꯗꯩ ꯑꯃꯨꯛ ꯂꯣꯏ ꯁꯣꯛꯇꯣꯏꯕ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯁꯤ ꯕꯥꯇꯤꯜ ꯑꯃ ꯌꯥꯎꯕꯤꯔꯛꯄ ꯅꯠꯇꯦꯕ ꯃꯣꯏ ꯀꯅꯥꯝꯇ ꯃꯌꯥꯝꯁꯤꯒꯤ ꯑꯃꯥꯡꯕꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕꯒꯤ ꯏꯁꯤꯡ ꯑꯅ ꯂꯣꯏꯅ ꯃꯁꯥꯁꯦ ꯏꯃꯨꯡꯁꯤ ꯍꯦꯛ ꯍꯣꯠꯅꯕꯗ ꯋꯥꯕꯤꯅꯦꯕ ꯑꯗꯩ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯆꯥ ꯄꯣꯛ ꯂꯩꯔꯝꯃꯤꯅ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯍꯣꯠꯅꯔꯛꯄꯗ ꯃꯊꯟꯇ ꯍꯣꯠꯅꯔꯝꯕ ꯊꯕꯛꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯍꯣꯠꯅꯕꯗ ꯐꯦꯔꯦ ꯍꯥꯏꯅꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯃꯣꯏꯁꯦ ꯃꯆꯥ ꯄꯣꯛꯄ ꯈꯣꯠꯄ ꯃꯅꯦꯝ ꯃꯀꯨꯅ ꯂꯣꯏ ꯄꯩꯁꯥ ꯄꯨꯊꯣꯛꯑꯦ ꯉꯝꯗ꯭ꯔꯦ
mayum palayimena lupa amsu thokte akoi loi honare ngamdre angang pokona duk changre chek sabada duk changre ngamdre na medium thai nei chau lang ba hore ba adaidi mausni manga leitre ha yare yumjeng bok jadi yare na hai ada yumjeng ama tungje mai chak se thonga sa jo na sa re ba nang na thandai thonga sa re na bu angang ma sa do mai sum nang khatagi hona leiba ya ba na te adum mung manung gi thawengang nang na tawba ya ba wai sit pa tai ba de gi sing sok ko pati dum tawro ana yam ngan na ma je no mi kun ni dai de gi dum thabak si yaw ba hau gre ba ya da na de mai ma sa gi ngang jo ning da jo na ba de ngang to mi ta sang to moi na ngang jo pai bi su na ta ba dei ma je mana mu chakhum changa kan da na tha hum lai ra ga di chakhum je chang adu kan da na chengdo khoto ga adu bok je mana thabak se cha khak tani thong da ba lai du ka tha da ba dei ji loi na mana tawrin adu mana tawba yar kan da di nu pa ji sing ba telam sok te ba sup yaw te ba mai nu pa jan sak thong ba je mana loi mak sem sam loi ra mo nu pa du di ngau bu khak ta ne ba ra chu ga za ha pa khak ta ne ba koli wa ram bo na mak se kol loi thamam doi ma loi pheng doi aduna sumaina imung gi thabak sida lakhat le ma sa je dei ningon za kaure pe chan ni re asngam dre da skana na ngam ponte da ana chumane mok sin hai re ba dei chai raw re atmaina dei masa je na re da na nu pa ju lu pam thok tre ma ju lu pam thok tre imung gi thabak to loi na mai nu pa ju ngon su da na moi mung gi jang na pi je irei lei te ba ngon je yam ba sai ba dei pukhi je nga jak pha ra sai ada yen nung loi adum ba mayam je mai nu pa loi honai ne ba si je loi hona la thamaga yum mam pa la mi moi ju pesa khara thok na ba na de khan bi draga koi moi da hai ra ju chau lang ba asngam ponte da na angang masa sagal le na hidak lupa ni puyang kai pi ba man lei bai bo hai re ba dei mau ju hai ba tan da mai phanek phiron yon da phanam hon na ra ba ne ba adai moi di mapam da sat pa mau na dei mapang mi lak pa chung ya de ba dagi mo deva karma thodok sata ya da ba khak chale adu da mapu sire ga habje mane maku chatpi bana te mai no pa chatpi bana te ma khak ta ne ba ada snoi gi mungi kai no ji kai nom ni he loi hai moi mi gi na mane maku loi lai ba sa thai mai no pa loi lai tong nei ba adai di kai da re ma se koi gi moi gi ningol ani mayum pan gi bje sidi la ga ne aying lek ni sa ni thak ni masa kai dun nai ra ni moi gi lak pa na ya ba aduga ama ningol ama ji khara nagal le na mama oi ji nung ti gi ni chale je nung dang je moi da thabak hala mu theng au da moi da sala ga sang ga ne bang lai do moi na sat pa di ya ba moi ma sa ningon na lak pa ju ya ba ade mai ma pang gi mi yak la phi kam ba du na lak sa de moi mama oi ju tan na so lak te ba bi ma du ma ongam gi yum ni he moi noi mung gi yum ban do di kari mung no do di dum loi hai na de na adai di ma je ma sa je mai tau da na mathang ahum po e ba ma je ko ma sa no pa na han ni adu ga nu pi ani ga yaw re ba mai to kan je moi je dum imung je ngang na ba nai na ba ma sa po be sa po thok pa gi de gi ngang ming san ba gi ngang ma sa no pa han ji di lai tam me ba ko adu gi lai tam ba gi free thi be khoi da loi tau re na dei moi matam ju ningol am ju lo hong gre adu gi hong ba ta ma je thabak sina wa bi hatta jagat punam gi thabak se mangol ta hon ba dei ma san ma sa lo hong ena lu pam pu thong ni khang de lauri di lemja sa re adu taw re na ma sa no pa ja di nei da mangon doi na adai jang moi nga sak se toi na sa gal le adu je na pam da di thang o bin jang sa phanga moi ekta hai ba aduna ma je nga thong sa ning de na sa de ba ai sa roi ai sa ning de ada mai na dum wangang khuding gi pesa pu thok pa gi kaino ma hek tawre pesa do di masa hum sujala mina hai ba gi asa po lei ba gi batara kon bong loi ni ra mina adom ngang pham jai pham oi le re ba ma jam no ai tre ba mo no ngai taw je dei mai no pa za hai re da na mai no pa ji na mu ngang chel le ba ma da adai di mai no pa ji di ne pesa mai gi khosat porsan ni ba ya na ba ne mama ji ko ya na ba chakhre ba mama ji ne ek si taw de adu lo so adu thilu so hai ba mayam je loi na ya na ba sat le gre ba ma de aduna ma na ni ba di ne mama o je ta pi ba adu yam pi bu su na te adu khatang yang khai ja mai ka nom ja ning ba je adu ne mai no pi jan ni ra ni chak lang ba de mu ma chu ga yi je moi na lai ra ga pi jan ning ba de pi ja ba
ꯑꯗꯣ ꯁꯤꯃ ꯗꯔꯀꯥꯔ ꯇꯥꯔꯦꯅ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛꯁꯨ ꯁꯥꯎꯕ ꯃꯥꯁꯦ ꯃꯆꯥ ꯅꯥꯔꯐꯥꯎ ꯍꯥꯏꯗꯕ ꯌꯥꯎꯔꯦꯕ ꯁꯥꯎꯅꯤꯡꯗꯅ ꯄꯩꯁꯥꯁꯦ ꯊꯣꯛꯇ꯭ꯔꯃꯤꯅ ꯄꯩꯁꯥ ꯅꯥꯎꯔ ꯑꯍꯨꯝ ꯀꯥꯁꯜꯂ ꯑꯗꯨꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯗꯁꯨ ꯃꯥꯅ ꯃꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧ ꯅꯪ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯂꯣ ꯌꯥꯔꯔꯣꯏ ꯁꯤꯗꯤꯅ ꯆꯠꯂꯣꯏ ꯑꯩꯗꯤ ꯑꯩ ꯏꯃꯥ ꯏꯄꯥꯟ ꯊꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯔꯤ ꯋꯥꯠꯇꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯀꯔꯤ ꯋꯥꯠꯄꯗꯤ ꯀꯩꯅꯣ ꯄꯩꯁꯥ ꯍꯥꯏꯔꯨꯕꯗꯗꯤ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯦ ꯑꯩꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯆꯥ ꯑꯍꯨꯝꯁꯤꯅꯗꯤ ꯑꯗꯨ ꯆꯥꯒꯦ ꯑꯗꯨ ꯂꯩꯌꯨꯅ ꯅꯣꯏꯅ ꯈꯪꯕ꯭ꯔꯣ ꯑꯅ ꯃꯥꯁꯦ ꯁꯥꯎꯔꯦꯕ ꯉꯥꯡꯉꯦꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯁꯦꯠꯇ ꯌꯥꯗꯦ ꯐꯨꯔꯤꯠ ꯃꯆꯥ ꯂꯤꯠꯇ ꯌꯥꯗꯦ ꯁꯤ ꯈꯪꯕ꯭ꯔꯥ ꯅꯣꯏꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯄꯩꯁꯥ ꯍꯥꯏꯔꯒꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯃꯤꯅꯥꯏꯗꯧꯅ ꯅꯣꯡꯉꯥꯟꯕꯗꯩ ꯍꯣꯠꯅꯔꯒ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯀꯥꯏꯗꯅꯣꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯩ ꯑꯗꯨꯒ ꯄꯩꯁꯥ ꯍꯥꯏꯔꯨꯔꯒꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯂꯧꯒꯨꯝꯕꯅꯤ ꯈꯪꯗꯦ ꯑꯃ ꯁꯨꯕꯅꯤ ꯈꯪꯗꯦ ꯑꯩ ꯂꯣꯏ ꯉꯝꯅꯤ ꯑꯩ ꯆꯠꯆꯈ꯭ꯔꯒꯦꯅ ꯍꯥꯏꯔꯦ ꯀꯔꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯣꯟꯕ ꯑꯗꯨ ꯇꯧꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯧꯅꯕꯨ ꯊꯕꯛꯁꯨ ꯆꯠꯂꯦ ꯍꯥꯏꯗꯤ ꯏꯃꯥ ꯏꯄꯥ ꯌꯣꯟꯒꯦ ꯁꯤꯅꯦꯅꯦꯅ ꯌꯣꯟꯗ꯭ꯔꯒ ꯅꯣꯏ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏꯗꯧꯅ ꯂꯩꯔꯒ ꯄꯩꯁꯥꯗꯤ ꯊꯣꯛꯇ꯭ꯔꯒ ꯍꯥꯏꯔꯨꯔꯒꯅ ꯐꯤꯕꯤ ꯀꯥꯝꯃꯒ ꯑꯩꯁꯨ ꯍꯥꯏꯅꯤꯡꯗꯦ ꯇꯜꯂꯦꯅ ꯍꯥꯏꯌꯦꯕ ꯂꯨꯄꯥ ꯑꯃ ꯊꯣꯛꯇꯦ ꯅꯌꯨꯝ ꯄꯥꯝꯗꯩ ꯂꯨꯄꯥ ꯑꯃ ꯊꯣꯛꯑꯕ ꯍꯥꯏ ꯑꯗꯩ ꯆꯦꯡ ꯆꯔꯥꯡ ꯋꯥꯠꯍꯟꯕ꯭ꯔꯥ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯅꯣꯏꯒꯤꯅ ꯍꯥꯏ ꯑꯩꯁꯨ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯆꯥꯛꯀꯁꯦ ꯍꯨꯛꯅꯤꯡꯉꯛꯇ꯭ꯔꯦ ꯃꯍꯩ ꯑꯣꯏꯗꯧ ꯃꯥꯟꯗꯦꯅ ꯈꯠꯅꯔꯦꯕ ꯃꯣꯏꯁꯦ ꯑꯗꯩ ꯇꯩꯅꯥꯎ ꯈꯟꯅꯔꯒ ꯃꯅꯦꯝꯕꯣꯛꯁꯨ ꯌꯥꯎꯁꯜꯂꯛꯑꯅꯦꯕ ꯃꯧꯅ ꯋꯥ ꯉꯥꯡꯕꯁꯦ ꯄꯥꯝꯗꯦ ꯃꯧꯅꯒ ꯋꯥꯁꯦ ꯉꯥꯡꯈꯠꯂꯛꯑꯦꯅꯦ ꯅꯆꯤꯟ ꯈꯪꯈꯠꯂꯛꯑꯦꯅꯦ ꯅꯆꯥ ꯌꯥꯝꯃꯛꯑꯃꯤꯅ ꯀꯥꯏꯅ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯩꯗꯤ ꯅꯕꯨꯛ ꯐꯠꯇꯕ ꯑꯗꯨꯒꯨꯝꯕ ꯑꯅ ꯉꯥꯡꯁꯜꯂꯛꯀꯗꯣꯏꯅꯦꯕ ꯃꯥꯅ ꯑꯗꯩ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯇꯧꯒꯦꯅ ꯃꯧ ꯑꯣꯏꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯅꯥꯏ ꯀꯧꯕ꯭ꯔꯣ ꯑꯗꯨ ꯀꯧꯕ꯭ꯔꯣꯅ ꯑꯃꯨꯛ ꯃꯅꯦꯝꯕꯣꯛꯁꯨ ꯌꯥꯎꯁꯜꯂ ꯃꯅꯦꯝꯕꯣꯛꯀ ꯑꯃꯨꯛ ꯈꯟꯅꯔꯅꯤ ꯑꯃꯨꯛ ꯉꯥꯡꯅꯔꯅꯤ ꯁꯨꯃꯥꯏꯅ ꯃꯧꯁꯦ ꯅꯣꯡꯃꯁꯨ ꯃꯥꯏ ꯅꯨꯄꯥꯁꯤꯒ ꯃꯥꯒꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯩꯌꯦꯕ ꯄꯩꯁꯥ ꯅꯤꯔꯨꯕꯗ ꯃꯅꯦꯝꯕꯣꯛꯅ ꯉꯥꯡꯉꯛꯄꯒꯤ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯍꯟꯈꯤꯗꯣꯏꯅꯣꯅ ꯈꯠꯅꯕꯗ ꯅꯨꯄꯤꯁꯤꯁꯨ ꯀꯞꯇꯅ ꯈꯔ ꯅꯨꯃꯤꯠꯇꯨꯗꯤ ꯃꯥꯁꯦ ꯃꯈꯣꯡ ꯈꯨꯠ ꯊꯤꯜꯂꯒ ꯉꯥꯡꯉꯦꯕ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯂꯥꯛꯑꯒ ꯈꯨꯕꯥꯡ ꯊꯥꯕꯅꯦꯕ ꯃꯉꯣꯟꯗ ꯅꯪꯅ ꯏꯃꯨꯡꯁꯦ ꯈꯣꯡ ꯈꯨꯠ ꯊꯤꯟꯗꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯀꯨꯠꯁꯤꯔꯥꯁꯤ ꯏꯃꯨꯡꯁꯤꯗ ꯅꯪ ꯌꯥꯝ ꯆꯥꯎꯔꯦꯅꯦꯅ ꯃꯧꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯁꯦ ꯑꯩꯗꯕꯨꯗꯤꯅ ꯑꯍꯤꯡꯁꯤꯗ ꯃꯥꯁꯦ ꯃꯆꯥꯁꯦ ꯄꯣꯛꯈꯠꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯄꯣꯛꯈꯠꯂ ꯆꯠꯄꯅꯦꯕ ꯃꯥꯁꯦ ꯑꯇꯩꯗꯤ ꯃꯥ ꯄꯨꯗꯦ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯈꯛ ꯄꯨꯏ ꯑꯗꯨꯒꯗꯤ ꯃꯄꯥꯝꯗ ꯍꯤꯡ ꯂꯦꯟꯈꯤꯕ ꯅꯨꯄꯤ ꯀꯧꯔꯣꯏ ꯑꯗꯨ ꯇꯧꯔꯣꯏꯅ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯃꯧꯒꯤ ꯃꯌꯨꯝꯗꯒ ꯍꯥꯏꯖꯒꯗꯕ ꯃꯤ ꯅꯠꯇꯦ ꯒꯥꯅꯒ ꯂꯥꯛꯑꯒ ꯂꯥꯜꯂꯦꯅ ꯈꯨꯔꯝꯖꯔꯒ ꯃꯥ ꯂꯩꯕ ꯌꯥꯅꯤꯒ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯗꯤ ꯆꯠꯈꯩ ꯆꯠꯂꯨꯔ ꯀꯧꯕꯁꯨ ꯂꯥꯛꯄꯤꯗꯕ ꯃꯥꯏ ꯅꯨꯄꯥꯅ ꯐꯪꯉꯤ ꯐꯣꯟꯁꯨ ꯇꯧꯕꯤꯔꯛꯇꯕ ꯑꯗꯩꯗꯤ ꯃꯄꯥꯝꯗ ꯁꯨꯝ ꯂꯩꯕꯁꯨ ꯏꯀꯥꯏꯔꯛꯄ ꯍꯜꯂꯛꯑ ꯃꯥꯅꯦ ꯆꯦꯈꯥꯏꯅꯔꯛꯑ ꯃꯥꯅꯦ ꯈꯟꯅꯔ ꯂꯥꯛꯏ ꯃꯥꯅꯦꯅ ꯑꯃꯅ ꯑꯃꯨꯛ ꯉꯥꯡꯅꯩ ꯑꯃꯅ ꯑꯃꯨꯛ ꯌꯦꯡꯅꯩ ꯑꯗꯩꯗꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯕꯨ ꯀꯩꯗꯧꯅꯔꯛꯑꯒꯦꯅꯦ ꯑꯃꯨꯛ ꯍꯪꯉꯤ ꯑꯗꯩ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯀꯞꯄꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯃꯃꯥ ꯇꯧꯔꯒ ꯊꯤꯜꯂꯛꯑꯦ ꯃꯃꯥꯅ ꯑꯁ ꯃꯅꯦꯝꯕꯣꯛꯁꯤꯅ ꯉꯥꯡꯉꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯃꯨꯡꯒꯤ ꯏꯖꯠ ꯌꯣꯟꯕ ꯃꯄꯥꯝ ꯆꯠꯄ ꯑꯗꯨ ꯇꯧꯕ ꯍꯟꯗꯛꯇꯤ ꯉꯥꯛꯄꯤꯔꯕꯅꯤ ꯃꯇꯨꯡꯒ ꯆꯠꯂꯗꯤ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯂꯧꯁꯟꯒꯗꯕ ꯅꯠꯇꯦ ꯀꯔꯤ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯨꯒꯦꯁꯨ ꯈꯪꯗꯕ ꯑꯗꯨ ꯇꯧꯗꯕ ꯃꯊꯣꯡ ꯈꯪꯗꯕ ꯌꯨꯝꯕꯥꯟ ꯃꯥꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕ ꯃꯤꯒ ꯇꯧꯗꯅ ꯈꯣꯏꯔꯝꯃꯣ ꯅꯅꯦꯝꯕꯣꯛꯇ ꯅꯠꯇ꯭ꯔꯒ ꯀꯨꯏꯔꯝꯍꯜꯂꯒ ꯃꯃꯥꯁꯦ ꯀꯞꯄꯒ ꯍꯟꯒꯤ ꯅꯨꯡꯉꯥꯏꯇꯅ ꯑꯣ ꯅꯤꯉꯣꯜ ꯄꯣꯛꯎꯕꯁꯦ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯩꯗꯤ ꯃꯅꯦꯝꯕꯣꯛꯁꯦ ꯏꯁꯧ ꯂꯥꯡꯕꯁꯦ ꯍꯦꯟꯒꯠꯂꯛꯑꯦ ꯃꯄꯥꯝ ꯆꯠꯅꯤꯡꯉꯦ ꯆꯠꯄ ꯀꯨꯠꯁꯤ ꯔꯥꯁꯤ ꯇꯧꯈꯠꯂꯛꯄ ꯏꯃꯨꯡꯁꯤꯗ ꯑꯅ ꯉꯥꯡꯕ ꯈꯣꯠꯄꯁꯤ ꯍꯦꯟꯒꯠꯂꯛꯏ ꯄꯩꯁꯥꯗꯤ ꯁꯨꯝ ꯊꯣꯛꯂꯛꯇ ꯃꯣꯏꯗꯩ ꯍꯥꯏꯕꯁꯨ ꯇꯜꯂꯛ ꯑꯉꯥꯡ ꯑꯃ ꯅꯥꯕꯩꯁꯨ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯑꯗꯩ ꯃꯄꯥꯝꯗ ꯗꯦꯕ ꯀꯔꯃ ꯆꯠꯄꯒꯤ ꯄꯣꯌꯦꯡꯒꯤꯁꯨ ꯑꯃꯒꯤꯁꯨ ꯉꯝꯗ꯭ꯔꯦꯅ ꯑꯗꯩ ꯃꯥꯁꯦ ꯃꯧꯁꯦ ꯍꯦꯛꯇ ꯃꯁꯥꯁꯦ ꯀꯩꯅꯣꯃ ꯇꯧꯐꯝ ꯈꯪꯉꯛꯇ꯭ꯔꯦꯕ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯂꯩꯈꯤꯗ꯭ꯔꯅꯦ ꯏꯃꯨꯡꯁꯤꯗ ꯏꯅꯥꯎꯄꯥꯈꯩꯅ ꯐꯪꯉꯤ ꯎꯁꯤꯠꯇꯕ ꯏꯆꯟꯅꯨꯄꯤꯈꯩꯅ ꯐꯪꯉꯤ ꯎꯁꯤꯠꯇꯕ ꯄꯨꯔꯥ ꯆꯥꯛꯅꯤ ꯐꯤꯅꯤꯕꯗꯧꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯑꯃ ꯁꯨꯁꯨ ꯌꯥꯗꯕꯅ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯍꯥꯏꯔꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯦ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯑꯗꯨꯒ ꯃꯣꯏꯅ ꯊꯥꯛꯑꯦꯅ ꯇꯧꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯣꯉꯥꯟ ꯆꯥꯔꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯨꯔ ꯆꯥꯔꯁꯤ ꯀꯩꯅꯣꯝ ꯑꯣꯏꯔꯁꯨ ꯁꯨꯃꯤꯟꯅꯔꯒ ꯏꯕꯥꯅꯤꯁꯦ ꯆꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯀꯩ ꯁꯨꯔ ꯆꯥꯗꯣꯏꯕ ꯏꯃꯥ ꯍꯣꯏꯅ ꯅꯣꯡꯃꯒꯤ ꯆꯪꯉꯤ ꯄꯩꯁꯥꯁꯦ ꯆꯪꯈ꯭ꯔꯖꯥꯠꯅꯤꯅꯦ ꯑꯩꯅꯒ ꯗꯨꯀꯥꯟꯗꯩ ꯂꯩꯔꯤꯕ ꯊꯥꯎ ꯇꯦꯟ ꯉꯥꯔꯤ ꯉꯥꯇꯥꯏ ꯁꯔꯞ ꯁꯥꯄꯣꯟ ꯑꯂꯨ ꯍꯩꯔꯨ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯅꯦ ꯅꯞꯄꯒ ꯇꯥꯡꯉꯒ ꯍꯌꯦꯡꯉꯥꯏꯐꯧ ꯑꯗꯨꯝ ꯊꯥꯛꯅꯕ ꯍꯣꯠꯅꯒꯗꯝꯃꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒ ꯕꯕꯥꯒꯁꯦ ꯂꯩꯕ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗ꯭ꯔꯤ ꯑꯍꯜ ꯂꯃꯟꯁꯦ ꯁꯤꯒꯗꯤ ꯑꯩꯈꯣꯏ ꯀꯩ ꯆꯥꯗꯣꯔꯤ ꯀꯥꯟꯗꯅꯦ ꯉꯥꯡꯅꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯩ ꯄꯩꯁꯥꯁꯦ ꯅꯪ ꯍꯥꯏꯔꯒ ꯂꯧꯔꯛꯑꯣ ꯑꯉꯥꯡꯒꯤ ꯁꯤ ꯂꯩꯒꯗꯕ ꯂꯩ ꯍꯥꯏꯔꯁꯨ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯥꯒꯤ ꯈꯣꯔꯁꯥ ꯆꯥꯕꯩ ꯊꯛꯄꯩꯅ ꯑꯗꯨꯝ ꯅꯤꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯃꯥꯁꯤꯅ ꯑꯗꯨꯝ ꯄꯤꯕ ꯆꯥꯁꯤꯒꯤ ꯆꯥꯝꯃ ꯆꯅꯤ ꯃꯥ ꯅꯣꯡꯃ ꯌꯨ ꯊꯛꯅꯕ ꯈꯣꯠꯅꯕꯗꯤ ꯑꯗꯨꯒ ꯃꯁꯨꯈꯩꯒꯤ ꯀꯩꯅꯣꯝ ꯂꯩꯕ ꯂꯥꯏꯔꯤꯛꯀꯤ ꯀꯩꯒꯤ ꯅꯥꯕ ꯌꯦꯛꯄꯒꯤ ꯄꯣꯌꯦꯡꯒꯤ ꯆꯥꯌꯦꯡꯒꯤ ꯁꯤꯅꯅꯦ ꯑꯗꯨꯝ ꯏꯁꯧꯁꯦ ꯂꯥꯡꯉ ꯄꯤꯔꯛꯄ ꯁꯤꯗꯤ ꯃꯧꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯅꯣꯡꯃꯗꯤ ꯃꯆꯟꯅꯨꯄꯤꯁꯤꯅ ꯑꯣꯟꯈꯠꯂꯒ ꯍꯥꯏꯔꯛꯄꯅꯦꯕ
ꯑꯁ ꯂꯨꯄꯥ 5ꯒꯤꯁꯨ 10ꯒꯤꯁꯨ ꯁꯨꯝ ꯅꯤꯔꯗꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯗ ꯅꯌꯨꯝ ꯄꯥꯟꯅꯦꯗꯤ ꯈꯪꯉ ꯅꯆꯥ ꯄꯣꯛꯅꯦꯗꯤ ꯈꯪꯉꯒ ꯏꯃꯥ ꯍꯣꯏꯗ ꯁꯨꯝ ꯑꯋꯥꯕ ꯄꯤꯕ ꯂꯨꯄꯥ ꯑꯃꯗꯤ ꯊꯣꯛꯇ꯭ꯔ ꯏꯃꯨꯡꯗ ꯁꯨꯝ ꯅꯩꯔꯒ ꯅꯣꯡꯉꯥꯝꯗ ꯏꯟꯇꯥꯕꯨ ꯆꯥꯔꯒ ꯂꯩꯔꯒ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯑꯍꯟꯈꯩꯁꯦ ꯂꯥꯛꯅꯒꯦ ꯍꯥꯏꯕꯅꯤ ꯅꯆꯥ ꯄꯣꯛꯑꯦ ꯄꯩꯁꯥ ꯑꯍꯟꯈꯩꯁꯤꯅ ꯂꯣꯏ ꯇꯧꯔꯦ ꯀꯅꯥ ꯏꯃꯨꯡꯗ ꯇꯧꯅꯩ ꯍꯪꯉꯨꯆꯣꯛꯑꯀꯥꯟꯗ ꯍꯦꯛꯇ ꯈꯨꯝꯃꯛꯄꯗꯨꯅꯦꯕ ꯑꯗꯩ ꯃꯥꯁꯨ ꯈꯨꯝꯃꯦꯕ ꯀꯔꯤ ꯑꯩ ꯊꯕꯛ ꯁꯨꯔꯒꯦ ꯂꯧ ꯀꯨꯝꯃꯨꯒꯦ ꯑꯩ ꯑꯗꯨ ꯉꯝꯗꯕ ꯅꯠꯇꯦ ꯏꯃꯨꯡꯁꯤꯗ ꯁꯨꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯁꯨꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯇꯕ ꯑꯗꯨꯒ ꯃꯤꯒꯤ ꯑꯣꯏꯅ ꯁꯨꯔꯨꯒꯦ ꯑꯗꯨꯒ ꯏꯁꯥꯅ ꯍꯤꯡꯖꯕ ꯉꯝꯃꯤ ꯑꯩꯁꯨ ꯆꯥꯖꯕ ꯉꯝꯃꯤ ꯃꯤꯅꯥꯏꯒꯤ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯄꯤꯖꯕꯅꯤ ꯄꯤꯊꯛꯄꯅꯤ ꯅꯣꯏꯅ ꯇꯧꯔꯤꯁꯤꯗꯤꯅ ꯈꯠꯅꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯝꯃꯛꯄ ꯑꯗꯨ ꯇꯧꯕꯅ ꯑꯗꯩꯗꯤ ꯈꯠꯅꯔꯦ ꯑꯗꯩ ꯃꯃꯥꯁꯨ ꯌꯥꯎꯁꯜꯂꯦ ꯑꯗꯨꯒ ꯅꯪ ꯌꯥꯝ ꯍꯦꯟꯒꯠꯂꯛꯇꯣꯔꯤ ꯅꯪ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯇꯣꯔꯤ ꯅꯪꯅ ꯅꯨꯃꯤꯠꯁꯤꯗꯤ ꯐꯖꯅ ꯈꯟꯅꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯑꯃꯨꯛ ꯌꯥꯎꯁꯜꯂ ꯃꯥꯁꯦ ꯐꯨꯕꯅꯦꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯅꯪꯅ ꯏꯆꯟꯅꯨꯄꯤꯗ ꯅꯆꯤꯟ ꯈꯨꯝ ꯌꯥꯕ꯭ꯔꯥ ꯅꯪ ꯏꯃꯥꯗ ꯆꯤꯟ ꯈꯨꯝ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯅꯪꯒꯤ ꯍꯣꯏ ꯏꯃꯥꯗ ꯈꯨꯝ ꯌꯥꯕ꯭ꯔꯥꯅ ꯐꯨꯕꯨꯗꯤ ꯐꯨꯖꯧ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯗ ꯈꯨꯝ ꯌꯥꯕ꯭ꯔꯥꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯅꯆꯟꯅꯨꯄꯤꯁꯨ ꯑꯣꯏꯅ ꯅꯅꯝꯃꯗ ꯅꯪ ꯅꯆꯤꯟ ꯈꯨꯝ ꯌꯥꯕ꯭ꯔꯥꯅ ꯅꯆꯟꯅꯨꯄꯤꯗꯁꯨ ꯐꯨ ꯅꯪ ꯑꯩꯉꯣꯟꯗ ꯈꯛ ꯐꯨꯕꯅ ꯃꯥꯁꯦ ꯃꯧꯁꯦ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯥꯁꯦ ꯈꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯃꯣꯏꯅ ꯀꯩꯅꯣꯝꯃ ꯋꯥꯕꯩꯁꯨ ꯄꯩꯁꯥ ꯊꯣꯛꯇꯕꯩꯁꯨ ꯉꯝꯄꯣꯟꯇ꯭ꯔꯦꯗ ꯃꯤꯗꯤ ꯍꯧꯄꯣꯠ ꯑꯃ ꯃꯌꯥꯝꯁꯤꯒꯤ ꯂꯩꯕꯒ ꯈꯣꯠꯄꯒ ꯑꯃ ꯇꯧꯕꯒ ꯑꯗꯨꯒ ꯑꯅ ꯏꯁꯧ ꯍꯦꯛ ꯂꯥꯡꯕ ꯄꯩꯁꯥ ꯃꯣꯏꯗ ꯄꯩꯁꯥ ꯍꯦꯛ ꯍꯥꯏꯅꯤ ꯈꯪꯕꯗ ꯃꯥꯁꯦ ꯃꯁꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯩꯁꯥꯁꯦ ꯁꯤꯒꯤ ꯍꯥꯏꯗꯕ ꯌꯥꯔꯔꯣꯏ ꯈꯟꯕꯗ ꯑꯗꯨꯗꯤ ꯑꯗꯩꯗꯤꯃꯆꯟ ꯃꯆꯥꯅꯁꯨ ꯎꯁꯤꯜꯂꯛꯇꯕ ꯊꯕꯛꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄ ꯑꯗꯩꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯏꯁꯨ ꯇꯧꯔꯒꯦ ꯁꯦꯕꯥ ꯁꯦꯕꯤ ꯏꯃꯨꯡꯁꯤꯒꯤ ꯂꯣꯏꯅꯃꯛ ꯍꯣꯠꯅꯧ ꯍꯥꯏꯔꯒꯅ ꯍꯣꯠꯅꯔꯒꯦ ꯃꯣꯏ ꯊꯥꯛꯐꯝ ꯊꯣꯛꯄ ꯏꯆꯥ ꯏꯃꯧꯅꯤ ꯑꯗ ꯃꯣꯏꯁꯨ ꯊꯥꯛꯐꯝ ꯊꯣꯛꯄꯗꯣ ꯊꯥꯛꯑꯣꯕ ꯑꯗꯨꯗꯤ ꯅꯠꯇꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯃꯥꯁꯤꯅ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗꯕꯨꯗꯤ ꯑꯩ ꯑꯇꯥꯕꯤ ꯑꯃ ꯇꯥꯔꯀꯥꯟꯗ ꯑꯩ ꯂꯥꯛꯀꯅꯤ ꯑꯩ ꯁꯤꯀꯤ ꯊꯣꯛꯇꯅ ꯅꯣꯏ ꯏꯃꯨꯡꯗꯗꯤ ꯅꯣꯏꯒꯤꯅ ꯊꯥꯛꯄ ꯅꯔꯟꯗꯤ ꯑꯩꯅ ꯁꯨꯡꯆꯥ ꯆꯥꯔꯔꯣꯏ ꯑꯩ ꯏꯁꯥꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯣꯏꯅ ꯆꯥꯖꯅꯤ ꯑꯗꯨ ꯌꯥꯔꯦ ꯑꯩ ꯂꯥꯛꯀꯅꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯥꯛꯑꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯗꯤꯅ ꯃꯥꯁꯦ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯅ ꯄꯨꯛ ꯂꯥꯝꯃꯒ ꯈꯥꯡꯕ ꯆꯥꯛ ꯆꯥꯅꯤꯡꯅ ꯊꯕꯛ ꯑꯗꯨ ꯌꯥꯝ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯀꯣꯠꯂ ꯆꯥꯕ ꯉꯝꯗꯕ ꯑꯩ ꯍꯥꯟꯅ ꯃꯥꯅ ꯃꯗꯣꯝꯁꯨ ꯑꯩꯗ ꯆꯦꯟꯁꯤꯜꯂ ꯈꯔ ꯆꯥ ꯏꯗꯣꯝꯆꯥ ꯑꯩ ꯄꯨꯛꯁꯦ ꯆꯥꯛꯂꯥꯏ ꯍꯧꯔꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯤꯅ ꯋꯥꯅ ꯈꯥꯡꯕ ꯑꯗꯩ ꯊꯥꯎ ꯈꯤꯇꯪ ꯌꯥꯝꯅ ꯉꯧꯕꯩ ꯊꯥꯎ ꯈꯤꯇꯪ ꯃꯆꯨꯝ ꯇꯥꯏ ꯀꯥꯡꯍꯧꯗ ꯍꯥꯏꯔꯒꯅ ꯊꯥꯎꯁꯤ ꯌꯥꯝꯃꯟꯅꯦꯅ ꯁꯥꯅ ꯂꯩꯗ꯭ꯔꯃꯤꯅ ꯈꯪꯗ꯭ꯔꯦꯅꯦ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯉꯥꯁꯦ ꯊꯣꯡꯕꯗ ꯃꯇꯨꯡ ꯈꯤꯇꯪ ꯇꯣꯏꯔꯒꯅ ꯁꯤ ꯀꯃꯥꯏꯅ ꯊꯣꯡꯅꯩ ꯁꯨꯃꯥꯏꯅꯕꯨ ꯀꯅꯥ ꯊꯣꯡꯅꯒꯦ ꯅꯣꯏ ꯂꯋꯥꯏ ꯊꯋꯥꯏꯗ ꯊꯣꯡꯕꯗꯣ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤꯕ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯩ ꯃꯥꯁꯦ ꯆꯠꯂꯦ ꯃꯆꯥꯈꯩ ꯑꯝꯇ ꯄꯨꯗꯦ ꯄꯨꯔꯣꯏꯅ ꯄꯨꯔꯣꯏ ꯑꯩꯅ ꯍꯣꯠꯅꯕ ꯃꯌꯥꯝꯁꯦ ꯈꯪꯍꯜꯂꯒꯦ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯩ ꯃꯣꯏ ꯁꯥꯒꯩꯒꯤ ꯃꯣꯏ ꯃꯁꯨ ꯃꯆꯥ ꯑꯩꯈꯣꯏꯅ ꯊꯥꯛꯄ ꯉꯝꯃꯣꯏꯅ ꯉꯍꯥꯃꯨꯛꯁꯨ ꯄꯨꯔꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯕꯨ ꯅꯪꯅ ꯍꯦꯛꯇ ꯄꯨꯔ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯅꯣꯏꯒꯤ ꯀꯩꯅꯣ ꯋꯥꯔꯤ ꯑꯃꯅꯤ ꯃꯣꯏꯗ ꯊꯣꯛꯆꯣꯝ ꯑꯣꯏꯔꯦꯗꯅ ꯅꯣꯏ ꯊꯣꯛꯆꯣꯝ ꯃꯆꯥꯔꯁꯦ ꯀꯩꯗꯧꯕꯩ ꯄꯨꯔꯤꯅꯣ ꯑꯅ ꯉꯥꯡꯈꯤꯕ ꯑꯗꯨꯅ ꯄꯨꯔꯣꯏ ꯃꯣꯏ ꯁꯥꯒꯩꯒꯤ ꯏ ꯑꯝꯇ ꯑꯩ ꯄꯨꯔꯣꯏꯅ ꯃꯥꯁꯦ ꯃꯊꯟꯇ ꯆꯠꯂꯦꯀꯣ ꯃꯊꯟꯇ ꯃꯥꯁꯦ ꯆꯠꯂꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯒꯤꯠ ꯂꯥꯎ ꯐꯝꯗꯩ ꯃꯣꯏꯒꯤ ꯗꯥꯏꯔꯤꯁꯤꯗ ꯒꯤꯠ ꯂꯥꯎ ꯐꯝꯗꯩ ꯃꯥꯁꯦ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯅꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯃꯈꯣꯡꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯍꯦꯛ ꯃꯥ ꯃꯈꯨꯠꯁꯦ ꯄꯥꯏꯗꯦ ꯑꯗꯩꯗꯤ ꯒꯤꯠ ꯂꯥꯎ ꯐꯝꯊꯔꯦ ꯑꯗꯩ ꯃꯃꯥꯁꯦ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ ꯀꯔꯤꯝꯁꯨ ꯍꯥꯏꯔꯛꯇꯅ ꯃꯥꯗꯤ ꯐꯣꯟ ꯑꯃ ꯄꯥꯏꯖꯕ ꯅꯠꯇꯦ ꯃꯣꯏ ꯏꯃꯨꯡꯗꯨꯗꯅꯦ ꯃꯣꯏ ꯅꯤꯉꯣꯟꯈꯩꯗꯨꯗꯤ ꯂꯣꯡꯈꯥꯛ ꯂꯣꯡꯈꯩ ꯇꯨꯝꯃ ꯐꯣꯟ ꯌꯦꯡꯗꯅ ꯂꯩꯅꯩ ꯑꯗꯣ ꯃꯥꯗꯤ ꯐꯣꯟꯒ ꯄꯥꯏꯔꯨ ꯌꯥꯕ ꯅꯠꯇꯦ ꯃꯥ ꯐꯣꯟ ꯄꯥꯏꯖꯗꯦꯕ ꯃꯥꯅ ꯌꯨꯝ ꯄꯥꯟ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗꯩ ꯄꯨꯕ ꯐꯣꯟꯗꯣ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯃꯦꯠꯂ ꯈꯣꯠꯂ ꯌꯦꯡꯉꯨꯕꯒꯤ ꯑꯁ ꯃꯧꯅ ꯐꯣꯟ ꯊꯥꯗꯕꯁꯦ ꯍꯩꯅꯗꯦ ꯑꯩꯗꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯗꯩ ꯃꯄꯥꯝꯗ ꯅꯣꯡꯃꯈꯛ ꯃꯃꯥꯗ ꯀꯩꯅꯣꯝꯃ ꯋꯥꯠꯂꯦꯅ ꯊꯤ ꯈꯪꯗ꯭ꯔꯦ ꯃꯥ ꯀꯗꯥꯏꯗ ꯍꯥꯞꯈꯤꯅ ꯍꯪꯉꯨꯕꯗ ꯑꯁ ꯁꯨꯃꯥꯏꯅ ꯃꯄꯥꯝꯒ ꯆꯠꯒꯠ ꯐꯣꯟ ꯐꯥꯎꯅꯕꯁꯦ ꯍꯥꯏꯈꯤꯕ ꯑꯗꯩ ꯃꯥꯁꯦ ꯄꯥꯏꯔꯣꯏꯅ ꯐꯣꯟ ꯄꯥꯏꯈꯤꯗꯦꯕ ꯇꯟꯗꯅ ꯃꯥꯅ ꯑꯗꯩꯗꯤ ꯃꯃꯥꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪꯗꯤꯅ ꯍꯥꯏꯔꯦ ꯑꯩ ꯍꯟꯗꯛꯇꯤ ꯏꯃꯥ ꯅꯣꯏ ꯆꯠꯂꯨ ꯍꯥꯏꯔꯛꯀꯅꯨ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯀꯣꯜ ꯑꯃ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯐꯤ ꯁꯥꯔ ꯃꯄꯥꯟ ꯆꯣꯡꯊꯣꯛ ꯊꯣꯛꯇꯅ ꯂꯩꯒꯅꯤ ꯃꯣꯏꯅ ꯕꯗꯅꯥꯝ ꯑꯃ ꯄꯤꯐꯝ ꯂꯩꯍꯜꯂꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯏꯁꯥꯅ ꯁꯨꯔꯒ ꯆꯥꯖꯕ ꯃꯣꯏꯒꯤ ꯃꯔꯟꯅ ꯆꯥꯗꯕ ꯑꯗꯨ ꯌꯥꯅꯔꯀꯥꯟꯗ ꯑꯩ ꯌꯨꯝ ꯆꯠꯀꯅꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯏꯃꯥ ꯈꯥꯏꯅꯔꯁꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯉꯝꯃꯅꯤ ꯃꯣꯏ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯇꯝ ꯑꯃ ꯆꯥꯎꯔꯀꯥꯟꯗ ꯃꯃꯥ ꯑꯩꯕꯨ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯀꯥꯟꯗ ꯑꯩꯅ ꯏꯆꯥꯈꯩ ꯑꯗꯨꯝ ꯑꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯒ ꯆꯠꯂꯒ ꯃꯣꯏ ꯃꯁꯨ ꯄꯨꯒꯦ ꯑꯗꯨ ꯄꯨꯒꯦ ꯅꯩꯅꯔꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ ꯑꯩꯅ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯉꯥꯡꯉꯩ ꯃꯊꯪꯗ ꯑꯃ ꯆꯦꯜꯂꯒ ꯏꯆꯥꯒꯤꯁꯨ ꯏꯃꯨꯡꯒꯤꯁꯨ ꯃꯣꯏꯅ ꯑꯉꯥꯡꯁꯨ ꯂꯧꯊꯣꯛꯄꯤꯕꯁꯨ ꯅꯠꯇꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯒꯅꯦ ꯃꯣꯏ ꯈꯪꯖꯁꯅꯨ ꯏꯃꯥ ꯃꯤꯅꯥꯏ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯃꯨꯛꯈꯥꯏ ꯑꯩꯁꯦ ꯄꯨꯔꯥ ꯃꯤꯅꯥꯏꯅꯤ ꯏꯆꯟꯗꯨꯅ ꯅꯣꯡꯇ ꯀꯣꯜ ꯑꯃ ꯐꯦꯡꯕꯤꯔꯛꯄ ꯅꯠꯇꯦ ꯌꯥꯎꯕꯤꯔꯛꯄ ꯅꯠꯇꯦ
ꯅꯅꯝꯃꯒꯤꯁꯨ ꯅꯣꯏ ꯄꯥꯡꯖꯜꯂꯣꯏ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯔꯒꯦ ꯑꯩ ꯍꯣꯠꯅꯔꯒꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯂꯣꯏꯅꯃꯛ ꯃꯀꯨꯞ ꯃꯇꯥ ꯏꯅꯦꯝ ꯏꯀꯨꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛꯅꯤ ꯃꯧꯅ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥ ꯊꯣꯛꯍꯟꯗ꯭ꯔꯕꯅꯤ나 ꯃꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯦ ꯇꯧꯔꯛꯑꯣ ꯑꯗꯨ ꯇꯧꯔꯛꯄꯗꯅ ꯂꯦꯝꯊꯥꯛ ꯊꯥꯛꯑꯦ ꯃꯤꯔꯦꯝ ꯊꯥꯛꯑꯦ ꯉꯝꯄꯣꯟꯇꯦ ꯀꯩꯅꯣꯝ ꯇꯧꯋꯦꯁꯨ ꯍꯥꯏꯔꯦ ꯏꯆꯟ ꯅꯨꯄꯤꯗꯨꯅꯐꯧ ꯃꯆꯤꯟ ꯈꯨꯝꯒꯠꯂꯛꯑꯦ ꯅꯌꯨꯝ ꯄꯥꯅꯤ ꯅꯋꯥ ꯅꯥꯏꯅꯤꯗꯤ ꯈꯪꯉꯒ ꯅꯆꯥ 3 ꯂꯩꯔꯒ ꯂꯨꯄꯥ ꯑꯃꯐꯥꯎꯗꯤ ꯊꯣꯛꯇ꯭ꯔ ꯏꯃꯥ ꯍꯣꯏꯗ ꯂꯣꯏ ꯅꯤꯔꯒ ꯑꯍꯟꯁꯦ ꯑꯣꯠꯀꯦ ꯍꯥꯏꯕꯅꯤ ꯅꯩꯒꯦ ꯍꯥꯏꯕꯅꯤ ꯑꯍꯟꯈꯩꯁꯦ ꯁꯤꯔꯒꯗꯤ ꯅꯊꯤꯕꯣꯡꯗꯣ ꯀꯥꯏꯗꯩ ꯆꯥꯗꯣꯔꯤꯅꯣ ꯑꯩꯅꯒ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡꯗꯨꯅ ꯈꯣꯡꯒꯠꯂꯛꯄ ꯏꯃꯥ ꯑꯩꯅ ꯈꯥꯡꯉꯒ ꯂꯥꯛꯄꯅꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯏꯃꯥ ꯋꯥ ꯉꯥꯡꯅꯔꯣꯏꯁꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯅꯣꯡ ꯃꯃꯥꯅꯁꯨ ꯍꯦꯛ ꯌꯥꯔꯦ ꯆꯥꯅꯕꯗꯨ ꯄꯦꯟꯗ꯭ꯔꯗꯤꯅ ꯃꯄꯥꯅꯁꯨ ꯅꯣꯡꯉꯥꯟꯕꯒ ꯌꯣꯡꯒꯝ ꯑꯃ ꯆꯜꯍꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯂꯩꯔꯦ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯃꯣꯏ ꯑꯁꯣꯝꯗꯒꯤ ꯌꯧꯔꯕ꯭ꯔꯥ ꯅꯪ ꯀꯔꯥꯏ ꯂꯩ ꯃꯄꯥꯝꯗ ꯃꯥꯁꯦ ꯂꯥꯛꯄ꯭ꯔꯥ ꯕꯧ ꯍꯪꯉꯛꯇꯦ ꯃꯣꯏꯒꯤ ꯅꯤꯉꯣꯟꯈꯩ ꯑꯃ ꯃꯣꯏ ꯑꯗꯥꯏꯗ ꯄꯥꯜꯂꯦ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯑꯣꯅ ꯊꯥꯔꯛꯑꯦ ꯅꯤꯉꯣꯟꯗꯨꯅ ꯂꯩꯔꯦ ꯈꯪꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯃꯃꯥꯏꯗ ꯀꯩꯒꯨꯝꯕ ꯑꯃ ꯇꯩꯗꯦ ꯐꯤ ꯃꯆꯨ ꯊꯣꯛꯄ ꯑꯃ ꯁꯦꯠꯇꯦ ꯇꯧꯔꯀꯥꯟꯗ ꯐꯤꯁꯦ ꯁꯥꯔꯒ ꯅꯤꯡꯕꯁꯦ ꯀꯥꯏꯅ ꯃꯥ ꯂꯩꯈ꯭ꯔꯦꯕ ꯀꯩꯒꯨꯝꯕ ꯑꯩ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯗꯤ ꯂꯧ ꯂꯥꯛꯁꯅꯨ ꯅꯪꯅ ꯂꯧ ꯂꯥꯛꯑꯀꯥꯟꯗ ꯑꯩ ꯆꯠꯀꯅꯤ ꯑꯗꯨꯒ ꯏꯔꯟꯅꯥꯏ ꯄꯨꯔ ꯆꯠꯀꯅꯤ ꯑꯗꯨꯒ ꯄꯨꯟꯕꯗꯤ ꯑꯩꯁꯦ ꯁꯨꯡꯄꯨꯟ ꯄꯨꯜꯂꯔꯣꯏ ꯑꯩꯅ ꯁꯨꯔ ꯆꯥꯖꯒꯅꯤ ꯃꯣꯏ ꯑꯍꯜ ꯑꯣꯏꯔꯦ ꯑꯩ ꯙꯔꯃ ꯀꯥꯏꯔꯣꯏ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯔꯟꯗꯤ ꯑꯩꯅ ꯆꯥꯔꯔꯣꯏ ꯑꯩꯒꯤ ꯏꯔꯟꯗꯤ ꯃꯣꯏ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯀꯥꯟꯗ ꯆꯥꯖꯖꯅꯨ ꯁꯦꯕꯥꯁꯨ ꯑꯩ ꯇꯧꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯑꯩ ꯆꯥꯔꯔꯣꯏꯅ ꯃꯥꯁꯦ ꯋꯥꯁꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯅ ꯑꯩ ꯄꯩꯁꯥ ꯄꯨꯔ ꯆꯠꯀꯅꯤꯅ ꯑꯗꯩ ꯃꯥꯁꯦ ꯀꯟꯅ ꯍꯣꯠꯅꯗꯅ ꯃꯔꯨꯞ ꯊꯥꯡꯉꯨꯞ ꯌꯥꯎꯗ꯭ꯔ ꯃꯥꯗꯤ ꯍꯣꯠꯅꯈ꯭ꯔꯦ ꯆꯍꯤ ꯑꯗꯩꯗꯤ ꯑꯁꯣꯝꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯆꯠꯈꯤꯕꯗꯩꯗꯤ ꯃꯣꯏꯁꯦ ꯍꯦꯜꯄꯔ ꯀꯧꯋꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯌꯥꯝꯕ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏ ꯇꯧꯏ ꯃꯆꯟꯅꯨꯄꯤꯈꯩꯁꯦ ꯇꯩꯕ ꯅꯥꯟꯕ ꯉꯝꯗꯦꯅ ꯍꯦꯜꯄꯔ ꯀꯧꯔꯒ ꯋꯥꯏ ꯇꯩꯕ ꯈꯣꯠꯄ ꯐꯤ ꯁꯨꯕ ꯀꯣꯟ ꯐꯦꯡꯕ ꯇꯧꯍꯜꯂꯦ ꯍꯦꯜꯄꯔ ꯅꯦꯛꯈ꯭ꯔꯦ ꯃꯧꯁꯦ ꯂꯩꯇꯕꯗꯩꯗꯤ ꯑꯗꯩꯗꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯃꯊꯪ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯩ ꯃꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯂꯨꯍꯣꯡꯉꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯍꯤꯁꯦ 5 ꯍꯧꯖꯤꯟꯈ꯭ꯔꯦꯕ ꯑꯗꯩ ꯃꯧꯁꯦ ꯂꯩꯔꯤꯉꯩꯗꯗꯤ ꯃꯧꯁꯤꯗ ꯑꯗꯨ ꯇꯧ ꯍꯥꯏꯔꯝꯕꯗꯣ ꯃꯧꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯐꯝꯁꯨ ꯂꯩꯇ ꯃꯣꯏꯁꯦ ꯋꯥꯏꯑꯦꯕ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯑꯀꯥꯟꯗꯗꯤ ꯃꯅꯥꯎꯄꯥꯒꯤ ꯅꯨꯄꯤ ꯍꯣꯏꯗꯨꯗꯤ ꯊꯕꯛꯇꯣ ꯉꯝꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤꯅ ꯇꯧꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯌꯥꯝ ꯍꯣꯠꯅꯈꯤꯕ ꯁꯦ ꯃꯥꯅ ꯈꯪꯍꯧꯗ꯭ꯔꯦ ꯈꯟꯊꯍꯧꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅ ꯈꯪꯍꯧꯗ꯭ꯔꯦꯕ ꯀꯩꯝꯇ ꯃꯥꯏ ꯃꯅꯥꯎꯄꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡꯅ ꯍꯧꯒꯠꯂꯛꯄꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯤꯉꯣꯟꯅꯦꯕ ꯃꯅꯦꯝꯕꯣꯏꯅ ꯀꯔꯤꯝ ꯉꯥꯡꯉꯝꯗꯦ ꯑꯗꯩ ꯑꯁ ꯃꯧꯗꯨꯕꯨ ꯍꯧꯒꯠꯍꯜꯂꯣꯅꯦ ꯄꯨꯡꯁꯦ ꯌꯥꯝ ꯇꯥꯈ꯭ꯔꯦꯅꯦ ꯗꯨꯛ ꯊꯥꯡꯃꯩ ꯀꯠꯅꯕ ꯍꯥꯏꯕꯁꯦ ꯃꯅꯥꯎꯄꯥꯗꯨꯅ ꯀꯥꯗꯩ ꯀꯩ ꯈꯨꯝꯃꯛꯀꯦꯗ ꯃꯥ ꯃꯁꯥ ꯉꯝꯗꯦ ꯏꯃꯥ ꯀꯅꯥꯅꯣ ꯇꯧꯍꯟꯈ꯭ꯔꯣ ꯃꯥ ꯃꯁꯥ ꯉꯝꯗꯦ ꯊꯣꯛꯂꯥꯎ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩꯗꯤ ꯃꯅꯥꯎꯄꯥꯁꯤꯅ ꯋꯥꯇꯔ ꯕꯦꯒ ꯄꯨꯁꯟꯗꯅ ꯆꯥꯛ ꯄꯨꯁꯟꯗꯅ ꯁꯦꯕꯥ ꯇꯧꯗꯅ ꯀꯔꯤꯝ ꯉꯥꯡꯉꯝꯗ꯭ꯔꯦꯕ ꯅꯣꯡꯃ ꯈꯛꯇꯪꯐꯧ ꯃꯥꯏ ꯅꯨꯄꯤꯅ ꯂꯧꯕ ꯊꯧꯗꯥꯡꯗꯣ ꯃꯅꯥꯎꯄꯥꯒꯤ ꯅꯨꯄꯤ ꯃꯧꯗꯨꯅ ꯂꯧꯕ ꯉꯝꯗꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯧ ꯂꯥꯛꯑꯃꯤꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯄꯥꯏꯗꯦ ꯂꯨꯍꯣꯡꯕꯩꯁꯨ ꯄꯨꯊꯩ ꯍꯦꯜꯄꯔꯁꯦ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯊꯕꯛꯁꯦ ꯈꯔ ꯁꯤꯟꯅꯁꯤ ꯑꯅ ꯃꯅꯦꯝꯕꯣꯛꯁꯤꯅ ꯍꯥꯏꯕꯁꯤꯗ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯃꯥꯗꯤ ꯃꯁꯥ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯥ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯑꯗꯨꯝ ꯊꯩꯗꯣꯛꯈ꯭ꯔꯦ ꯆꯥꯛꯁꯤꯅ ꯅꯣꯡꯃ ꯊꯣꯡꯉꯝꯅꯤ ꯅꯥꯔꯦꯅ ꯊꯣꯛꯂꯛꯑꯣꯏ ꯃꯅꯥꯎꯄꯥꯁꯤꯅ ꯑꯗꯨꯝ ꯀꯥꯔ ꯆꯪꯈꯤꯅꯤ ꯄꯨꯁꯜꯂ ꯆꯥꯈꯤꯅꯤ ꯄꯨꯔꯥ ꯌꯨꯝꯕꯥꯜꯂꯣꯟꯁꯦ ꯈꯦꯠꯅꯔꯦ ꯃꯣꯏ ꯉꯋꯥꯏꯒꯤꯗꯨꯒ ꯑꯗꯩꯗꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯃꯅꯦꯝ ꯃꯀꯨꯁꯤꯁꯨ ꯑꯁ ꯀꯩ ꯃꯧꯅꯣꯅꯦ ꯁꯤꯗꯤꯅ ꯃꯣꯏꯁꯨ ꯃꯁꯥꯅ ꯑꯗꯨꯝꯗꯤ ꯈꯪꯖꯔꯛꯄ ꯉꯋꯥꯏꯒꯤ ꯃꯧꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯑꯗꯩꯗꯤ ꯈꯠꯅꯔꯛꯑꯦꯕ ꯃꯣꯏꯁꯦ ꯌꯨꯝ ꯄꯥꯟꯅꯦ ꯂꯥꯛꯑ ꯉꯥꯏꯍꯥꯛ ꯂꯩ ꯅꯥꯏꯒ ꯌꯦꯛꯑꯒ ꯅꯥꯁꯟꯅꯗꯅ ꯑꯗꯩ ꯃꯧ ꯑꯍꯟꯗꯨꯅ ꯍꯣꯠꯅꯔꯝꯕꯗꯤ ꯅꯣꯏꯁꯨ ꯅꯃꯤꯠꯇꯨꯅ ꯎꯔꯤꯗꯨꯅꯤ ꯅꯇꯩꯃꯗꯨꯅ ꯍꯣꯠꯅꯔꯝꯕꯗꯤꯅ ꯃꯅꯦꯝꯕꯣꯏꯁꯤꯅꯕꯨ ꯍꯥꯏꯕ ꯍꯧꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯅꯥꯎꯄꯥꯁꯤꯅ ꯈꯨꯝꯃꯛꯑꯦꯕ ꯃꯥꯒꯨꯝꯕꯒ ꯑꯩ ꯅꯨꯄꯤꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯃꯌꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯨ ꯏꯆꯨꯛ ꯆꯨꯛꯊꯔꯛꯑꯦ ꯃꯆꯥ 3ꯗꯨꯒ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯗꯨꯝ ꯇꯨꯡꯒꯤ ꯑꯗꯩ ꯃꯅꯥꯎꯄꯥꯁꯨ ꯃꯥꯏ ꯅꯨꯄꯤꯒ ꯇꯨꯡꯒꯤ ꯃꯆꯟꯈꯩꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯨ ꯃꯆꯥ 3ꯗꯨꯒꯤ ꯁ꯭ꯀꯨꯜ ꯆꯠꯅꯪꯅꯕ ꯇꯤꯐꯤꯟꯒꯤ ꯀꯩ ꯀꯅꯥꯝ ꯌꯥꯎꯕꯤꯔꯛꯇꯦ ꯑꯗꯨ ꯃꯥꯗꯤ ꯃꯆꯥ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯅꯤꯅ ꯃꯆꯥ 3ꯃꯛ ꯁ꯭ꯀꯨꯜ ꯆꯠꯂꯛꯑꯕꯅꯤꯅ ꯆꯥꯛ ꯅꯪꯅꯕ ꯊꯣꯡꯗ ꯌꯥꯔꯛꯇꯦ ꯃꯥꯏ ꯅꯨꯄꯤꯅ ꯇꯧꯔꯝꯕꯗꯣ ꯃꯥꯁꯦ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯊꯣꯛꯅ ꯋꯥꯅꯗꯤ ꯃꯥꯁꯦ ꯂꯩꯔꯝꯃꯤꯗꯀꯣ ꯌꯨꯝꯁꯤꯗꯅ ꯃꯥꯁꯦ ꯐꯣꯟ ꯇꯧꯒꯦꯁꯨ ꯉꯝꯗ ꯑꯃꯁꯨ ꯉꯝꯗ ꯃꯥꯁꯦ ꯁꯨꯝ ꯇꯧꯋꯦ ꯑꯗꯩ ꯃꯆꯥꯈꯩꯁꯤꯅ ꯕꯕꯥ ꯑꯩꯈꯣꯏ ꯃꯥ ꯂꯧꯔꯨꯁꯦꯅ ꯍꯥꯏꯀꯣ ꯑꯗꯩ ꯂꯩꯔꯤꯕ ꯃꯗꯣꯝꯆꯥꯗꯣ ꯃꯆꯥ ꯑꯃ ꯌꯥꯎꯁꯟꯈ꯭ꯔꯦ ꯑꯗꯩ ꯑꯉꯥꯡꯗꯣ ꯍꯣꯠꯅꯈ꯭ꯔꯃꯦꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯈꯠꯅꯗꯅ ꯇꯣꯉꯥꯟ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯦ ꯃꯃꯥ ꯃꯄꯥꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯦꯜꯄꯔ ꯅꯦꯛꯄ ꯉꯝꯃꯔꯣꯏ ꯄꯩꯁꯥ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯂꯣꯏꯁꯜꯂꯦꯅ ꯍꯦꯜꯄꯔ ꯀꯧꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ
ꯀꯅꯥꯒꯤ ꯋꯥꯏ ꯇꯩꯕ ꯅꯥꯟꯕ ꯉꯥꯋꯥꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯩꯗ ꯌꯥꯔꯝꯗꯕ ꯑꯗꯨꯁꯨ ꯅꯨꯡꯗꯥꯡ ꯇꯩꯔꯝꯒꯦ ꯍꯥꯏꯕꯧ ꯌꯥꯗꯕꯗꯨ ꯀꯣꯔꯣꯛ ꯀꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯦꯛꯇ ꯊꯥ ꯑꯃꯒꯤ ꯑꯃꯨꯛꯐꯥꯎ ꯇꯩ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯤ ꯅꯦꯛꯑꯒ ꯄꯩꯁꯥ ꯄꯤꯔ ꯅꯨꯃꯤꯠꯇꯨꯒꯤꯒ ꯇꯩꯍꯟꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯩ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯨꯁꯨ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯦ ꯑꯃꯗꯣ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯦ ꯑꯃꯗꯣ ꯑꯃꯨꯛ ꯊꯤꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯀꯨꯁꯤ ꯔꯥꯁꯤꯅꯤ ꯀꯩꯁꯨ ꯃꯅꯦꯝꯕ ꯑꯣꯏꯅ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯃꯥꯒꯤ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯗꯩꯗꯤ ꯅꯨꯄꯥꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯅꯣꯡꯃꯗꯤ ꯃꯥꯅ ꯃꯆꯥ ꯑꯍꯨꯝꯁꯦ ꯄꯨꯔꯒ ꯃꯣꯏ ꯀꯥꯔꯁꯦ ꯊꯧꯔ ꯆꯠꯈꯤ ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯝ ꯍꯥꯏꯔꯝꯗꯦ ꯃꯥ ꯆꯍꯤ 3ꯀꯤ ꯃꯇꯨꯡꯗꯅꯦ ꯑꯁꯣꯝꯗꯗꯤ ꯅꯨꯄꯤꯗꯣ ꯐꯤ ꯑꯗꯨꯝ ꯁꯥꯔ ꯈꯣꯠꯂ ꯃꯥꯗꯤ ꯃꯔꯨꯞ ꯊꯥꯡꯂꯨꯞ ꯌꯥꯎꯗꯅ ꯑꯗꯩ ꯃꯆꯟꯅꯨꯄꯤ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯃ ꯁꯣꯝꯗ ꯄꯥꯟꯕꯗꯨꯅꯁꯨ ꯃꯥ ꯑꯗꯨꯗꯗꯤ ꯍꯪꯉꯦꯕ ꯃꯥꯅ ꯍꯥꯏ ꯐꯤ ꯁꯥꯗꯅ ꯑꯗꯨꯝ ꯂꯩ ꯃꯁꯛꯄꯨ ꯎꯒꯦ ꯐꯪꯗꯦ ꯁꯨꯡꯊꯣꯛ ꯊꯣꯛꯇꯦ ꯃꯄꯥꯟꯗꯩ ꯃꯔꯨꯞ ꯌꯥꯎꯔꯦ ꯐꯥꯎꯔꯦ ꯁꯅꯥ ꯂꯤꯀꯣꯟ ꯁꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯉꯥꯡꯈꯩꯗꯣ ꯍꯪꯉꯨ ꯅꯪꯑꯅ ꯑꯩꯉꯣꯟꯗ ꯃꯥ ꯃꯁꯥ ꯐꯣꯟ ꯄꯥꯏꯗꯦ ꯃꯣꯏ ꯏꯅꯦꯒꯤꯗꯩ ꯇꯧꯔ ꯍꯪꯉꯛꯏ ꯇꯧꯗꯅ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯑꯉꯥꯡꯈꯩꯒꯤ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯕ ꯄꯩꯁꯥ ꯄꯤꯈꯣ ꯑꯩꯅꯅꯦ ꯍꯥꯏꯔꯨꯅꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯑꯆꯥꯄꯣꯠ ꯂꯩꯔꯝꯕ ꯑꯆꯥꯄꯣꯠ ꯄꯣꯔꯛꯏꯗꯣ ꯏꯄꯥꯝ ꯂꯥꯛꯄꯗ ꯄꯤꯔꯝꯃꯤꯗꯣ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯅꯦꯅ ꯄꯥꯎꯁꯦ ꯑꯗꯨꯝ ꯌꯧꯋꯦꯕ ꯑꯗꯩꯗꯤ ꯃꯥꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ ꯅꯨꯄꯥꯁꯦꯀꯣ ꯑꯗꯨꯀꯥꯟꯗ ꯃꯥꯁꯤꯅ ꯊꯧꯖꯜꯂꯦ ꯅꯨꯡꯗꯥꯡꯁꯤꯗ ꯑꯗꯩ ꯃꯆꯥ ꯆꯍꯤ 5 ꯀꯥꯏꯅꯔꯨꯔꯦ ꯃꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯊꯝꯃꯝꯕ ꯑꯉꯥꯡꯗꯣ ꯆꯥꯎꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯕꯅꯦꯕ ꯑꯗꯩꯗꯤ ꯈꯪꯍꯜꯂꯒꯦꯅ ꯈꯪꯍꯟꯈꯤꯕꯅꯦꯕ ꯃꯥꯅ ꯑꯋꯥꯕꯁꯦ ꯑꯗꯩꯗꯤ ꯑꯁ ꯏꯃꯥꯅ ꯑꯉꯥꯡꯗꯣ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯥꯅ ꯆꯍꯤ ꯀꯩꯅꯣ ꯑꯗꯥꯏꯗ ꯊꯝꯃꯝꯕꯅꯤꯅ ꯃꯃꯥꯗꯣ ꯃꯁꯛꯄꯨ ꯈꯪꯗ꯭ꯔꯦꯕ 3 ꯑꯗꯥꯏꯗ ꯊꯝꯃꯝꯕꯅꯤꯅꯀꯣ ꯑꯗꯩ ꯑꯍꯟꯗꯨꯗꯤ ꯐꯅ ꯆꯥꯎ ꯂꯩꯔꯝꯃꯦꯕ ꯃꯥꯁꯦ ꯑꯉꯥꯡꯗꯨ ꯅꯥꯎꯔꯣꯟꯁꯦ ꯌꯥꯝ ꯈꯨꯏꯕ ꯑꯗꯩ ꯑꯁ ꯍꯔꯥꯎꯗꯅ ꯃꯥ ꯃꯆꯥ ꯃꯌꯨꯝ ꯀꯣꯟꯃꯤꯟꯅꯗꯅ ꯀꯞꯃꯤꯟꯅꯗꯅ ꯏꯃꯥ ꯆꯠꯂꯁꯦ ꯉꯁꯤꯗꯤ ꯌꯨꯝ ꯆꯠꯂꯁꯦꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯑꯩꯗꯤ ꯏꯝꯐꯥꯜ ꯃꯆꯥꯅꯤ ꯏꯅꯥꯛ ꯈꯨꯟ ꯃꯆꯥꯅꯦꯅ ꯅꯣꯡꯃꯇ ꯃꯅꯦꯝ ꯃꯀꯨꯁꯤ ꯀꯧꯈꯤꯗ꯭ꯔꯕ ꯉꯥꯡꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯄꯥꯝꯁꯤꯅ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ 5ꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯑꯝꯕꯗꯩ ꯂꯥꯛꯈꯤꯗ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯈꯨꯔꯝꯃꯦ ꯃꯀꯨꯕꯣꯛꯁꯤꯗ ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ ꯇꯣꯉꯥꯟ ꯆꯥꯔ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯨꯔꯒꯦ ꯃꯥꯅ ꯍꯣꯠꯅꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯁꯤꯗꯤ ꯈꯪꯉꯦ ꯂꯥꯛꯏꯕ ꯃꯧꯈꯩꯅ ꯑꯃꯠꯇ ꯇꯧꯗꯦ ꯑꯩꯅ ꯂꯣꯏ ꯇꯧꯔꯦ ꯏꯃꯨꯡ ꯊꯕꯛꯁꯦ ꯃꯥꯅ ꯋꯥꯔꯝꯕ ꯌꯥꯕ ꯋꯥꯔꯝꯃꯦ ꯏꯃꯨꯡꯁꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯉꯁꯤ ꯃꯥ ꯍꯦꯛ ꯑꯩꯅ ꯄꯨꯈꯤꯕꯒ ꯑꯩ ꯀꯥꯗ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯍꯜ ꯂꯃꯟꯅ ꯁꯣꯜꯂꯦ ꯅꯥꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯄꯥꯂꯤ ꯅꯥꯏꯅꯔꯒ ꯑꯩ ꯈꯛꯇꯒꯤ ꯏꯃꯥ ꯏꯄꯥ ꯅꯠꯇꯦ ꯃꯣꯏꯅ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯑꯇꯥ ꯇꯥꯏ ꯑꯩꯅ ꯄꯪꯉꯦ ꯃꯇꯤꯛ ꯈꯔ ꯆꯥꯍꯧꯗꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯎꯁꯤꯠꯇꯦ ꯃꯣꯏꯅ ꯃꯃꯤꯠꯇ ꯂꯥꯏꯔꯤꯛ ꯈꯔ ꯎꯔꯕꯅꯤꯅ ꯃꯄꯥꯟꯗ ꯀꯩꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯕꯅꯤꯅ ꯑꯗꯣ ꯑꯩꯕꯨꯗꯤ ꯍꯣꯏ ꯑꯩꯁꯨ ꯏꯁꯥꯁꯦ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯤꯅꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯏꯁꯥꯒꯤ ꯈꯔ ꯄꯪꯉꯤ ꯃꯤ ꯊꯣꯛꯇꯦ ꯄꯪꯉꯤꯁꯦ ꯑꯩꯅ ꯑꯍꯜ ꯑꯣꯏꯕ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕ ꯏꯃꯥ ꯏꯄꯥ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯩꯒꯤ ꯙꯔꯃꯁꯦ ꯃꯣꯏꯅꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯌꯥꯝꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯕꯦꯕꯥꯔ ꯑꯗꯨ ꯌꯥꯎꯔꯛꯇ꯭ꯔꯦ ꯏꯃꯥ ꯏꯄꯥꯅꯁꯨ ꯃꯆꯥ ꯃꯁꯦꯟ ꯃꯧ ꯃꯁꯦꯟ ꯃꯤꯠꯌꯦꯡ ꯃꯥꯟꯅ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯇꯣꯉꯥꯟ ꯆꯥꯔꯅꯤ ꯍꯌꯦꯡꯋꯥꯏ ꯊꯥ ꯑꯃꯃꯝ ꯀꯣꯟꯅꯔꯁꯨ ꯇꯧꯔꯅꯤ ꯑꯩ ꯑꯅ ꯈꯨꯔꯝꯃꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯀꯞꯇꯅ ꯃꯃꯥ ꯃꯄꯥꯗ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯏꯆꯥꯁꯤꯡ ꯀꯥꯏꯅꯔꯒ ꯆꯥꯛ ꯑꯃ ꯆꯥꯕꯗ ꯑꯩ ꯍꯨꯞꯄ ꯉꯝꯗꯦ ꯃꯤꯠꯇꯩ ꯄꯤ ꯇꯥꯗꯅ ꯆꯥꯛ ꯆꯥꯈꯤꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯑꯩꯅ ꯀꯞꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯃꯤꯠꯇꯩ ꯄꯤ ꯇꯥꯈꯤꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯑꯍꯤꯡ ꯑꯝꯇ ꯏꯆꯥꯈꯩꯁꯦ ꯅꯤꯡꯁꯤꯡꯗꯅ ꯑꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕ ꯅꯨꯃꯤꯠ ꯑꯃ ꯌꯥꯎꯗꯦ ꯑꯩ ꯈꯥꯡꯒꯦ ꯃꯥꯅ ꯅꯣꯡꯃꯗꯤ ꯂꯥꯛꯈꯤꯅꯤꯀꯣꯅ ꯑꯩꯁꯦ ꯂꯥꯛꯇ꯭ꯔꯒꯅ ꯏꯆꯥꯈꯩꯒꯤ ꯐꯖꯅ ꯄꯩꯁꯥ ꯇꯥꯟꯁꯤꯜꯂꯝꯃꯒ ꯏꯆꯥꯈꯩꯗ ꯁꯤꯟꯅꯔꯝꯃꯒ ꯑꯩ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯣꯏꯁꯨ ꯁꯤꯒꯦ ꯑꯗꯨꯅ ꯑꯩꯁꯦ ꯈꯥꯡꯉꯒ ꯂꯩꯔꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯑꯦ ꯂꯥꯟꯗꯕ ꯑꯩꯒꯤ ꯖꯣꯏ ꯑꯣꯏꯔꯦ ꯑꯩ ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯔꯦ ꯃꯁꯤꯃꯨꯛ ꯃꯥꯏ ꯐꯧꯔꯥꯡ ꯄꯥꯛꯄ ꯑꯩ ꯂꯩꯇ꯭ꯔꯦ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯈꯤꯒꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯆꯠꯂꯦ ꯑꯗꯩꯗꯤ ꯆꯪꯉꯒ ꯃꯥꯏ ꯀꯩꯅꯣ ꯀꯥꯏꯗꯦ ꯆꯪꯉꯒ ꯃꯅꯦꯝ ꯃꯀꯨ ꯈꯨꯔꯝꯃꯦ ꯑꯗꯩ ꯃꯅꯦꯝꯕꯣꯛꯇꯣ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯃꯃꯤꯠꯇꯩ ꯃꯄꯤꯗꯤ ꯇꯥꯍꯧꯋꯦ ꯑꯗ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦ ꯃꯧꯁꯤꯡ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯍꯣꯠꯅꯕ ꯌꯥꯕꯁꯨ ꯍꯣꯠꯅꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯍꯌꯦꯡ ꯑꯃꯨꯛ ꯈꯟꯅꯔꯛꯄ ꯈꯣꯠꯄ ꯃꯧ ꯂꯩꯔꯕꯅꯤꯅ ꯏꯀꯥꯏ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯁꯦ ꯐꯠꯇꯕꯅꯤꯅ ꯑꯩ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯏꯃꯥ ꯍꯣꯏ ꯑꯄꯥꯝꯕ ꯑꯐꯕ ꯃꯧ ꯑꯃꯒ ꯑꯗꯨꯝ ꯄꯨꯜꯂꯣ ꯑꯗꯣ ꯏꯃꯥ ꯍꯣꯏꯅ ꯉꯝꯗ꯭ꯔꯦ ꯁꯣꯜꯂꯦ ꯅꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯄꯥꯂꯤ ꯅꯥꯏꯅꯔꯒ ꯀꯣꯟꯅꯔꯒꯦ ꯑꯩ ꯏꯃꯨꯡꯐꯧ ꯀꯥꯏꯔꯦ ꯑꯩꯒꯤ ꯏꯃꯨꯡ ꯂꯨꯄꯥ ꯑꯃꯐꯧ ꯌꯨꯝ ꯄꯥꯜꯂꯕ ꯏꯆꯥ 3 ꯁꯨꯔꯕ ꯑꯩꯅ ꯊꯕꯛ ꯑꯃꯐꯧ ꯁꯨꯍꯧꯗꯗꯅ ꯂꯨꯄꯥ ꯑꯃꯐꯧ ꯊꯣꯛꯇꯗꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗ ꯏꯃꯥ ꯍꯣꯏꯅ ꯁꯤꯈꯩ ꯆꯦꯜꯂꯨ ꯍꯥꯏꯈꯣꯏ ꯆꯦꯜꯂꯤꯉꯩꯗ
ꯑꯩꯒꯤ ꯏꯃꯨꯡꯗꯤ ꯀꯥꯏꯔꯦ ꯏꯆꯥꯈꯩꯁꯦ ꯃꯃꯥꯒ ꯀꯥꯏꯅꯔꯦ ꯃꯃꯥꯅ ꯀꯣꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯏꯃꯥ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯌꯨꯝ ꯄꯥꯜꯂꯗꯤ ꯑꯩꯁꯨ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯄꯩꯁꯥ ꯊꯣꯛꯄ ꯍꯣꯠꯅꯖꯈ꯭ꯔꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛꯇꯣ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂ ꯂꯩꯔꯒ ꯏꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛꯄꯁꯨ ꯊꯣꯛꯇ ꯏꯃꯥ ꯍꯣꯏꯅꯁꯨ ꯏꯁꯧ ꯂꯥꯡ ꯑꯗꯨꯅ ꯏꯃꯥ ꯍꯣꯏꯁꯨ ꯋꯥꯔꯦ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗ ꯏꯆꯥ ꯑꯍꯨꯝ ꯁꯨꯔꯃꯤꯅ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯍꯤꯡꯒꯣꯜ ꯁꯦꯝꯗꯅ ꯁꯝꯕꯜ ꯁꯦꯝꯗꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯑꯍꯨꯝꯁꯤꯒꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯖꯔꯒꯦ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯏꯃꯥ ꯍꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯏꯃꯥ ꯍꯣꯏꯗꯒꯤ ꯂꯨꯄꯥ ꯑꯝꯇ ꯅꯤꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯏꯃꯥ ꯍꯣꯏ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯂꯦꯝꯅ ꯍꯥꯏꯔꯦ ꯃꯆꯥꯅꯨꯄꯥꯁꯤꯅꯀꯣ ꯃꯧꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯇꯣꯉꯥꯟ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯗꯒꯤ ꯆꯥꯈ꯭ꯔꯦ ꯑꯗꯩꯗꯤ ꯃꯃꯥ ꯃꯆꯥ ꯃꯣꯏꯒ ꯊꯣꯡꯗꯅ ꯆꯥꯛꯇꯅ ꯊꯥꯛꯇꯅ ꯅꯨꯡꯗꯥꯡ ꯑꯍꯤꯡ ꯐꯅ ꯊꯦꯡꯉꯦ ꯆꯥꯗꯅ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯣꯜ ꯂꯤꯛ ꯀꯩ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯌꯣꯟꯄ ꯍꯥꯄꯛꯈꯤꯕ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗꯒꯤ ꯔꯥꯏꯁ ꯀꯨꯀꯔꯗꯒꯤ ꯂꯣꯏ ꯊꯝꯖꯤꯜꯂꯝꯃꯦꯕ ꯑꯗꯨ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯆꯥꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯒ꯭ꯌꯥꯁ ꯅꯨꯡ ꯂꯣꯏ ꯊꯥꯡꯖꯜꯂ ꯊꯝꯃꯦ ꯅꯨꯄꯥꯁꯤꯅ ꯈꯔ ꯃꯥꯅ ꯀꯧꯕ ꯁꯨꯝ ꯆꯠꯂꯒꯦꯅ ꯈꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯃꯥ ꯁꯨꯝ ꯊꯥꯡꯖꯜꯂ ꯁꯨꯝ ꯊꯝꯈ꯭ꯔꯕꯅꯦꯕ ꯂꯣꯏ ꯊꯣꯡꯗꯅ ꯆꯥꯛꯅ ꯃꯆꯥꯈꯩ ꯍꯔꯥꯎꯗꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯃꯔꯅꯥꯏ ꯄꯣꯔꯛꯄꯗꯣ ꯁꯅꯥ ꯂꯤꯛꯀ ꯂꯣꯏ ꯀꯥꯏꯊꯣꯛꯑꯒ ꯃꯣꯏꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯦ ꯃꯣꯏꯒꯤ ꯑꯗꯩ ꯈꯔ ꯆꯠꯂ ꯕꯖꯥꯔ ꯃꯆꯥ ꯑꯃ ꯂꯩ ꯑꯗ ꯗꯨꯀꯥꯟ ꯐꯝꯃꯦ ꯑꯗꯣ ꯀꯣꯏꯊꯤ ꯊꯤꯃꯤꯟꯅꯗꯅ ꯇꯧꯔꯒ ꯐꯝꯗꯅ ꯑꯗꯩ ꯗꯨꯀꯥꯟ ꯐꯝꯕ ꯊꯣꯛꯇꯅ ꯅꯨꯄꯤꯁꯤꯅ ꯃꯃꯤꯉꯩꯗꯩ ꯍꯧꯒꯠꯂ ꯆꯥꯛ ꯏꯁꯤꯡꯁꯦ ꯂꯣꯏꯊꯣꯛꯑꯦ ꯃꯆꯥꯈꯩ ꯁ꯭ꯀꯨꯜ ꯆꯠꯍꯟꯈ꯭ꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯟꯅ ꯗꯨꯀꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯆꯥ ꯑꯍꯨꯝꯃꯛ ꯚꯦꯟꯗ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯆꯥꯛ ꯄꯨꯊꯣꯛꯑ ꯊꯣꯛꯑꯦ ꯑꯗꯨꯒ ꯃꯕꯥꯅꯤ ꯆꯥꯃꯤꯟ ꯈꯣꯠꯃꯤꯟꯅꯗꯅ ꯇꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯆꯥꯈꯩ ꯍꯜꯂꯛꯄꯗ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯤꯖ ꯄꯤꯊꯛ ꯇꯧꯔ ꯇꯨꯏꯁꯟ ꯊꯥꯈ꯭ꯔꯦ ꯑꯃꯨꯛ ꯗꯨꯀꯥꯟ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯆꯪꯉꯛꯑꯦ ꯙꯨꯛ ꯊꯥꯡꯕ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯔꯒ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯆꯪꯉꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯅ ꯃꯆꯥꯈꯩ ꯇꯨꯏꯁꯟ ꯅꯨꯡꯁꯟ ꯂꯧꯔꯒ ꯃꯣꯏꯁꯦ ꯅꯨꯡꯊꯤꯟꯗꯩ ꯇꯨꯏꯁꯟ ꯊꯥꯕꯗꯨꯅ ꯅꯨꯡꯗꯥꯡꯐꯥꯎ ꯊꯥꯏꯑꯦꯕ ꯅꯨꯡꯗꯥꯡ ꯂꯧꯔꯒ ꯃꯆꯥꯈꯩ ꯍꯜꯂꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯑꯗꯩ ꯄꯩꯁꯥ ꯊꯣꯛꯇꯅ ꯃꯣꯏ ꯃꯁꯥꯒꯤ ꯍꯤꯡꯖꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯌꯦꯠꯇ꯭ꯔꯦꯕ ꯃꯥꯁꯦ ꯌꯦꯠꯇ꯭ꯔꯦ ꯑꯗꯩ ꯃꯣꯏꯅ ꯑꯣꯏꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯑꯗꯨꯝ ꯉꯥ ꯌꯥꯏꯕ ꯈꯣꯠꯄ ꯃꯣꯏꯗꯤ ꯉꯥ ꯌꯥꯏꯕ ꯆꯥꯒꯜꯂꯤ ꯉꯥ ꯑꯇꯥꯎꯕ ꯆꯥꯒꯜꯂꯦꯅ ꯂꯩꯗꯅ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯗꯅ ꯑꯆꯥꯄꯣꯠ ꯂꯩꯗꯅ ꯄꯤꯗꯅ ꯃꯥ ꯋꯥ ꯑꯍꯦꯟꯕ ꯉꯥꯡꯗꯦ ꯀꯥ ꯍꯦꯟꯅꯁꯨ ꯆꯪꯗꯦ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅ ꯈꯣꯠꯇꯅ ꯄꯤꯗꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯅꯦꯝ ꯃꯀꯨꯁꯦ ꯅꯥꯔꯦ ꯍꯥꯏꯕꯗ ꯃꯣꯏꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯇꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯅ ꯍꯣꯠꯅꯔꯦ ꯃꯅꯦꯝ ꯃꯀꯨꯁꯦ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯆꯟ ꯅꯨꯄꯤꯈꯩ ꯃꯅꯝꯃꯈꯩ ꯑꯝꯇ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯑꯗꯩ ꯃꯃꯥ ꯃꯄꯥꯁꯦ ꯃꯇꯝ ꯈꯔ ꯃꯣꯏ ꯑꯗꯨꯝ ꯇꯣꯉꯥꯟ ꯆꯥꯈꯤꯒꯦ ꯉꯝꯃꯤꯐꯥꯎꯗꯤ ꯃꯣꯏ ꯈꯛꯇꯗꯤ ꯆꯥꯏ ꯑꯗꯨ ꯃꯧ ꯑꯅꯤꯗꯨꯗꯤ ꯏꯟꯖꯥꯡ ꯊꯤꯟꯗꯦ ꯃꯥꯗꯤ ꯑꯗꯨꯝ ꯊꯤꯜꯂꯦ ꯏꯟꯖꯥꯡꯗꯤ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯃꯆꯨꯈꯩꯗ ꯑꯗꯨꯝ ꯊꯤꯜꯍꯜꯂꯦ ꯅꯄꯨꯒꯤ ꯍꯥꯎꯇꯕ ꯏꯟꯖꯥꯡ ꯊꯤꯟꯒꯗꯕꯅꯤ ꯀꯣꯏ ꯆꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯆꯨꯈꯩꯗꯨꯅꯁꯨ ꯆꯪꯉꯒ ꯁꯦꯕꯥ ꯇꯧꯋꯤ ꯃꯕꯣꯛ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯗꯣ ꯕꯣꯕꯣꯛ ꯅꯪ ꯍꯤꯗꯥꯛ ꯆꯥꯊꯣꯛꯑꯁꯦ ꯆꯥ ꯊꯛꯊꯣꯛꯑ ꯑꯩꯈꯣꯏ ꯃꯥꯅ ꯆꯥ ꯄꯤꯔꯛꯑꯦꯅ ꯇꯧꯔꯒ ꯃꯕꯣꯛꯁꯦ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥ ꯑꯗꯩ ꯑꯃꯨꯛ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯒꯅꯦ ꯅꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯒꯤ ꯃꯈꯨꯠꯇ ꯂꯣꯏ ꯇꯥꯔꯦꯕ ꯃꯧ ꯑꯅꯤꯗꯨꯒ ꯄꯨꯟꯗ꯭ꯔꯦ ꯑꯗꯨ ꯃꯣꯏꯒ ꯑꯣꯏꯅ ꯄꯨꯜꯂꯦ ꯃꯣꯏꯅ ꯑꯣꯏꯅ ꯂꯣꯏ ꯍꯣꯠꯅꯔꯦ ꯃꯆꯨꯈꯩꯗꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯃꯤꯅ ꯂꯣꯏ ꯁꯦꯕꯥ ꯇꯧꯔꯦꯕꯀꯣ ꯅꯤꯉꯣꯟꯈꯩ ꯀꯔꯤꯝꯕꯨ ꯍꯦꯛ ꯋꯥ ꯉꯥꯡꯉꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯃꯧꯁꯤꯅꯅꯦ ꯃꯥꯁꯤꯅ ꯍꯧꯖꯤꯛ ꯃꯅꯦꯝ ꯃꯀꯨ ꯃꯥꯒ ꯂꯣꯏ ꯍꯣꯠꯅꯔꯒ ꯀꯣꯜꯂꯒ ꯃꯥꯅ ꯍꯣꯠꯅꯔ ꯂꯩꯌꯦꯕ ꯃꯧꯁꯤꯅ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯥꯛꯄ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇ ꯃꯧꯁꯦ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒꯁꯨ ꯊꯝꯕꯤꯔꯒ ꯁꯤꯀꯤ ꯊꯣꯛꯄ꯭ꯔꯥ ꯅꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯂꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯁꯨꯔꯨꯔꯕ ꯆꯦꯡ ꯆꯔꯥ ꯑꯃ ꯋꯥꯜꯍꯟꯕ꯭ꯔꯥ ꯁꯨ ꯍꯥꯏꯕ ꯊꯕꯛꯅ ꯏꯃꯨꯡꯒꯤ ꯂꯣꯏ ꯁꯨꯍꯜꯂ ꯊꯝꯕ ꯃꯄꯥꯟ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯄꯩꯁా ꯊꯣꯛꯄ ꯑꯃ ꯁꯤꯃꯁꯨ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯩ ꯅꯪ ꯁꯦꯟ ꯊꯣꯛꯅꯕ ꯁꯤꯃꯁꯨꯗꯤ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯣꯏꯅ ꯍꯣꯠꯅꯍꯟꯕ ꯑꯗꯣ ꯃꯣꯏꯗꯒꯤ ꯍꯥꯏꯔꯨꯔꯒꯅ ꯃꯤꯔꯦꯝ ꯊꯥꯏꯑꯦ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯣꯏꯅ ꯊꯥꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯊꯕꯛ ꯏꯟꯈꯥꯡ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯁꯨꯔꯒ ꯊꯝꯕꯩ ꯃꯍꯨꯠꯇ ꯍꯦꯛ ꯂꯥꯛꯄꯒ ꯊꯥꯗꯣꯛꯄꯤꯌꯨ ꯃꯥꯒꯤ ꯁꯤ ꯍꯣꯠꯅꯧ ꯅꯪ ꯁꯦꯟ ꯊꯣꯛꯄꯅ ꯊꯥꯗꯣꯛꯄꯤꯌꯨ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯗꯨꯅ ꯃꯧ ꯑꯃꯃꯝꯗ ꯍꯧꯖꯤꯛꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯃꯅꯦꯝ ꯃꯀꯨ ꯀꯣꯟꯗꯕꯗꯤ ꯌꯥꯗꯕ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯊꯕꯛꯁꯨ ꯂꯣꯏ ꯍꯣꯠꯅꯍꯟꯕ ꯄꯩꯁా ꯊꯣꯛꯇꯦꯅ ꯄꯩꯁా ꯍꯥꯏꯔꯨꯕꯗꯅ ꯄꯩꯁా ꯅꯤꯕ ꯑꯣꯏꯅ ꯇꯥꯕ ꯁꯤꯒꯨꯝꯕ ꯃꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯑꯩꯁꯨ ꯄꯥꯡꯒꯜ ꯊꯧꯅꯥꯁꯦ ꯂꯣꯏ ꯐꯨꯗꯣꯛꯑꯒ ꯑꯩꯅ ꯍꯣꯡꯗꯣꯛꯍꯧꯕꯒꯤ ꯑꯩ ꯁꯨꯃꯥꯏꯅ ꯉꯝꯃꯤꯅꯤ ꯑꯩꯅ ꯑꯗꯨꯗ ꯑꯗꯨꯝ ꯈꯥꯡꯖꯟ ꯂꯩꯔꯝꯃꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯚꯤꯈꯥꯔꯤ ꯑꯣꯏꯅ ꯏꯆꯥ ꯁꯦꯝꯕꯁꯨ ꯉꯝꯗ ꯃꯤꯉꯣꯟꯗꯩꯁꯨ ꯅꯤꯔ ꯆꯥ ꯈꯣꯟꯊꯤ ꯕꯗꯅꯥꯝꯁꯨ ꯆꯥ ꯇꯧꯔꯒ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯆꯣꯡꯊꯣꯛꯑꯒ ꯑꯩꯁꯨ ꯏꯔꯤꯟꯁꯦ ꯈꯥꯔꯒꯅꯦ ꯑꯩ ꯏꯁꯥꯅ ꯊꯣꯛꯄ ꯄꯩꯁꯥꯅ ꯆꯥꯖꯅꯤ ꯃꯣꯏꯗꯒꯤꯗꯤ ꯆꯥꯔꯔꯣꯏ ꯑꯗꯨꯌꯥꯔꯦ ꯌꯨꯝ ꯄꯥꯟꯃꯤꯟꯅꯅꯤ ꯌꯥꯗ꯭ꯔꯦ ꯇꯣꯛꯊꯣꯛꯀꯦ ꯄꯩꯁꯥ ꯇꯥꯜꯂ ꯂꯩꯒꯦ ꯏꯆꯥꯁꯤꯡꯅ ꯑꯩ ꯈꯣꯡꯒꯨꯜ ꯂꯤꯔꯛꯁꯅꯨꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯃꯧꯈꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛꯇ ꯂꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯕꯩ ꯃꯍꯨꯠꯇ ꯅꯪꯅ ꯍꯦꯛ ꯂꯨꯍꯣꯡꯗꯣꯔꯦ ꯅꯪ ꯆꯦꯜꯂꯦ ꯍꯥꯏꯕꯒ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯍꯣꯠꯅꯒꯅꯤ ꯀꯔꯤ ꯄꯩꯁꯥ ꯊꯣꯛꯁꯤꯒꯦꯅ ꯑꯗꯨꯗ ꯍꯥꯟꯅ ꯅꯀꯣꯛ ꯊꯥꯗꯔꯒ ꯄꯩꯁꯥ ꯊꯣꯛꯅꯕ ꯍꯣꯠꯅꯍꯧ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗ꯭ꯔꯤꯉꯩꯗ
ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛꯇꯅꯦ ꯂꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯅꯪꯒꯤ ꯇꯧꯒꯗꯕ ꯈꯔ ꯇꯧꯔꯝꯃꯒ ꯅꯪ ꯄꯩꯁꯥꯒꯤ ꯂꯝꯕꯤꯗꯨꯗ ꯑꯣꯏꯅ ꯇꯥꯜꯍꯧ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗ ꯃꯧ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯥꯡꯉꯦ ꯂꯨꯄꯥ ꯑꯃ ꯊꯣꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕꯁꯦ ꯂꯣꯏꯅꯃꯛꯅꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯅꯤꯕ ꯇꯥꯔꯦ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯅ ꯄꯩꯁꯥ ꯊꯣꯛꯅꯕ ꯍꯥꯟꯅ ꯍꯣꯠꯅꯍꯧ ꯑꯩꯅ ꯆꯥꯔꯛꯈꯤꯕ ꯈꯣꯟꯊꯤ ꯃꯌꯥꯝ ꯈꯥꯡꯉꯛꯈꯤꯕ ꯃꯌꯥꯝ ꯂꯨꯄꯥ ꯑꯃꯒꯤꯁꯨ ꯅꯤꯕ ꯂꯨꯄꯥ ꯑꯃꯐꯥꯎ ꯍꯦꯛ ꯊꯣꯛꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯛꯈꯤꯕ ꯄꯨꯟꯁꯤꯗꯣꯅ ꯃꯥꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯣꯛꯇꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗ ꯂꯣꯏ ꯅꯝꯁꯤꯜꯂꯒ ꯃꯅꯦꯝ ꯃꯀꯨꯅ ꯊꯥꯛꯑꯒ ꯆꯥꯕ ꯑꯩꯈꯣꯏꯅ ꯊꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯃ ꯄꯣꯛꯑꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯩ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯑꯃ ꯃꯤꯡ ꯆꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯏ ꯅꯠꯇ꯭ꯔꯣꯅ ꯋꯥꯍꯩꯗꯗꯤ ꯍꯥꯏꯕꯤꯕ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯗꯅ ꯂꯣꯏꯅ ꯃꯇꯝ ꯃꯥꯡꯍꯜꯂ ꯊꯝꯕꯤꯕ ꯑꯗꯨꯒꯤ ꯃꯧꯈꯩꯁꯤꯗ ꯃꯊꯧꯅꯥ ꯐꯨꯗꯣꯛꯅꯅꯕ ꯃꯥꯅ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯕꯤꯌꯣꯅ ꯂꯥꯛꯑꯒ ꯂꯤꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒ ꯕ꯭ꯔꯦꯛ ꯂꯧꯔꯒ ꯑꯃꯨꯛ ꯂꯤꯖꯔꯒꯦ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯊꯥꯖꯗꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯄꯨꯈꯠꯄꯤꯗꯨꯅ ꯃꯌꯥꯝꯗ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯟꯕꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯑꯣꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ 67 ꯑꯦꯄꯤꯁꯣꯗꯁꯤꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯆꯥꯛꯀꯧꯕꯗ ꯕꯣꯔ ꯐꯥꯕ ꯁꯤꯒꯤꯗꯁꯨ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯊ꯭ꯔꯨ ꯀꯃꯦꯟꯠꯁꯇ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯀꯃꯦꯟꯠꯁꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯗꯣꯏꯅꯤ ꯍꯔꯥꯎꯖꯗꯣꯏꯅꯤ ꯂꯣꯏꯅꯅ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯟꯅ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯕ ꯍꯦꯟꯅ ꯃꯆꯪ ꯇꯥꯕ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯊꯣꯛꯄ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯄ ꯀꯌꯥ ꯑꯃ ꯑꯣꯏꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ 67 ꯁꯨꯕ ꯑꯦꯄꯤꯁꯣꯗꯀꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯃꯦꯟꯠꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯛꯎ ꯍꯥꯏꯅ ꯊꯝꯖꯒꯦ ꯂꯣꯏꯅꯅ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯦꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯗꯤ ꯑꯍꯦꯟꯕ ꯚ꯭ꯌꯨꯋꯔꯁ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯑꯦꯚ꯭ꯔꯤ ꯅꯨꯛ ꯑꯦꯟ ꯀꯣꯔꯅꯔꯗ ꯃꯦꯁꯦꯖꯁꯤ ꯌꯧꯍꯟꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯃꯌꯥꯝꯒꯤ ꯄꯥꯡꯒꯜꯗꯨꯅ ꯑꯩꯈꯣꯏꯅ ꯌꯧꯍꯟꯖꯕ ꯉꯝꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯒꯜꯂꯣꯟ ꯀꯌꯥ ꯑꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯅꯕ ꯄꯥꯟꯗꯝ ꯀꯌꯥ ꯑꯃ ꯊꯝꯖꯔꯤ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯆꯒꯦ ꯍꯥꯏꯅ ꯉꯁꯤꯁꯨ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯦꯞꯇꯒꯤ ꯑꯩꯈꯣꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯒ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯔꯒ ꯁꯤꯅꯦꯃꯥ ꯌꯦꯡꯉꯒ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀ꯭ꯋꯤꯖ ꯑꯃ ꯍꯥꯏꯕꯗꯤ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯋꯤꯅꯔ ꯈꯟꯕꯒꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯈꯤꯕ ꯑꯃꯗꯤ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃ ꯄꯤꯕꯤꯈꯤꯕꯗꯨꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯍꯟꯗꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝꯁꯤ ꯖꯅꯋꯥꯔꯤꯗ ꯐꯤल्म ꯑꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭रीम ꯇꯧꯖꯔꯒ ꯃꯌꯥꯝꯗ ꯐꯤल्म ꯑꯅꯤꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟꯁꯤ ꯍꯪꯖꯔꯒ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯑꯟꯁꯔ ꯄꯤꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯤꯅꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯖꯁꯤ ꯑꯍꯥꯟꯕꯗ 5,000 ꯑꯅꯤꯁꯨꯕꯗ ꯊꯔꯗ ꯑꯩꯈꯣꯏꯒꯤ 3K ꯍꯥꯏꯕꯗꯤ 3,000 ꯑꯗꯨꯒ ꯊꯔꯗ ꯄꯣꯖꯤꯁꯟꯗꯨꯗ ꯑꯩꯈꯣꯏꯅ 2,000ꯒꯤ ꯃꯅꯥꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯝꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯔꯥꯏꯗꯒꯤ ꯍꯧꯈꯤꯕ ꯁ꯭ꯇ꯭रीमिꯡ ꯎꯅ ꯎꯅ ꯍꯥꯏꯕ ꯐꯤल्मꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯣ ꯎꯅ ꯎꯅ ꯍꯥꯏꯔꯤꯕ ꯐꯤल्मꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯁꯇꯤꯡꯁꯤ ꯁꯣꯃꯥ ꯃꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯤꯕ ꯗꯦꯟ ꯕꯣꯅꯤ ꯖꯣꯏ ꯑꯃꯗꯤ ꯑꯇꯩ ꯃꯈꯜ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯕꯤꯔꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯎꯅ ꯎꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯎꯅ ꯎꯅꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯑꯦꯞꯇꯒꯤ ꯀꯛꯄꯤꯔꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯐꯤल्मꯗꯨ ꯑꯩꯈꯣꯏꯒꯤ ꯃꯃꯨꯠ ꯁꯦꯡꯅ ꯌꯦꯡꯕꯤꯔꯒ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯦꯁꯟ ꯑꯟꯁꯔꯒꯤ ꯃꯇꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕ ꯑꯟꯁꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯔꯣ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯐꯤल्मꯗꯨꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭रीम ꯇꯧꯖꯔꯛꯀꯦ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯂꯥꯎꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ 67 ꯁꯨꯕ ꯑꯦꯄꯤꯁꯣꯗꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯃꯆꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ 이반이 정답은 없다. ꯅꯪꯅ ꯇꯣꯝꯗ ꯑꯩꯅ ꯍꯨꯟꯗꯣꯛꯂꯝꯕꯗꯣ ꯑꯩ ꯅꯪ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯅꯪꯒꯤ ꯑꯁꯥꯎꯕꯕꯨ ꯊꯦꯝꯅꯤꯡꯈꯤ ꯑꯗꯨꯕꯨ ꯅꯪ ꯂꯩꯔꯝꯗꯕꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯩꯅ ꯅꯪꯕꯨ ꯊꯦꯝꯕ ꯃꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅꯖꯔꯛꯄ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯁꯨꯡꯊꯤꯡ ꯊꯤꯡꯗꯦ ꯉꯁꯤꯐꯥꯎ ꯊꯤꯡꯗ꯭ꯔꯤ ꯅꯪꯅꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯉꯝꯗꯕ ꯌꯥꯏ ꯑꯩꯅꯗꯤ ꯅꯪꯕꯨ ꯐꯖꯅ ꯈꯪꯉꯤ ꯉꯥꯎꯕ ꯃꯆꯥꯒꯤ ꯋꯥꯈꯜꯕꯨ ꯃꯄꯥ ꯑꯩꯅ ꯈꯪꯗꯅ ꯀꯅꯥꯅ ꯈꯪꯅꯤ ꯅꯪꯒꯤ ꯅꯊꯧꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛ ꯒꯨꯗ ꯂꯛ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ
mayambu break ki matungda amukka hana taram nokchari mayamna yengbiriba ipo media na every Wednesday amadi Saturday puthokchari ba Crime Diaries 67 suba episode yengbiriba singbu hana thagachari break ki matung sidi ekhogi nungairba pau nungairba wari nungairba ekhogi machangoirba yumba lon kayagi matangda ozada amukka sinajage ozana ekhogi makhagi wari si thambigani break matungi wari je aina som liba sangidaba kuire mana liba lambase koigi hamu khara kuire wari yumkha mampado koigi la kaino ngaura aga karbar gam saung toramaga ngaura aga koigi mama daga singjangnaga yandhagiba adagidi macha nupi daga yandhagiba ada hingdi hingauba moi animakse aduga mapa dudi dum numituda mayam changdana mai nupi hale macha hale na adum mayam changna phuda sigiba adugi wari duda nupaduna karba chaung torga yam nungaina lerambado mai nupi duna kaim yaholloi aidi nupi na bandok pamde na mai nupaduna kaimok to hollodabadagi nupi duju kaino do koigi ngauna phaina naraga wakhan adugi thodok mayam mai nupa leigidaba adagidi adumbadagi mai nupana singjangna haidarambagi sokibagi nagibagi adumbagi kaino mayam jana toraga koi mai nupana kaim hailamdramina mai nupaduna kadaida pisa thamami kanada pisa thamami mai karbajun kamain tawbano kaim khanghodrabanina mana yam thina wana lengibado mapam dhalla macha mayam duka adai nupa amada namdana mayam changdana nayum palo na sa sem ngamoina palallaga koigi nupa tombaduna macha gaidu janmangan gebo honarakpa baradaga leiraga yam adumaina karimba haihallawdabadagi moigi imungi kainose loi manggibado adu wari dudagi mana libala ambaneba yam summi nupise koina karbar aina tawriba thabakse loi hengadami khanghangadami ana isiana haibado yam summi aingonda junga si thoe haidana mana mama saje doctor dagi se khalakpada diramba wari neba changha ga thawaina maje sumai tawba koigi masaje angang oingede hongnane moi mungje yam wana haurakpa maje lukhabi masaneba mama saje honabse yam kanba maje honabse yam kalle maje angang oingede hongnane hajira suba yawrakhre law kumba yawrakhre dai chekonda sala chek suba yawrai lengoi pepa yawrai mata mi thabakse suraga maje maranaise tandana khotana honaraga maje kaino koigi kaigumba karbaram khaktangda mamaise paebako mamaise paktana maje phajana paisa nungsaje thoe ado maje nupaje makhan yameba nupise koigine imungde hendo aningdaba karbar koigi dukan phamba khotpa sumba kaimbo hek yahanningdaba maju adugi mai nupise kem yahondeba asmagi imungje mana koigi seki yum macha ama sajai mai machaje ahumni adai macha ani amadi lai tamdri pi aduga ani imdi boarding da thammi school laring boda tamhalli mai paisa je nomugi thoeba adagi mu khoigi kainoju moi chaba thakpa ngangai breakfast ka je asekta la phoi sangom yerum tawdana dai ngangjing chaning haiba cha order tawdana dai koiba chatpi nomaijing numisidi potha thoe aduga moi kaino dukan thong loli aduga amain tro moi je pura chaba thakpa moi mungja saije ekta sanga makta thonge keji humari thongani nupi mapam lakani dei magi machi gai kaungni mabai gai chamin nani torga suyam waba punsi jibon cha thokani torga paisa je dum nomugi sendongje laibanina 3,5,6,7 mana tongba dum lakpanina kaisu khandeba mai masada duga maje mana tawriba thabakse ko chen ba thabak neba akoigi mamingi oina koigi dukan je ma thamjallaga haibadi aduga ko chen laga tawba thabak neba mai karbar se ko aduna mai nupise magi sut setningba khotningba sanalupa ma loi thambi mai tro moi mungje le kaina ju maje mai karam lai gaim cha lai le kaina ju maje am thagale maje hona bakalle singang jangang oi deuna hona bakalle kholi na ko ade mai na loi bak maruki thangluki ama ma na loi hona mai nupise pam thokte kaim khangdei pang gai dum le ada punsi je adum moina paisa je masagi lakpham am leigiba mi jina ne ai punsi je kai oirakani tungda nongmugi laiba paisa je na lakhidragadi ai je kamain tawni habje khalawdeba adum lakada boy dum ningeba ado tungjan lawdeba cha thoingai thak thoingai jom adum lakpanina setpa chaba adum lupa
ꯆꯥꯝꯃꯉꯥꯅ ꯁꯤꯟꯒꯗꯕ ꯃꯐꯝꯗ 2,000 3,000ꯅ ꯁꯤꯟꯗꯣꯛꯀꯅꯤ ꯂꯩꯗꯁꯨ ꯌꯥꯕ ꯐꯤ ꯑꯗꯨꯝ ꯂꯩꯊꯣꯛꯀꯅꯤ ꯁꯦꯠꯇꯣꯛꯀꯅꯤ ꯇꯧꯔꯒ ꯅꯣꯡꯃꯩ ꯊꯣꯛꯄ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯜꯂꯦꯕ ꯑꯗꯩ ꯃꯄꯥꯃꯛꯇ ꯆꯠꯂꯦ ꯑꯗꯨꯝ ꯉꯥ KG 3, 4 ꯑꯗꯩ ꯌꯦꯟ ꯂꯩꯗꯅ ꯆꯥꯊꯣꯛꯀꯅꯤ ꯇꯧꯗꯅ ꯑꯃꯒꯤ ꯅꯥꯔꯦ ꯃꯄꯥꯝꯒꯤ ꯃꯅꯝ ꯑꯃ ꯅꯥꯔꯁꯨ ꯑꯗꯩ ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯑꯃꯅꯁꯨ 4,000ꯗ ꯄꯤꯌꯨꯅꯦ 3ꯗ ꯄꯤꯌꯨ ꯄꯤꯅꯤ ꯑꯗꯩ ꯁꯣꯝꯒꯤ ꯅꯤꯉꯣꯟꯅ ꯍꯥꯏꯔꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯃꯥꯁꯦ ꯑꯗꯨꯅ ꯐꯩꯌꯦꯅ ꯄꯩꯁꯥꯁꯦ ꯈꯔ ꯍꯦꯛ ꯁꯠꯂꯤꯉꯩ ꯄꯤꯔꯤꯉꯩꯗꯤ ꯐꯩ ꯍꯥꯏꯒꯅꯦꯕꯀꯣ ꯅꯨꯄꯤ ꯃꯄꯥꯝꯅꯁꯨ ꯑꯩꯈꯣꯏ ꯅꯤꯉꯣꯟꯗꯤ ꯐꯩ ꯅꯤꯉꯣꯟ ꯃꯋꯥ ꯐꯩ ꯑꯩꯈꯣꯏ ꯅꯦꯅꯦ ꯐꯩ ꯑꯅ ꯍꯥꯏ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯅꯤꯉꯣꯟꯈꯩꯅꯁꯨ ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯄ꯭ꯋꯥꯗꯤ ꯐꯒꯖꯥꯠꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯗꯤ ꯐꯒꯖꯥꯠꯅꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯃꯥ ꯃꯄꯥꯅꯁꯨ ꯐꯩ ꯂꯣꯏ ꯍꯥꯏꯗꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯂꯥꯛꯏ ꯆꯠꯄꯅ ꯍꯦꯜꯂꯦ ꯀꯩꯝ ꯇꯨꯡ ꯉꯝꯗꯦ ꯑꯗꯩ ꯃꯆꯥꯈꯩꯒꯁꯦ ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯤꯁꯤꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯀꯩꯀꯩꯁꯦ ꯃꯌꯥꯝꯅ ꯁꯦꯠꯅꯗꯕ ꯑꯇꯥꯡꯕ ꯕ꯭ꯔꯥꯟꯗꯦꯗꯀꯤ ꯉꯥꯛꯇꯅꯦ ꯑꯆꯥꯄꯣꯠꯀꯁꯦ ꯑꯇꯥꯡꯕ ꯅꯠꯇꯦ ꯆꯥꯕꯤꯕꯖꯥꯠ ꯅꯠꯇꯦ ꯃꯆꯥꯈꯩꯗꯣ ꯅꯣꯡꯃꯒꯤ ꯃꯐꯩ ꯆꯥꯒꯦ ꯑꯗꯩ ꯆꯤꯛꯀꯟ ꯑꯗꯨ ꯆꯥꯒꯦ ꯑꯗꯥ ꯆꯥꯒꯦꯅ ꯆꯥꯔꯤꯅꯤ ꯂꯨꯄꯥ 1,000ꯒꯤ ꯑꯆꯥꯄꯣꯠꯀꯁꯤꯗꯤ ꯃꯣꯏ ꯏꯃꯨꯡꯗ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯇꯥꯡꯕꯒ ꯅꯠꯇ꯭ꯔꯗꯤ ꯆꯥꯕꯤꯕ ꯅꯠꯇꯦ ꯀꯣꯏꯕ ꯆꯠꯄꯁꯤꯗ 4,000-5,000ꯁꯦ ꯆꯥꯕ ꯈꯛꯇꯪꯗ ꯂꯣꯏꯔꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈ꯭ꯔꯦ ꯃꯥꯏ ꯄꯩꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯃꯣꯏꯒꯤꯁꯦ ꯑꯗꯨꯝ ꯃꯣꯏ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯈꯨꯟꯗꯨꯗ ꯃꯣꯏꯁꯦ ꯊꯥꯛ ꯑꯝꯗ ꯑꯗꯨꯝ ꯃꯆꯥ ꯃꯁꯨ ꯐꯖꯅ ꯌꯣꯛꯏ ꯈꯣꯠꯂꯤ ꯁꯦꯝꯃꯤꯅ ꯑꯗꯩ ꯇꯨꯏꯁꯟꯒꯁꯦ ꯃꯌꯨꯝꯗꯒ ꯀꯧꯔꯤꯃꯤ ꯑꯣꯖꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯛꯑꯦꯕ ꯑꯗꯣ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯥꯁꯦ ꯅꯣꯡꯃ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒ ICUꯗ ꯂꯩꯔꯦ ꯃꯥꯁꯦ ꯄꯨꯔꯥ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯍꯤꯡꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯅꯗ꯭ꯔꯦ ꯃꯌꯥꯝꯅ ꯃꯥꯏ ꯅꯨꯄꯤꯁꯦ ꯀꯞꯄꯗ ꯂꯣꯏꯔꯦ ꯑꯗꯩ ꯃꯣꯏꯒꯤꯁꯦ ꯃꯈꯨꯠꯇ ꯅꯨꯃꯤꯠꯇꯨꯒꯤ ꯃꯥꯏ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ 5,000-6,000 ꯅꯠꯇꯅ ꯃꯣꯏꯒꯤ ꯁꯦꯚꯤꯡ ꯑꯃꯐꯧ ꯂꯩꯇꯦ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯍꯣꯏ ꯕꯤꯖꯤꯅꯦꯁꯇ ꯃꯥꯅ ꯊꯥꯗꯕ ꯄꯩꯁꯥ ꯈꯤꯇꯪ 1,00,000 ꯄꯥꯏꯔꯒ ꯃꯣꯏꯁꯦ ꯁꯨꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯦꯕ ꯑꯗꯩ ꯑꯃ ꯂꯧꯕ ꯑꯃꯗ ꯌꯣꯟꯕ ꯑꯗꯨꯝꯕꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯄꯣꯠ ꯆꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯈꯔꯗꯨ ꯃꯣꯏꯗ ꯕꯤꯖꯤꯅꯦꯁꯀꯤ ꯂꯩꯕ ꯈꯔ ꯑꯗꯨꯝꯕ ꯈꯔꯗꯨ ꯂꯥꯏꯌꯦꯡꯕꯗ ꯆꯪꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯒꯤ ꯂꯤꯛ ꯑꯃ ꯁꯅꯥ ꯑꯆꯧꯕ ꯑꯃ ꯁꯅꯥ ꯑꯃ ꯁꯥꯕꯤꯕꯁꯤ ꯕꯟꯗꯣꯞ ꯊꯝꯃꯦ ꯑꯗꯨꯒ ꯄꯩꯁꯥꯁꯦ ꯗꯥꯛꯇꯔꯒꯤ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯊꯥꯃꯨꯛ ꯄꯨꯔꯥꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯔꯒ ꯄꯨꯔꯥꯅ 1,23,000ꯃꯨꯛ ꯀꯩꯃꯨꯛ ꯊꯤꯔꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯗꯨꯁꯨ ꯍꯧꯒꯠꯄ ꯈꯣꯠꯄ ꯉꯝꯗꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯤ ꯅꯣꯁ ꯐꯤꯗꯤꯡꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯇꯞꯅ ꯂꯧꯊꯣꯛꯑꯦ ꯑꯗꯩ ꯃꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯑꯗꯨꯝ ꯍꯤꯡꯕꯗꯤ ꯍꯤꯡꯉꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯍꯧꯒꯠꯂꯒ ꯀꯟꯅ ꯁꯥꯡꯅ ꯆꯠꯄ ꯈꯣꯠꯄꯁꯤ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯀꯀꯩꯁꯤ ꯂꯣꯏ ꯁꯣꯛꯈꯤꯕꯗꯨꯒꯤ ꯌꯣꯠ ꯐꯨꯝꯈ꯭ರೆ ꯑꯗꯩ ꯃꯈ꯭ꯋꯥꯡ ꯀꯀꯩ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ರೆ ꯑꯗꯨꯃꯥꯏꯅ ꯑꯗꯩ ꯃꯀꯣꯛꯇ ꯌꯩꯈꯤꯕꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯃꯁꯥꯁꯦ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯉꯦ ꯍꯥꯏꯕꯈꯛ ꯉꯥꯏꯍꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯀꯥꯟꯗꯗꯤ ꯄꯩꯁꯥꯁꯦ ꯊꯣꯛꯇ꯭ꯔꯃꯤꯅ ꯀꯩꯝꯇꯁꯨ ꯁꯦꯚꯤꯡ ꯊꯝꯍꯧꯗꯦ ꯃꯥꯒꯤ ꯁꯥꯔꯨꯔꯤꯕ ꯌꯨꯝ ꯃꯆꯥꯗꯨꯒ ꯀꯥꯔꯗꯨꯒ ꯒꯥꯔꯤ ꯃꯆꯥꯗꯨꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯝ ꯃꯆꯦꯠꯇꯨꯒ ꯂꯣꯏꯔꯦ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯏ ꯃꯊꯛꯇ ꯃꯤꯉꯣꯟꯗꯒꯤ ꯈꯔ ꯄꯨꯁꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯁꯦꯟꯗꯣꯏꯕꯨ ꯍꯨꯟꯒꯗ꯭ꯔꯥ ꯑꯗꯩ ꯁꯅꯥꯕꯟꯗꯣꯞ ꯊꯝꯃꯨꯕꯗꯣ ꯍꯟꯕꯩ ꯃꯃꯤ ꯎꯔꯛꯇ꯭ꯔꯦ ꯀꯥꯏꯊꯣꯛꯑꯦ ꯑꯗꯨꯁꯨ ꯑꯗꯩ ꯃꯥꯒꯤ ꯀꯥꯔ ꯌꯣꯟꯊꯣꯛꯑꯦ ꯃꯤꯒꯤ ꯄꯩꯁꯥ ꯈꯔ ꯇꯣꯟꯕꯗꯣ ꯁꯦꯟꯗꯣꯏ ꯊꯧꯔꯛꯑꯦ ꯑꯅ ꯌꯣꯟꯊꯣꯛꯑꯦ ꯒꯥꯔꯤ ꯃꯆꯥꯗꯨ ꯈꯛ ꯉꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯑꯔꯩꯕ ꯐꯅꯦꯛ ꯎꯄꯨ ꯃꯅꯨꯡꯗ ꯀꯩꯗ ꯂꯩꯕ ꯃꯥꯅ ꯂꯩꯁꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕ ꯃꯌꯥꯝ ꯑꯗꯩ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯕ ꯌꯣꯜꯂ ꯆꯥꯔꯦꯕ ꯃꯣꯏꯁꯦ ꯃꯆꯥ 2 ꯕꯣꯔꯗꯤꯡꯗꯩ ꯂꯧꯊꯣꯛꯑꯦ ꯁ꯭ꯀꯨꯜ ꯐ꯭ꯔꯤꯐꯧ ꯊꯤ ꯉꯝꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯚꯦꯟꯐꯧ ꯊꯤ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯅꯥꯔ ꯊꯥ 3-4 ꯂꯩꯔꯛꯄꯁꯤꯗ ꯐꯤꯕꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯊꯨꯅ ꯁꯣꯛꯈ꯭ꯔꯦꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯃꯥꯅ ꯄꯪꯅ ꯌꯨꯝ ꯄꯥꯟꯕ ꯆꯍꯤ 10ꯒ 4-5 ꯃꯣꯏ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯑꯗꯨ ꯃꯥꯅ ꯏꯆꯝ ꯆꯝꯅ ꯄꯪꯅ ꯊꯝꯃꯨꯔꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯝ ꯍꯩꯇ꯭ꯔꯦ ꯄꯪꯉꯦ ꯀꯔꯕꯥꯔ ꯑꯃ ꯀꯔꯤ ꯃꯥꯅ ꯊꯣꯛꯇꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇ꯭ꯔꯦꯕ ꯃꯥꯁꯤꯗ ꯃꯊꯃꯣꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯦ ꯁꯣꯛꯑꯦ ꯃꯥꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤꯐꯧ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯅꯤꯉꯣꯟꯈꯩ ꯀꯩꯈꯩ ꯈꯔ ꯅꯤ ꯃꯣꯏꯅ ꯑꯗꯣ ꯈꯔ ꯄꯤꯔꯛꯑꯝꯃꯤ ꯑꯗꯩꯗꯤ ꯂꯩꯇꯦꯅꯦ ꯑꯗꯨꯗꯨꯅ ꯑꯗꯩꯗꯤ ꯃꯣꯏꯁꯨ ꯍꯥꯏꯕ ꯇꯜꯂꯛꯑꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯤꯗꯥꯛꯇꯤ ꯂꯣꯏꯔꯛꯑꯦ ꯒꯨꯂꯤꯗꯤ ꯂꯣꯏꯔꯛꯑꯦ ꯑꯗꯩ ꯆꯦꯛꯇꯤ ꯆꯠꯇ ꯌꯥꯗꯦꯅ ꯑꯃꯗꯩ 5,000 ꯄꯨꯁꯟ ꯑꯃꯗꯩ 10 ꯄꯨꯁꯟ ꯇꯧꯕꯁꯤꯅ 1,200,000 ꯀꯩꯃꯨꯛꯁꯨ ꯄꯨꯁꯜꯂꯛꯑꯦ ꯃꯊꯥꯁꯤꯅ ꯉꯥꯎꯔꯦ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯅꯨꯄꯥꯁꯤꯅ ꯂꯣꯏꯅ ꯇꯧꯔꯤꯉꯩꯗꯗꯤ ꯀꯔꯤꯝꯇ ꯈꯪꯉꯝꯗꯦ ꯄꯩꯁꯥꯒꯤ
ꯑꯋꯥꯕ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯩ ꯑꯗꯣ ꯑꯩꯁꯦ ꯀꯩꯝꯇꯁꯨ ꯍꯩꯍꯧꯗ꯭ꯔꯦꯗꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯀꯔꯤ ꯁꯨꯔꯒꯅꯣ ꯃꯣꯏꯁꯦ ꯊꯥꯛꯇꯣꯏꯁꯦ ꯑꯩꯅ ꯑꯗ ꯅꯨꯄꯤꯁꯤꯁꯨ ꯀꯞꯄꯦ ꯐꯤ ꯑꯃ ꯁꯥꯕꯁꯨ ꯍꯩꯍꯧꯗ꯭ꯔꯦ ꯃꯤꯗꯧꯅ ꯊꯕꯛ ꯑꯃ ꯁꯨꯕ ꯆꯠꯄꯁꯨ ꯍꯩꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯄꯥꯁꯤꯁꯨ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯃꯁꯥ ꯁꯣꯛꯏꯉꯩ ꯁꯣꯜꯂꯤꯉꯩ ꯃꯊꯛꯇ ꯃꯥꯁꯨ ꯃꯊ꯭ꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤꯝꯇꯕꯨ ꯍꯦꯛ ꯍꯩꯍꯜꯍꯧꯗꯦꯗꯀꯣ ꯑꯩꯒꯤ ꯀꯔꯕꯥꯔꯁꯦ ꯈꯪꯍꯜꯍꯧꯗ꯭ꯔꯦ ꯍꯩꯍꯜꯍꯧꯗ꯭ꯔꯦ ꯃꯥ ꯌꯥꯎꯍꯜꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥ ꯑꯃꯅ ꯑꯗꯨꯒꯤ ꯀꯔꯕꯥꯔꯗꯣ ꯆꯪꯉꯒ ꯇꯧꯔꯨꯕꯁꯨ ꯉꯝꯃꯔꯣꯏ ꯃꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯇꯧꯔꯤꯅꯦꯕ ꯅꯨꯄꯤꯗꯨꯅ ꯄꯣꯠ ꯂꯧꯔꯛꯄ ꯅꯨꯄꯥꯁꯤꯅ ꯊꯤꯟꯕ ꯅꯨꯄꯤꯁꯤꯅ ꯊꯤꯟꯕ ꯆꯠꯄ ꯅꯪ ꯑꯗꯨꯝꯇ ꯊꯤꯟꯗꯣꯛꯑꯝꯃꯨ ꯇꯧꯔꯒ ꯑꯗꯣ ꯃꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯇꯧꯈꯤꯕ ꯃꯤꯗꯨꯗꯤ ꯐꯖꯅ ꯇꯧꯃꯤꯟꯅꯩꯑꯕ ꯑꯣ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯨꯗꯣꯏꯅꯣ ꯁꯨꯡꯍꯩꯁꯨ ꯍꯩꯇꯕ ꯀꯔꯕꯥꯔꯗꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯤ ꯃꯣꯏꯁꯦ ꯌꯥꯝ ꯆꯥꯛꯄ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯥ ꯁꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯋꯥꯔꯤꯁꯦ ꯇꯥꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯑꯗꯨꯝ ꯀꯣ ꯃꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯁꯦ ꯅꯣꯡꯃꯒꯤ ꯃꯣꯏ ꯏꯃꯨꯡꯗ ꯍꯦꯛ ꯆꯥꯗꯅ ꯊꯛꯇꯅ ꯃꯥꯏ ꯄꯩꯁꯥ ꯊꯣꯛꯄꯗꯨꯅ ꯂꯩꯔꯝꯃꯤꯕ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤꯕ ꯏꯃꯨꯡꯗꯨꯁꯦ ꯍꯤꯡꯒꯣꯜꯗ ꯍꯦꯟꯅ ꯂꯩꯕ ꯅꯠꯇ꯭ꯔꯦꯀꯣ ꯌꯨꯝ ꯃꯆꯥꯗꯨꯒ ꯑꯗꯩ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯈꯔ ꯄꯨꯁꯜꯂꯛꯑꯕꯅꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕꯒꯤ ꯁꯤꯟꯕꯁꯦ ꯋꯥꯠꯁꯜꯂꯛꯑꯕꯅꯦꯕ ꯑꯌꯨꯛꯀꯤ ꯆꯦꯡ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡ ꯑꯁꯦ ꯋꯥꯠꯁꯜꯂꯛꯑꯕꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯁꯨꯝ ꯂꯩꯔꯛꯄꯗꯗꯤ ꯃꯥ ꯍꯥꯏꯔ ꯍꯧꯒꯠꯂꯁꯨ ꯅꯣꯝꯕ ꯃꯤꯑꯣꯏꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯔꯔꯣꯏꯗꯕ ꯑꯗꯨꯗꯤ ꯑꯣ ꯑꯩꯁꯦ ꯍꯤꯡꯒꯣꯜꯁꯦ ꯌꯣꯜꯂꯒ ꯑꯩ ꯅꯨꯄꯤꯁꯦ ꯀꯔꯤ ꯇꯧꯍꯟꯁꯤꯒꯦ ꯗꯨꯀꯥꯟ ꯑꯃ ꯐꯝꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯌꯨꯝ ꯂꯩꯕ ꯌꯥꯕ ꯑꯃ ꯇꯧꯍꯧꯔꯒ ꯍꯤꯡꯒꯣꯜ ꯃꯣꯏꯗꯤ ꯑꯃꯨꯛꯁꯨ ꯂꯝꯗꯣ ꯈꯔ ꯍꯥꯏꯗꯕ ꯖꯒꯥꯅꯤ ꯍꯤꯡꯒꯣꯜ ꯍꯥꯏꯗꯨꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯠꯀꯗꯕꯁꯨ ꯅꯠꯇꯦ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦꯕ 9,000,000-9,000,000 ꯃꯉꯥꯏꯑꯕ ꯑꯗꯨꯗ ꯀꯩꯅꯣꯝ ꯍꯣꯠꯅꯔꯒ ꯍꯤꯡꯒꯣꯜꯁꯦ ꯌꯣꯜꯂ ꯍꯤꯡꯕ ꯅꯠꯇꯅ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯂꯧ ꯀꯨꯝꯕꯁꯨ ꯍꯩꯍꯧꯗ꯭ꯔꯦ ꯑꯗꯩ ꯆꯍꯤ ꯆꯨꯞꯄ ꯂꯧ ꯀꯨꯝꯐꯝ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯩ ꯐꯤ ꯁꯥꯕꯁꯨ ꯍꯩꯍꯧꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯑꯣ ꯑꯉꯥꯡꯉꯣ ꯃꯥꯅ ꯐꯤ ꯁꯥꯔꯒ ꯃꯣꯏ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯊꯥꯛꯎꯕ ꯉꯝꯕ ꯍꯧꯅꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯍꯖꯤꯔꯥ ꯁꯨꯔꯨꯕ ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯒꯗꯕ ꯍꯩꯒꯗꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯄꯨꯔꯥ ꯀꯔꯝꯍꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯉꯥꯎꯔꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯥꯅ ꯊꯑꯣꯏꯅ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯏꯅꯦꯕ ꯁꯨꯃꯥꯏꯅ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯈꯛꯇꯅ ꯌꯨꯝ ꯄꯨꯔꯝꯕ ꯅꯨꯄꯤꯗ ꯀꯔꯤꯝ ꯍꯩꯍꯜꯍꯧꯗꯕꯁꯦ ꯄꯩꯁꯥ ꯊꯣꯛꯍꯜꯍꯧꯗꯕ ꯑꯩꯈꯣꯏꯅ ꯇꯝꯕꯤꯍꯧꯗꯕ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯦ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕꯁꯦ ꯑꯩ ꯑꯃꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤꯕ ꯃꯤ ꯑꯩ ꯑꯃꯅ ꯁꯣꯏꯈ꯭ꯔꯒꯗꯤ ꯏꯃꯨꯡꯁꯦ ꯀꯔꯤ ꯆꯥꯍꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯍꯧꯕ ꯃꯊꯧ ꯇꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯁꯨ ꯑꯩ ꯑꯃꯅ ꯁꯣꯏꯔꯦ ꯍꯥꯏꯁꯤꯁꯨ ꯅꯨꯄꯤꯁꯤꯅ ꯌꯨꯝ ꯄꯨꯅꯕ ꯁꯨꯃꯥꯏꯅ ꯍꯩꯍꯜꯍꯧꯕ ꯑꯃ ꯇꯥꯏ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯃꯄꯥꯟ ꯊꯣꯛꯍꯟꯅꯤꯡꯗꯦ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦꯅ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯕꯥꯔꯗ ꯑꯩꯗꯤ ꯌꯥꯎꯍꯟꯅꯤꯡꯗꯦꯅ ꯀꯔꯤꯝꯇ ꯈꯪꯍꯟꯗꯕ ꯂꯩ ꯁꯤꯁꯦ ꯌꯥꯝ ꯊꯤꯅ ꯑꯁꯣꯏꯕ ꯑꯣꯏꯔꯝꯃꯦ ꯉꯁꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯄꯨꯟꯁꯤꯗ ꯇꯧꯔꯛꯀꯅꯤ ꯊꯥꯖꯗꯦꯅ ꯃꯥꯅ ꯂꯥꯛꯑꯒ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯂꯤꯔꯝꯃꯦ ꯌꯥꯝ ꯂꯨꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯥꯏ ꯄꯨꯟꯁꯤꯗꯣ ꯌꯥꯝ ꯊꯤꯅ ꯂꯨꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯇ ꯈꯝꯕꯜꯂꯤꯃꯤ ꯑꯗꯨ ꯇꯧꯃꯤ ꯑꯅ ꯅꯨꯄꯥ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯏꯁꯥꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯗꯨ ꯅꯨꯄꯤ ꯌꯥꯎꯍꯟꯕꯤꯌꯨ ꯈꯪꯍꯜꯍꯧꯕꯤꯌꯨ ꯍꯩꯍꯜꯍꯧꯕꯤꯌꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯃꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯃꯅ ꯁꯣꯏꯔꯦ ꯑꯃꯅ ꯌꯨꯝ ꯄꯨꯅꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯃꯆꯥ 3ꯅ ꯂꯥꯛꯑꯒ ꯇꯥꯟꯅꯔꯝꯕꯅꯦ ꯅꯤꯉꯣꯜ 2 ꯄꯤꯕ ꯑꯃ ꯃꯣꯏꯒꯤ ꯏꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯆꯠꯂꯤꯃꯤ ꯑꯗꯨ ꯆꯠꯂꯤꯃꯦꯅ ꯌꯥꯝ ꯆꯠꯂꯤ ꯃꯄꯥꯁꯤꯅ ꯊꯕꯛ ꯁꯨꯔꯒ ꯏꯃꯨꯡꯁꯦ ꯃꯣꯏ ꯍꯣꯠꯅꯩ ꯃꯣꯏꯁꯦ ꯆꯥꯎꯔꯛꯑꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯂꯣꯏ ꯐꯥꯔꯦ ꯑꯗ ꯃꯃꯥꯁꯤꯅ ꯅꯨꯄꯥ ꯀꯣꯏꯅꯕꯩ ꯃꯦꯁꯦꯖꯁꯦ ꯁꯨꯝ ꯐꯥꯔꯦ ꯃꯆꯥꯈꯩꯁꯤꯅꯀꯣ ꯃꯣꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯃꯄꯥꯗ ꯍꯥꯏꯗꯣꯛꯇꯦꯕ ꯃꯣꯏ ꯃꯁꯦꯟ ꯈꯠꯅꯩ ꯂꯥꯎꯅꯩ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝ ꯂꯥꯅ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏ ꯃꯆꯥ ꯃꯄꯥꯁꯤꯅ ꯐꯣꯟ ꯊꯨꯒꯥꯏ ꯑꯃꯨꯛ ꯂꯣꯟ ꯑꯃꯨꯛ ꯄꯥꯏꯔꯝꯃꯦ ꯁꯨꯃꯥꯏꯅ ꯍꯧꯖꯁꯨ ꯌꯥꯝꯃꯦꯕꯀꯣ ꯃꯣꯏꯅ ꯃꯃꯥꯅ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯑꯗꯩꯗꯤ ꯑꯃꯨꯛꯇꯪꯗꯤ ꯃꯃꯥꯁꯦ ꯆꯠꯈ꯭ꯔꯦꯕ ꯍꯜꯂꯛꯇ꯭ꯔꯦ ꯃꯣꯏꯁꯦ ꯀꯣꯏꯊꯤ ꯊꯤꯅꯔꯦ ꯐꯪꯗ꯭ꯔꯦ ꯃꯃꯥꯁꯦ ꯃꯄꯥꯝꯅꯁꯨ ꯈꯪꯗ꯭ꯔꯦ ꯆꯍꯤꯃꯨꯛꯁꯦ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯁꯨꯝ ꯄꯩꯁꯥ ꯊꯧꯕꯁꯦ ꯂꯥꯛꯑꯕ ꯃꯥꯅ ꯍꯦꯛꯇ ꯍꯤꯡꯒꯣꯜꯁꯦ ꯃꯐꯝ 2 ꯊꯣꯛꯅ ꯕꯟꯗꯣꯞ ꯊꯝꯃꯝꯕꯅꯦꯃꯤ ꯄꯇꯥꯁꯦ ꯄꯤꯔꯒ ꯑꯃꯅ 1,00,000 ꯑꯃꯅ 2,00,000 ꯁꯨꯃꯥꯏꯅ ꯑꯗꯨ ꯁꯦꯟꯗꯣꯏꯅꯦ ꯁꯦꯂꯦꯞꯅꯦꯗꯤ ꯈꯔ ꯌꯥꯝꯃꯕ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈꯤꯕꯅꯣꯁꯨ ꯃꯣꯏꯅ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯣ ꯊꯝꯃꯝꯃꯦꯅ ꯑꯗꯨꯒ ꯃꯣꯏꯁꯤꯗ ꯈ꯭ꯋꯥꯏꯗꯩ ꯁꯣꯏꯔꯤꯁꯤꯅ ꯃꯄꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯕꯥꯔ ꯑꯃꯒꯤ ꯑꯝꯇ ꯅꯪꯅ ꯆꯠꯂꯒ ꯁꯥꯏꯟ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯑꯃ ꯇꯧꯁꯤ ꯈꯣꯠꯁꯤ ꯍꯥꯏꯔꯒ ꯃꯄꯥꯁꯤ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯉꯥꯡꯅꯕ ꯈꯣꯠꯄ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯏꯟꯅꯕ ꯁꯥꯏꯟ ꯇꯧꯔꯝꯕꯗꯤ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯃꯨꯛ
ꯈꯔ ꯄꯩꯁꯥꯗꯤ ꯅꯨꯃꯤꯠꯇꯨꯗ ꯊꯤꯅꯗꯕ ꯅꯨꯄꯤꯁꯤꯅ ꯀꯨꯞꯅꯁꯨ ꯍꯥꯏꯗꯕ ꯑꯗꯨꯒ ꯄꯇꯥ ꯆꯪꯉꯦ ꯈꯣꯠꯂꯦ ꯑꯩꯈꯣꯏꯒꯤ ꯁꯣꯏ ꯆꯪꯉꯦ ꯑꯗꯨꯒ ꯄꯩꯁꯥ ꯂꯧꯕꯗꯗꯤ ꯃꯄꯥ ꯁꯦꯡꯅ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯁꯣꯏ ꯌꯥꯎꯏ ꯃꯥ ꯂꯥꯛꯑꯝꯃꯦ ꯍꯥꯏꯔꯦ ꯍꯤꯡꯒꯣꯜꯁꯦ ꯌꯣꯜꯂꯅꯤ ꯅꯣꯏ ꯆꯠꯂꯣꯅ ꯁꯤꯁꯦ ꯇꯥꯜꯂꯦꯕ ꯑꯗꯩꯗꯤ ꯆꯍꯤꯗꯤ 3-4 ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯁꯤꯗꯤ ꯚꯔꯥꯗ ꯂꯩ ꯍꯥꯏ ꯑꯃꯗ ꯂꯩ ꯍꯥꯏ ꯃꯣꯏꯒ ꯍꯧꯖꯤꯛ ꯐꯧꯁꯦ ꯇꯥꯡꯕ ꯀꯗꯥꯏꯗ ꯂꯩꯕꯅꯣꯁꯦ ꯈꯪꯗ꯭ꯔꯤꯕ ꯑꯗꯩꯗꯤ ꯃꯤꯅꯗꯤ ꯄꯩꯁꯥꯁꯤꯗꯤ ꯊꯧꯖꯜꯂꯦ ꯍꯤꯡꯒꯣꯜ ꯌꯣꯜꯂꯅꯤꯅ ꯅꯣꯏ ꯕꯕꯥꯒꯤ ꯁꯥꯏꯟ ꯌꯥꯎꯔꯤꯁꯤꯗꯤ ꯃꯥ ꯃꯁꯥ ꯂꯥꯛꯑꯝꯃꯤ ꯃꯤ ꯉꯥꯡꯅꯕꯗ ꯃꯥ ꯀꯩꯗꯧꯕꯩ ꯈꯪꯗꯅꯤꯅ ꯄꯩꯁꯥ ꯂꯧ ꯅꯨꯃꯤꯠꯇ ꯑꯩ ꯂꯥꯛꯄ꯭ꯔꯥꯅ ꯅꯪ ꯆꯤꯜꯂꯦꯅ ꯂꯥꯛꯇꯕꯅꯦ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯅ ꯄꯨꯈꯤꯕꯅꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯅꯪ ꯀꯩꯗꯧꯕꯩ ꯁꯥꯏꯟ ꯇꯧ ꯂꯥꯛꯑꯝꯃꯤ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔꯥ ꯑꯅ ꯑꯁ ꯈꯟꯅꯗꯅ ꯌꯥꯝ ꯇꯧꯔꯦꯕ ꯃꯣꯏꯁꯦ ꯃꯊꯥꯁꯦ ꯌꯥꯝ ꯁꯥꯔꯦꯕ ꯃꯤꯅ ꯀꯩꯒꯨꯝꯕ ꯍꯤꯡꯒꯣꯜꯁꯦ ꯂꯧꯈ꯭ꯔꯒꯗꯤꯅ ꯃꯆꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯅ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯃꯆꯥꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯆꯥꯎꯁꯜꯂꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯦ ꯑꯗꯩ ꯃꯤ ꯃꯌꯥꯝꯗꯨ ꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯑꯒ ꯍꯤꯡꯒꯣꯜ ꯌꯣꯜꯂꯒꯦ ꯆꯠꯂꯣ ꯅꯣꯏꯅ ꯃꯥꯅ ꯊꯝꯃꯝꯃꯦꯅ ꯑꯗꯨꯁꯨ ꯃꯐꯝ ꯑꯝꯇ ꯅꯠꯇꯕ ꯑꯅꯤꯗ ꯇꯧ ꯉꯝꯕꯤ ꯑꯗꯨꯗꯨꯅ ꯉꯥꯡꯉꯕ ꯈꯣꯠꯂꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯕ ꯃꯆꯥꯈꯩꯗꯨꯅ ꯏꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯐꯝ ꯈꯪꯗꯅ ꯃꯆꯥꯈꯩꯗꯨꯅ ꯇꯥꯟꯅꯕ ꯂꯥꯛꯑꯝꯕꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯀꯩꯅꯣꯁꯦ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯃꯥꯁꯤ ꯑꯁ ꯌꯥꯝ ꯑꯉꯥꯡꯅꯦ ꯅꯍꯥꯅꯦ ꯆꯍꯤ ꯃꯥꯅ ꯁꯨꯔꯕꯗ 15 ꯁꯨꯃꯥꯏꯅ ꯈꯛ ꯁꯨꯔꯝꯒꯅꯤ ꯌꯥꯝ ꯁꯦꯡꯉꯕ ꯃꯧ ꯃꯆꯥ ꯂꯩ ꯌꯥꯝ ꯁꯦꯡꯉꯕ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯊꯥꯖꯗꯦꯀꯣ ꯌꯥꯝ ꯁꯦꯡꯉꯕ ꯂꯩ ꯍꯦꯛ ꯌꯦꯡꯕ ꯃꯃꯥꯏ ꯊꯣꯡ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯈꯩꯅ ꯅꯨꯄꯥ ꯑꯃꯈꯛ ꯁꯦꯝꯃꯒ ꯅꯨꯡꯁꯤꯅꯩꯌꯦꯕꯀꯣ ꯑꯗ ꯃꯣꯏꯅ ꯕꯥꯃꯣꯟ ꯑꯣꯏꯕ ꯅꯨꯄꯥꯁꯤꯅ ꯃꯩꯇꯩ ꯑꯣꯏꯕ ꯑꯗꯨꯗ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏ ꯌꯥꯝ ꯍꯥꯏ ꯃꯥꯅ ꯁꯨꯝ ꯈꯪꯅꯧ ꯈꯣꯠꯅꯧ ꯃꯥ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ ꯑꯗꯨ ꯇꯧꯕꯅꯦꯅ ꯃꯃꯥꯟꯅꯕꯤꯈꯩꯗꯣ ꯍꯥꯏꯃꯟꯗꯅ ꯅꯨꯡꯁꯤꯅꯔꯦꯕ ꯑꯗꯨ ꯅꯨꯡꯁꯤꯅꯕꯗꯒꯤꯗꯤ ꯑꯗꯨꯝ ꯏꯊꯨ ꯊꯨꯅ ꯆꯦꯜꯂꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯤꯔꯛꯑꯣꯏꯗ꯭ꯔꯥꯅ ꯃꯣꯏꯅ ꯃꯩꯇꯩ ꯑꯣꯏꯕꯅꯤꯅ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯊꯤꯟꯗ꯭ꯔꯦꯕ ꯏꯁꯥꯅ ꯌꯥꯗꯦ ꯊꯤꯜꯂꯛꯑꯔꯣই ꯍꯥꯏꯌꯨ ꯈꯣꯠꯂꯣꯅ ꯃꯥꯁꯨ ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯅꯤꯅ ꯃꯥꯁꯨ ꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯏꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯍꯣꯡꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯈꯤꯕꯅꯦꯕ ꯃꯥꯁꯦ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯦꯛꯇ ꯅꯨꯄꯤꯁꯦ ꯀꯣꯏꯈꯠꯂꯛꯄꯅꯦꯕ ꯑꯗꯣ ꯃꯥꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯀꯩꯅꯣ ꯐꯣꯟ ꯁꯦꯝꯕ ꯆꯠꯂꯦ ꯃꯤꯒꯤ ꯗꯨꯀꯥꯟꯗ ꯌꯥꯎꯋꯦ ꯑꯗꯨ ꯆꯠꯄꯁꯤꯗ ꯅꯨꯄꯤꯁꯦ ꯐꯖꯅ ꯀꯣꯏꯈꯠꯂꯦ ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯆꯠꯈꯤꯕꯅꯦꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯡ 9-10 ꯍꯜꯂꯛꯇꯣꯏꯅꯦꯕ ꯀꯣꯏꯔꯣ ꯐꯔꯦ ꯅꯪꯒꯤ ꯀꯣꯏꯐꯝ ꯊꯣꯛꯄ ꯑꯥꯗ ꯐꯣꯟ ꯊꯕꯛ ꯆꯠꯊꯣꯛꯏꯉꯩꯗ ꯀꯣꯏꯔꯣ ꯑꯩ ꯏꯃꯥꯡꯗꯗꯤ ꯎꯍꯟꯕꯤꯔꯛꯑꯅꯨ ꯈꯪꯍꯟꯕꯤꯔꯛꯀꯅꯨ ꯑꯩ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯀꯣꯏꯌꯨ ꯍꯥꯏꯕ ꯑꯗꯨꯐꯥꯎ ꯉꯝꯅꯔꯛꯇ꯭ꯔꯕ ꯑꯌꯨꯛꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯗꯣꯏꯕ ꯃꯥ ꯎꯕꯗ ꯀꯤꯠ ꯅꯝꯃꯝꯗꯩ ꯇꯣꯛꯑꯝꯕꯗꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯒꯠꯂꯛꯑꯦ ꯅꯨꯡꯗꯥꯡꯁꯦ ꯍꯜꯂꯛꯑꯒ ꯊꯦꯡꯕꯐꯥꯎ ꯊꯣꯛꯑꯒ ꯑꯗꯨꯝ ꯁꯥ ꯂꯩꯈ꯭ꯔꯦ ꯄꯨꯡ 12ꯗ ꯆꯪꯉꯦ ꯑꯗꯨꯒꯤ ꯈꯠꯅꯔꯦ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯂꯥꯎꯅꯔꯦ ꯅꯨꯄꯤꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯌꯥꯝ ꯍꯩꯅꯗꯕ ꯌꯥꯝ ꯇꯨꯀꯠꯆꯕ ꯑꯗꯨꯝꯕꯁꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯃꯄꯥꯝ ꯆꯠꯂꯤ ꯂꯧ ꯂꯥꯛꯏ ꯂꯥꯜꯂꯦ ꯈꯣꯠꯂꯦꯅ ꯈꯣꯏꯔꯝꯃꯤ ꯍꯧꯖ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯐꯠꯇꯕ 3ꯂꯛ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯍꯟꯖꯟꯅꯕꯁꯦ ꯐꯠꯇ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯃꯆꯥ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯩꯗꯤ ꯁꯤꯒꯨꯝꯕꯁꯦ ꯍꯩꯅꯗꯦ ꯑꯩꯗꯤ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯗ ꯂꯥꯛꯈꯤꯕꯗꯩ ꯃꯥꯁꯦ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯕ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯂꯥꯛꯈꯤꯕꯒꯅꯦ ꯅꯨꯃꯤꯠ 6 ꯂꯩꯕꯗ ꯅꯨꯄꯤꯁꯦ ꯆꯦꯜꯂꯒ ꯑꯗꯨꯝ ꯀꯩꯅꯥ ꯀꯠꯈ꯭ꯔꯦꯕ ꯑꯗꯩ ꯃꯣꯏꯁꯨ ꯀꯦꯁ ꯅꯨꯡ ꯇꯧꯔꯒ ꯃꯥꯒꯤ ꯃꯃꯥ ꯃꯆꯥ ꯃꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯔꯒ ꯂꯣꯏꯁꯟꯅꯔꯦ ꯑꯎꯟꯄꯣꯠ ꯀꯩ ꯊꯥꯡꯅꯗꯅ ꯃꯣꯏꯒꯤ ꯂꯧꯈꯠꯄ ꯈꯣꯠꯄꯗ ꯑꯎꯟꯄꯣꯠ ꯈꯔ ꯇꯝꯈꯤꯕ ꯑꯗꯨ ꯊꯥꯡꯅ ꯄꯨꯡꯂꯣꯏ ꯂꯣꯏꯁꯟꯅ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯩꯖꯔꯦ ꯃꯥꯁꯦ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯛꯇꯦ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯃꯄꯥꯟ ꯑꯗꯣ ꯃꯥꯅ ꯂꯥꯛꯄꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯃꯥꯏ ꯃꯥꯏꯊꯣꯡꯗꯣ ꯀꯦꯗꯦ ꯃꯥꯏ ꯃꯃꯥꯏꯗ ꯀꯦꯕꯩ ꯃꯃꯤ ꯇꯥꯗꯦꯕ ꯏꯔꯨ ꯃꯥꯏꯊꯖꯔ ꯃꯧ ꯑꯃ ꯑꯣꯏꯕꯩ ꯇꯔꯨ ꯇꯅꯥꯟꯗꯤ ꯂꯩꯕ ꯑꯗꯣ ꯑꯗꯨꯝ ꯀꯦꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯑꯃ ꯇꯥꯅꯦꯕ ꯑꯗꯨꯝ ꯀꯦꯕ ꯃꯤ ꯃꯃꯥꯏꯗ ꯀ꯭ꯔꯤꯝ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯇꯩꯕ ꯃꯤ ꯇꯩꯗꯕ ꯃꯤ ꯑꯗꯨ ꯃꯥ ꯇꯩꯗꯕ ꯃꯤꯅ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯒ ꯇꯩꯗ꯭ꯔꯒꯁꯨ ꯆꯃꯣꯠ ꯆꯅꯥꯏ ꯅꯥꯟꯅꯗꯤ ꯂꯩꯇꯕ ꯃꯁꯥꯗꯤ ꯅꯥꯟꯖꯕ ꯃꯥꯒꯤ ꯂꯣꯁꯟ ꯑꯃ ꯀꯩ ꯑꯃ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯁꯨꯝ ꯇꯩꯔꯒ ꯃꯄꯥꯟ ꯁꯨꯡꯊꯣꯛ ꯊꯣꯛꯇꯕ ꯑꯗꯣ ꯃꯃꯥ ꯃꯆꯥꯁꯦ ꯇꯣꯉꯥꯟ ꯆꯥꯏ ꯑꯗꯨꯒ ꯃꯆꯥ ꯁ꯭ꯀꯨꯜ ꯊꯥꯗꯅ ꯈꯣꯠꯇꯅ ꯄꯨꯟꯁꯤꯗ ꯅꯨꯄꯥꯒ ꯍꯟꯅ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯑꯩ ꯈꯤꯔꯦ ꯌꯨꯝꯒ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯒ ꯄꯥꯟꯖꯔꯔꯣꯏ ꯅꯨꯄꯥ ꯅꯍꯥꯒ ꯑꯝꯇ ꯂꯣꯏꯅꯖꯔꯣꯏ ꯑꯩ ꯇꯜꯂꯦꯅ ꯃꯥꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯀꯔꯤꯝꯇ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯈ꯭ꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯃꯤꯅ ꯅꯨꯄꯥꯅ ꯃꯉꯣꯟꯗ ꯃꯤꯅ ꯃꯥꯗꯤ ꯐꯣꯟ ꯅꯨꯡꯁꯤꯗꯤ ꯏꯄꯥꯏ ꯄꯥꯏꯗ꯭ꯔꯦꯕ ꯀꯩꯁꯨ ꯑꯗꯨꯒ ꯃꯤꯅꯅꯦ ꯅꯨꯄꯤ ꯈꯥꯏꯅꯕꯒꯨꯝꯕ ꯅꯨꯄꯤ ꯁꯤꯈꯤꯕꯒꯨꯝꯕ ꯈꯤꯇꯪ ꯑꯍꯜ ꯊꯕꯛꯀ ꯇꯧꯕ ꯆꯍꯤ 90ꯒꯤ ꯃꯊꯛꯇꯨꯅꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯃꯔꯤ ꯃꯇꯥꯈꯩꯅ ꯁꯨꯝ ꯃꯃꯥ ꯍꯣꯏꯗ ꯍꯥꯏꯔꯛꯄ
ꯑꯗꯨ ꯌꯥꯗꯦꯕ ꯃꯥꯅ ꯑꯁ ꯏꯃꯥ ꯍꯥꯏꯔꯛꯀꯅꯣ ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯝ ꯌꯥꯝ ꯇꯨꯀꯠꯆꯩ ꯑꯩ ꯏꯆꯥꯁꯦ ꯍꯨꯟꯗꯣꯛꯑꯒ ꯑꯩ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯑꯩ ꯇꯜꯂꯦꯅ ꯑꯗꯨꯝ ꯃꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤꯅꯦ ꯃꯥꯅ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯉꯩꯗꯨꯗꯀꯣ ꯃꯥꯒꯤ ꯃꯕꯨꯡꯁꯦ ꯅꯨꯄꯤ ꯆꯦꯜꯂꯛꯄꯅꯦꯃꯤ ꯂꯩꯁꯥꯕꯤ ꯃꯦꯠꯇ ꯀꯣꯏ ꯈꯣꯠꯂꯦꯅꯁꯨ ꯃꯅꯝꯁꯦ ꯌꯥꯝ ꯈꯠꯅꯩ ꯑꯗꯨꯕꯨ ꯃꯣꯏ ꯃꯃꯥ ꯃꯕꯥꯅꯤ ꯆꯪꯗꯅ ꯅꯆꯟꯅꯨꯄꯤꯁꯤꯗ ꯊꯣꯛꯇꯅ ꯅꯆꯟꯅꯨꯄꯤꯁꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯇꯅ ꯁꯤꯗ ꯂꯥꯛꯑꯦ ꯍꯜꯂꯛꯑ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯏ ꯀꯩꯅꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯃꯃꯥꯁꯦ ꯑꯣꯏꯕꯐꯥꯎ ꯈꯠꯅꯩꯕ ꯃꯃꯥ ꯍꯣꯏꯅ ꯐꯨꯗꯅ ꯉꯥꯡꯗꯅ ꯑꯗꯩ ꯃꯆꯟꯅꯨꯄꯤꯅꯒꯁꯦ ꯀꯞꯇꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯆꯥꯛꯏꯕ ꯃꯩꯆꯥꯛꯁꯤ ꯏꯅꯝꯃꯗꯗꯤ ꯄꯥꯜꯍꯟꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦꯅ ꯃꯥꯕꯨ ꯀꯞꯄꯦꯕ ꯃꯅꯝꯃꯁꯦ ꯃꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩꯌꯦꯕꯀꯣ ꯑꯗꯩ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯑꯗꯨꯝ ꯃꯣꯏꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯅ ꯂꯩ ꯅꯤꯡꯉꯣꯜ ꯍꯜꯂꯒ ꯂꯩꯌꯦꯅ ꯃꯧꯁꯤꯅꯁꯨ ꯅꯨꯡꯁꯤꯗꯕ ꯏꯁꯧ ꯂꯥꯡꯕ ꯇꯧꯗꯦ ꯑꯗꯩ ꯅꯤꯡꯉꯣꯜꯁꯤꯅꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯃꯧꯗ ꯀꯀꯥ ꯍꯜꯂꯛꯑ ꯂꯩꯔꯤꯃꯦꯅ ꯌꯦꯡꯁꯤꯟꯗꯅ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯅ ꯃꯧꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯧꯗꯦꯕ ꯌꯥꯝ ꯐꯖꯅ ꯂꯩꯃꯤꯟꯅꯩꯑꯕ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯕꯨꯡꯁꯦ ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯄꯤꯁꯦ ꯆꯦꯜꯂꯛꯑꯦꯕ ꯂꯩꯁꯥꯕꯤꯁꯦ ꯑꯗꯨꯒꯗꯤ ꯃꯤꯒꯤꯅꯦ ꯅꯨꯄꯤ ꯃꯌꯨꯝ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯩꯌꯦꯕ ꯂꯥꯛꯑꯒꯅꯦ ꯐꯨꯔꯦ ꯃꯣꯏꯅ ꯑꯣꯏꯅ ꯂꯩꯁꯥꯕꯤꯗꯣ ꯃꯤ ꯅꯨꯄꯤ ꯂꯩꯕꯁꯤꯗ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯦꯅ ꯍꯥꯏꯅꯤ ꯃꯆꯥ ꯋꯥꯔꯛꯇꯕ ꯃꯥꯜꯂꯣꯏꯗ꯭ꯔꯥꯅ ꯑꯁ ꯅꯨꯄꯤꯁꯤꯅ ꯆꯠꯁꯤ ꯌꯥꯗꯗꯅꯅꯦ ꯒꯥꯔꯤꯁꯤꯗ ꯏꯟꯈꯠꯄꯁꯤꯕꯨ ꯍꯦꯛ ꯌꯥꯗꯕ ꯃꯣꯏ ꯃꯌꯥꯝ ꯆꯪ ꯅꯝꯗ ꯊꯥꯡꯒꯠꯂꯒ ꯄꯨꯈꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯀꯔꯤꯝꯐꯧꯁꯨ ꯇꯧꯔꯛꯇꯦꯌꯦ ꯀꯦꯁ ꯅꯨꯡꯁꯨ ꯇꯧꯔꯛꯇꯦ ꯑꯩꯈꯣꯏ ꯃꯤ ꯈꯪꯍꯜꯂꯛꯀꯅꯨ ꯑꯩꯈꯣꯏ ꯏꯀꯥꯏꯖꯩ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯀꯔꯤꯝ ꯂꯥꯛꯀꯅꯨ ꯑꯩꯈꯣꯏꯁꯨ ꯏꯆꯥ ꯋꯥꯔꯛꯀꯦ ꯅꯣꯏꯁꯨ ꯋꯥꯔꯛꯎ ꯃꯇꯨꯡ ꯄꯥꯎ ꯐꯥꯎꯅꯔꯂꯣꯏꯁꯦꯅ ꯅꯨꯄꯥꯗꯨꯁꯨ ꯃꯣꯏꯅ ꯈꯔ ꯐꯨꯔꯝꯃꯦ ꯅꯪ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯇꯝꯃꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯄꯨꯔ ꯆꯠꯈꯤ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯕꯦꯝꯃꯁꯤ ꯌꯥꯝ ꯁꯦꯡꯅ ꯃꯣꯏꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨꯅꯦ ꯃꯥ ꯑꯗꯨ ꯏꯊꯛ ꯏꯔꯥꯡ ꯀꯔꯤꯝ ꯌꯥꯎꯗꯅꯀꯣ ꯃꯆꯥꯗꯨꯒꯤꯗꯃꯛ ꯍꯤꯡꯕ ꯋꯥꯅꯤꯗ ꯌꯥꯝ ꯁꯦꯡꯅ ꯁꯨꯝꯕ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯤꯍꯦ ꯈꯥꯏꯅꯔꯛꯑꯒ ꯂꯩꯕ ꯅꯨꯄꯤꯗ ꯑꯩꯈꯣꯏꯒꯤ ꯈꯥꯏꯅꯔ ꯂꯩꯔꯦ ꯍꯥꯏꯔꯒ ꯂꯣꯏꯅꯃꯛ ꯅꯨꯄా ꯀꯣꯏꯗꯅ ꯉꯥꯡꯅꯗꯅ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯊꯣꯛꯇꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯑꯁ ꯌꯥꯝ ꯁꯦꯡ ꯂꯩꯕ ꯂꯩꯈ꯭ꯔꯦ ꯂꯩꯀꯥꯏꯅ ꯑꯗꯨꯝ ꯈꯪꯕꯅꯤ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯅ ꯑꯗꯨꯝ ꯈꯪꯕꯅꯤ ꯈꯥꯏꯅꯔꯒ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯝꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯑꯗꯒꯤ ꯅꯤꯇꯤꯅ ꯌꯥꯝ ꯆꯨꯝꯅ ꯃꯆꯥꯒꯤꯗꯪ ꯐꯖꯅ ꯂꯩꯔꯗꯤꯅꯦ ꯂꯣꯏ ꯊꯥꯒꯠꯅꯕꯅꯦ ꯑꯗꯨꯝ ꯈꯥꯏꯅꯔꯛꯑꯁꯨ ꯑꯗꯨꯒ ꯑꯗꯨꯝ ꯈꯠꯇꯅ ꯂꯥꯡꯗꯅ ꯅꯨꯄꯥ ꯀꯣꯏꯗꯅ ꯀꯦꯗꯅ ꯃꯧꯗꯅ ꯅꯨꯄꯥꯕꯨ ꯀꯣꯏꯔꯗꯤ ꯍꯦꯟꯗꯣꯛꯅ ꯀꯦꯈꯠꯂꯛꯀꯅꯦꯕ ꯀꯨꯀꯤ ꯑꯃ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯅ ꯄꯥꯝꯅꯕ ꯈꯣꯠꯅꯕ ꯑꯗꯨꯝ ꯈꯪꯉꯦꯕ ꯃꯌꯥꯝꯅꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯑꯉꯥꯡꯗꯨꯅꯉꯣ ꯌꯥꯝ ꯁꯦꯡꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅꯒ ꯂꯩꯕꯗꯣ ꯑꯩꯅ ꯁꯨꯝ ꯉꯛꯄ ꯋꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯅꯤꯗ ꯑꯗꯨꯃꯥꯏꯅ ꯑꯍꯥꯟꯕ ꯌꯨꯝ ꯄꯥꯟꯕꯗ ꯂꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯔꯁꯨ ꯏꯆꯥꯕꯨ ꯂꯩꯔꯗꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯂꯩꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯋꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯣꯛꯇꯣ ꯊꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯌꯨꯝ ꯄꯥꯟꯕꯗꯒꯤꯅꯦ ꯌꯦꯟꯒ ꯂꯣꯏꯃꯤꯟꯅꯗꯅ ꯑꯗꯒꯤꯗꯤ ꯑꯣꯛꯀ ꯂꯣꯏꯃꯤꯟꯅꯗꯅ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯃꯤꯟꯅꯔꯦꯕ ꯅꯨꯄꯤꯁꯤꯒꯤ ꯍꯥꯄꯛꯄ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯤꯅ ꯀꯥꯏꯊꯣꯛꯑꯒ ꯏꯕꯥꯅꯤꯁꯦ ꯀꯩ ꯁꯨꯗꯣꯔꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤꯅ ꯌꯦꯡꯒꯣꯟ ꯁꯥꯁꯤ ꯈꯣꯠꯁꯤꯒ ꯌꯦꯟꯒ ꯂꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯃꯨꯛ ꯌꯦꯟꯁꯦ ꯈꯛ ꯇꯦꯛ ꯇꯣꯡꯕꯁꯤꯅ ꯑꯣꯛꯇꯣ ꯑꯃꯃꯨꯛ ꯂꯩꯕꯅꯦꯕ ꯑꯗꯩ ꯃꯆꯥ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯆꯥꯁꯦ 2 ꯁꯨꯔꯦ ꯑꯗꯩ ꯑꯣꯛꯇꯣꯁꯦ ꯂꯧꯔꯒ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯣꯛꯇꯣ ꯊꯧꯈ꯭ꯔꯦ ꯃꯥꯅ ꯌꯦꯟ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯃꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥ ꯏꯃꯨꯡ ꯑꯃ ꯄꯥꯟꯕꯒꯤ ꯋꯥꯠꯇꯦꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯅꯦꯕ ꯃꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯅꯦ ꯃꯣꯏꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟ ꯃꯃꯥꯡꯗꯒꯤꯅꯦ ꯁꯨꯝ ꯊꯣꯛꯈꯤꯕꯗ ꯃꯣꯏ ꯊꯣꯡꯒꯥꯟꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯂꯩꯔꯛ ꯑꯣꯏꯅ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯅꯥꯛ ꯌꯦꯠꯁꯤꯗ ꯑꯗꯨꯝ ꯊꯣꯡꯒꯥꯟ ꯇꯥꯏꯌꯦꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯒꯤꯅꯦ ꯃꯧ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯁꯤꯐꯥꯏ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒ ꯃꯧꯁꯤꯅꯁꯨ ꯍꯜꯂꯦꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯏꯇꯩꯃ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯂꯩꯇꯕꯅꯤꯅ ꯃꯩ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯎꯅꯦ ꯅꯪꯕꯣꯅ ꯍꯦꯛ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯀꯧꯕ ꯑꯗꯩꯗꯤ ꯄꯣꯂꯥꯡꯈꯛ ꯑꯝꯇ ꯁꯥꯕꯤꯌꯨꯅꯦꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯧꯋꯦꯕ ꯑꯗꯨ ꯃꯥꯅꯁꯨ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄ ꯁꯨꯝ ꯆꯠꯂꯦꯕꯀꯣ ꯑꯗꯩ ꯃꯧꯁꯤꯁꯨ ꯂꯥꯛꯑ ꯃꯣꯏꯗ ꯍꯦꯛ ꯐꯝꯃ ꯂꯩ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯌꯦꯟ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯅꯣꯏꯗ ꯆꯥꯔꯁꯦꯅ ꯄꯣꯔꯛꯏꯃꯤ ꯑꯩ ꯍꯥꯏꯔ ꯍꯦꯛ ꯆꯥꯃꯤꯟꯅ ꯁꯨꯝ ꯇꯧꯋꯦꯕ ꯑꯍꯥꯟꯕꯗꯗꯤ ꯅꯨꯄꯤꯁꯨ ꯀꯩꯁꯨ ꯈꯜꯂꯝꯗꯦꯀꯣ ꯀ꯭ꯋꯥ ꯂꯩꯔ ꯄꯣꯔꯛꯏ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒꯗꯤ ꯁꯨꯝ ꯅꯨꯄꯤꯁꯤꯅꯅꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯎꯗꯗꯤ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯁꯨꯝ ꯇꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅꯁꯨ ꯁꯨꯝ ꯃꯣꯏ ꯀꯩꯅꯣꯝ ꯊꯣꯡꯕꯁꯦ ꯏꯇꯩꯃ ꯀꯧꯕꯤꯌꯨꯗꯅ ꯏꯇꯩꯃꯅꯗꯤ ꯑꯗꯨꯝ ꯄꯣꯔꯛꯏꯗꯣ ꯍꯦꯛ ꯍꯥꯏꯕ ꯑꯗꯩ ꯑꯩ ꯏꯇꯩꯃ ꯍꯣꯏꯒꯤ ꯊꯤꯟꯕꯤꯔꯨꯒꯦꯍꯦ ꯍꯦꯛ ꯊꯤꯜꯂ ꯆꯠꯈꯤꯕ ꯑꯗꯩ ꯏꯇꯩꯃꯗꯣ ꯃꯆꯥꯗꯣ ꯃꯁꯥ ꯉꯝꯗꯦꯌꯦ ꯑꯩ ꯑꯣꯛꯇꯣꯗ ꯗꯥꯛꯇꯔ ꯆꯧꯁꯦꯌꯦ ꯍꯥꯏꯔꯒ ꯅꯪꯁꯨ ꯆꯧꯁꯦꯗꯤ ꯍꯥꯏꯗꯕ ꯊꯦꯡꯉꯀꯥꯟꯗꯒꯁꯦ ꯃꯣꯏ ꯃꯆꯥ ꯗꯥꯛꯇꯔ ꯄꯨꯈꯠꯂ ꯍꯦꯛ ꯆꯠꯈꯤꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯩꯗꯤ ꯍꯦꯛ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯁꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯑꯗꯩ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯦ ꯃꯥꯅ ꯂꯩꯔꯝꯗꯦꯅ ꯃꯥꯁꯤꯅ ꯀꯣꯏꯊꯤ ꯊꯤꯌꯦꯕ
ꯀꯩꯅꯣ ꯀꯔꯣꯝ ꯆꯠꯈ꯭ꯔꯤꯅꯣ ꯃꯥꯁꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯤꯅꯣꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯂꯥꯛꯑꯦꯕ ꯅꯪꯗꯤ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏ ꯆꯠꯎꯔꯤꯕꯅ ꯀꯩꯁꯨ ꯆꯠꯇꯦ ꯀꯩꯅꯣ ꯁꯨꯝ ꯊꯣꯛꯎꯕꯅꯤ ꯑꯅ ꯍꯥꯏꯔꯦꯕ ꯑꯊꯦꯡꯕꯁꯤꯗ ꯁꯣꯝꯗꯩ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯅ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯀꯩꯁꯨ ꯆꯠꯇꯦ ꯃꯤ ꯍꯥꯏ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯆꯤꯡꯅꯩ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯆꯪꯉ ꯇꯨꯝꯈ꯭ꯔꯦꯀꯣ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯀꯩꯅꯣ ꯐꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯇꯧꯔ ꯇꯠ ꯂꯥꯎ ꯃꯨꯠꯈꯤꯕ ꯑꯩꯈꯣꯏ ꯃꯤꯁ ꯀꯣꯜ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯤꯅ ꯆꯪꯉ ꯀꯅꯥꯅꯣ ꯆꯤꯡꯅꯗꯅ ꯇꯛ ꯂꯥꯎ ꯌꯦꯡꯕꯁꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯣꯏꯔꯝꯃꯦꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯑꯦꯕꯀꯣ ꯇꯨꯝꯃꯕ ꯈꯣꯠꯂꯕ ꯑꯁ ꯑꯍꯤꯡ ꯑꯣꯏꯅ ꯂꯦꯛꯑꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯉꯥꯛꯇꯪꯈꯛ ꯆꯪꯉꯛ ꯑꯃ ꯆꯠꯈꯤꯕꯗꯨꯗꯤꯒ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯃꯥ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯩꯗꯤ ꯑꯁ ꯅꯪꯅ ꯇꯨꯝꯃꯝꯕ ꯐꯃꯨꯡꯁꯦ ꯑꯩꯗꯤ ꯅꯪ ꯑꯗꯨꯝ ꯇꯨꯝꯃꯤꯕꯣꯏ ꯅꯤꯡꯉꯦꯒ ꯍꯥꯏꯔꯒ ꯃꯥꯅ ꯈꯪꯉꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯃꯥꯅ ꯍꯧꯗꯣꯛꯑꯦ ꯅꯪ ꯁꯤ ꯊꯥꯅꯩ ꯃꯦꯁꯦꯖꯁꯦ ꯀꯔꯤꯅꯣ ꯅꯪ ꯃꯣꯏꯗ ꯇꯨꯝꯃꯨꯔꯒ ꯂꯥꯛꯏ ꯅꯠꯇ꯭ꯔ ꯅꯨꯄꯥꯁꯦ ꯑꯍꯤꯡꯁꯦ ꯈꯠꯅꯔꯦ ꯀꯞꯄꯦ ꯅꯨꯄꯤꯁꯦ ꯑꯩ ꯍꯥꯏꯔꯨꯅꯤ ꯑꯗꯨ ꯇꯧꯔꯨꯅꯤꯅ ꯍꯥꯏꯔꯨꯅꯨ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯕꯅꯤꯅ ꯋꯥ ꯆꯥꯎꯅꯔꯛꯀꯅꯤ ꯑꯗꯣ ꯃꯥꯅ ꯑꯗꯨꯝ ꯍꯧꯔꯛꯇꯅ ꯍꯧꯃꯜꯂꯛꯇꯅ ꯑꯩꯁꯦ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯔ ꯀꯣꯜꯂꯛ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯂꯩꯇꯕꯅꯤꯅ ꯃꯥꯏ ꯃꯅꯤꯡ ꯊꯨꯡꯍꯜꯂꯨ ꯀꯅꯥꯝ ꯍꯥꯏꯗꯣꯛꯅꯔꯣꯏꯁꯤꯅ ꯍꯥꯏꯔꯒ ꯈꯨꯠ ꯄꯥꯏꯔꯒ ꯃꯥꯏ ꯐꯃꯨꯡ ꯀꯥꯗ ꯆꯤꯡꯁꯤꯜꯂ ꯊꯣꯡ ꯈꯔ ꯂꯣꯟꯖꯟ ꯑꯩꯈꯣꯏ ꯄꯣꯂꯥꯡꯈꯣꯛ ꯁꯦꯝꯕꯤꯌꯨ ꯂꯥꯎ ꯃꯩ ꯌꯥꯗꯕ ꯁꯦꯝꯕꯤꯌꯨ ꯂꯥꯎ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯇꯞꯅ ꯂꯥꯞꯊꯣꯔꯛꯀꯦ ꯅꯪ ꯃꯇꯝ ꯈꯤꯇꯪꯗꯤ ꯄꯤꯌꯨ ꯈꯪꯂꯥꯞ ꯂꯥꯞꯊꯣꯛꯎꯔꯁꯨ ꯑꯃꯨꯛ ꯂꯩꯒꯦꯅ ꯍꯥꯏꯔꯛꯑꯗꯤ ꯑꯗꯩ ꯏꯖꯗꯥꯕꯤ ꯂꯧꯒꯦ ꯍꯥꯏꯔꯛꯑꯗꯤ ꯑꯗꯩ ꯃꯥꯏ ꯅꯨꯄꯥ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯨꯗꯅ ꯃꯥꯏ ꯅꯨꯄꯥ ꯍꯦꯛ ꯈꯪꯉꯛꯑꯗꯤ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯅ ꯏꯖꯗꯥꯕꯤ ꯄꯤꯌꯨ ꯑꯗꯩ ꯅꯪ ꯑꯩ ꯅꯨꯄꯤꯁꯦ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯀꯥꯏꯔꯅꯤ ꯑꯗꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯌꯦꯕ ꯈꯥꯡꯉꯦ ꯅꯨꯄꯤꯁꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯁꯥꯎꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯀꯣ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯤ ꯈꯪꯗꯦꯅ ꯅꯨꯄꯤꯗꯨꯗꯤ ꯂꯥꯛꯑꯦꯕ ꯑꯃꯨꯛꯁꯨꯀꯣ ꯅꯣꯡꯃꯁꯨ ꯃꯣꯏꯅ ꯌꯦꯡꯒꯣꯟꯁꯦ ꯃꯥꯏ ꯅꯨꯄꯥ ꯃꯕꯥꯏꯅ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯌꯦꯡꯒꯣꯟ ꯋꯥꯏ ꯇꯩꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯦ ꯅꯨꯄꯤꯁꯦ ꯑꯁ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯍꯧꯗꯦ ꯗꯥꯛꯇꯔꯗ ꯑꯝꯇ ꯆꯠꯎꯁꯤꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯕ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯑꯣꯏꯅ ꯋꯥꯏꯔꯣ ꯉꯁꯤꯗꯤ ꯃꯥ ꯑꯁꯤ ꯋꯥꯏ ꯇꯩꯕꯅꯤꯅ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯐꯪꯒ ꯁꯥꯎꯒꯠꯂꯦꯕ ꯑꯁ ꯅꯣꯏ ꯒꯥꯔꯤ ꯂꯩꯅ ꯋꯥꯏꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯄꯩꯁꯥ ꯄꯤꯗꯣꯏꯅꯤ ꯋꯥꯏꯒꯦ ꯍꯥꯏꯕꯅꯤ ꯐ꯭ꯔꯤ ꯅꯠꯇꯦ ꯀꯩꯅꯣ ꯑꯁ ꯑꯩꯗꯤ ꯇꯜꯂꯦ ꯃꯤꯒ ꯆꯠꯃꯤꯟꯅꯕꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕꯩ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯅꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯃꯥꯒꯥꯟ ꯇꯧꯈꯠꯂꯛꯄꯅꯤꯗ ꯑꯗꯩꯗꯤ ꯅꯨꯄꯤꯁꯦ ꯑꯁ ꯁꯥꯎꯅꯤꯡꯕꯁꯦ ꯃꯥꯁꯤ ꯐꯥꯊꯔꯦ ꯂꯥꯛꯊꯔꯦꯀꯣ ꯑꯗꯩꯗꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯪꯉꯔꯣꯏ ꯄꯩꯁꯥ ꯄꯤꯔꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯕꯅꯤ ꯋꯥꯏꯌꯣ ꯑꯅ ꯍꯥꯏꯔꯦꯕ ꯑꯗꯩꯗꯤ ꯅꯨꯄꯤꯁꯨ ꯐꯦꯠ ꯇꯧꯔ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯃꯕꯥꯅꯤꯁꯦ ꯀꯧꯅꯈꯤꯗ꯭ꯔꯦ ꯀꯌꯥ ꯅꯨꯄꯤꯁꯦ ꯃꯣꯏ ꯑꯅꯤ ꯊꯦꯡꯅꯕꯁꯦ ꯅꯨꯄꯤꯗꯨꯅꯁꯨ ꯄꯦꯠ ꯍꯦꯛ ꯂꯩꯊꯣꯛꯈꯤꯕ ꯃꯥꯅꯁꯨ ꯍꯦꯛ ꯂꯩꯊꯣꯛꯄ ꯁꯨꯝ ꯇꯧꯅꯔꯦꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤ ꯑꯣꯛꯇꯣ ꯁꯨꯝ ꯊꯣꯛꯈꯤꯕꯁꯦꯀꯣ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯈꯥꯝꯕ ꯑꯗꯨꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯊꯣꯡꯒꯥꯟꯗ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅ ꯀꯩ ꯋꯥꯏꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦꯅ ꯂꯥꯛꯑꯒꯅ ꯅꯨꯄꯥꯁꯨ ꯐꯠ ꯊꯧꯈꯤꯕ ꯅꯨꯄꯤꯁꯨ ꯐꯠ ꯆꯪꯈꯤꯕ ꯁꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯥꯅ ꯑꯗꯩ ꯑꯣꯛꯇꯣ ꯊꯧꯔ ꯍꯜꯂꯛꯄꯁꯦ ꯃꯆꯥꯈꯩꯅ ꯃꯥꯗꯤ ꯍꯜꯂꯛꯇ꯭ꯔꯤꯅ ꯉꯥꯏꯕ ꯃꯆꯥꯈꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯍꯜꯂꯍꯧꯔꯦ ꯃꯣꯏꯗ ꯊꯧꯖꯟꯈꯤ ꯍꯥꯏꯕ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯄꯂꯣꯝ ꯆꯠꯇꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯃꯥꯁꯦ ꯆꯥꯛ ꯆꯥꯔꯁꯨ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣꯅ ꯑꯗꯩ ꯃꯥꯅ ꯆꯠꯂꯝꯃꯣ ꯑꯩꯒꯤ ꯂꯥꯛꯀꯦ ꯁꯤꯅꯦꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯅꯪ ꯀꯩꯗꯧꯕꯩꯅꯣ ꯁꯨꯝ ꯂꯩꯗꯣꯏꯕꯣ ꯕꯗꯅꯥꯝ ꯆꯥꯒꯦꯔో ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪ ꯀꯩꯅꯥ ꯀꯠꯀꯦꯔꯣ ꯁꯥꯒꯩ ꯄꯨꯟꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯑꯗꯩ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯑꯦ ꯅꯪ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯪꯒꯤꯗꯨꯗꯤ ꯑꯩꯅ ꯏꯅꯥꯎꯄꯥꯗꯧꯈꯜꯂꯤꯕ ꯃꯥꯅ ꯑꯩꯕꯨ ꯃꯇꯩ ꯃꯗꯧ ꯈꯟꯖꯔꯤꯕ ꯑꯗꯨꯒ ꯀꯩꯅꯣꯝ ꯃꯇꯦꯡ ꯄꯥꯡꯅꯕꯕꯨ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯈ꯭ꯔꯦꯅ ꯑꯁ ꯌꯥꯔꯦ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯆꯤꯟꯗꯅ ꯐꯖꯕ ꯁꯥꯕꯅ ꯇꯧꯔꯒ ꯃꯥꯁꯤꯅ ꯃꯥꯏ ꯅꯨꯄꯥꯁꯦ ꯆꯤꯡꯉ ꯄꯨꯈ꯭ꯔꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯁꯨ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯔꯦꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯍꯥꯏꯕ ꯅꯪ ꯂꯥꯞꯊꯣꯛꯅꯔꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯁꯨꯡꯂꯥꯞ ꯂꯥꯞꯊꯣꯛꯅꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣꯅ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯥꯟꯅꯩꯅꯔꯦ ꯅꯨꯄꯤꯁꯤꯒ ꯃꯥꯒꯁꯦ ꯄꯥꯟ ꯉꯥꯡꯅꯕꯤ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯥꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯍꯦꯟꯒꯠꯂꯛꯄꯤ ꯀꯦꯈꯠꯂꯛꯄꯤ ꯑꯗꯩꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯦꯛ ꯑꯣꯛꯇꯣ ꯊꯧꯔ ꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤꯁꯤꯁꯨ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯀꯣꯏꯕ ꯆꯠꯃꯤꯟꯅꯔꯨꯔꯒ ꯅꯨꯄꯤꯁꯦ ꯍꯜꯂꯛꯈ꯭ꯔꯅꯤ ꯅꯨꯄꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯊꯧꯖꯜꯂꯛꯑꯅꯤ ꯁꯨꯃꯥꯏꯅ ꯅꯨꯄꯥꯁꯦ ꯅꯪ ꯉꯁꯤꯒꯤ ꯄꯩꯁꯥ ꯀꯗꯥꯏ ꯍꯥꯏꯔꯁꯨ ꯄꯩꯁꯥꯗꯤ ꯑꯗꯨꯝ ꯄꯤꯔꯛꯄ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯄꯤꯔꯛꯏꯅꯦꯕ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯂꯨꯄꯥ 1,000 ꯇꯣꯡꯕ 500-400 ꯇꯣꯡꯕꯁꯦ ꯁꯤ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯄꯤꯁꯜꯂꯛꯏꯅꯦꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯕꯥꯅꯤꯁꯦ ꯅꯤꯡꯕꯨꯡ ꯂꯩꯀꯥꯏꯁꯨ ꯂꯣꯏ ꯉꯥꯡꯅꯔꯦꯕ ꯑꯁꯤ ꯐꯔꯛ ꯇꯥꯔꯛꯀꯅꯤ ꯃꯤ ꯃꯋꯥꯁꯦ ꯈꯪꯉꯗꯤ ꯑꯗꯨ ꯇꯧꯔꯗꯤꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯗ ꯆꯠꯃꯤꯟꯅꯍꯧꯋꯤ ꯃꯕꯥꯅꯤ
ꯑꯗꯨꯗ ꯐꯝꯃꯤꯟꯅꯍꯧꯏꯁꯦ ꯃꯤꯅ ꯎꯗꯅ ꯈꯔ ꯍꯥꯏꯔꯛꯑꯦꯕ ꯑꯗꯩ ꯃꯆꯥꯈꯩꯅꯁꯨ ꯀꯩꯅꯣ ꯊꯣꯛꯄꯗ ꯑꯁ ꯃꯃꯥ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯀꯩꯅꯣꯗ ꯑꯗꯨ ꯅꯨꯄꯤꯗꯨꯒ ꯗꯨꯀꯥꯟ ꯃꯥꯡꯗꯣ ꯑꯩ ꯁꯥꯍꯧꯋꯤ ꯑꯗꯩ ꯑꯗꯨ ꯇꯧꯍꯧꯋꯤ ꯅ ꯅꯨꯄꯤꯗꯨꯅ ꯀ꯭ꯋꯥ ꯄꯤꯍꯧꯋꯤ ꯕꯕꯥꯗ ꯀꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡꯈꯩꯁꯤꯅꯁꯨ ꯁꯨꯝ ꯎꯕ ꯑꯗꯩ ꯍꯦꯛ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯈꯤꯕꯒ ꯃꯥꯅ ꯉꯥꯏ ꯂꯩꯔꯒ ꯑꯁ ꯕꯥꯏ ꯕꯥꯏꯒ ꯇꯧꯅꯗꯅ ꯌꯦꯡꯅꯗꯅ ꯇꯧꯕꯁꯦ ꯋꯥꯔꯤꯃꯛ ꯁꯥꯗ꯭ꯔꯁꯨ ꯅꯨꯄꯥꯁꯦ ꯍꯦꯛ ꯑꯣꯛꯇꯣ ꯊꯧꯗꯣꯔꯛꯇꯣꯔꯦ ꯍꯥꯏꯗꯤ ꯃꯥ ꯅꯨꯄꯤ ꯖꯥꯟ ꯊꯣꯛꯑ ꯊꯣꯡꯒꯥꯟ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯦ ꯃꯥꯏ ꯅꯨꯄꯤꯁꯦ ꯃꯈꯣꯏꯗꯧꯁꯦ ꯁꯧꯒꯠꯂꯒ ꯍꯦꯛꯇ ꯃꯥꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯃꯄꯥꯝꯁꯤꯗ ꯃꯥꯅ ꯑꯁ ꯃꯅꯥꯎꯄꯤ ꯍꯣꯏ ꯃꯃꯥ ꯍꯣꯏꯒ ꯇꯥꯟꯅꯔꯦ ꯃꯃꯥ ꯍꯣꯏꯅꯁꯨ ꯑꯁ ꯅꯪꯒꯤꯁꯤ ꯍꯥꯏꯔꯨꯔꯁꯨ ꯂꯨꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯣꯠꯁꯤꯒꯦꯅ ꯑꯗꯩꯗꯤ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯃꯁꯤ ꯍꯥꯏꯔꯨꯔꯦ ꯂꯩ ꯂꯨꯁꯜꯂꯛꯄꯤ ꯂꯩ ꯁꯜꯂꯛꯑꯗꯤ ꯑꯗꯩꯗꯤ ꯑꯅ ꯇꯧꯗꯅ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯅꯁꯨ ꯃꯤ ꯃꯁꯥ ꯁꯣꯛꯎꯔꯦ ꯑꯩꯅ ꯑꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯂꯧꯗ ꯌꯥꯔꯣꯏ ꯋꯥ ꯉꯥꯡꯀꯅꯨ ꯍꯦꯛꯇ ꯍꯥꯏꯕ ꯂꯥꯞꯊꯣꯛꯅꯔꯣ ꯍꯥꯏꯒꯅ ꯍꯦꯛꯇ ꯌꯥꯗꯕ ꯇꯞ ꯇꯞ ꯂꯥꯞꯊꯣꯛꯂꯛꯀꯦ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯩ ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯦ ꯃꯥꯅ ꯅꯣꯛꯂꯛꯄꯅꯤ ꯑꯗꯨ ꯃꯤꯅ ꯅꯣꯛꯂꯗꯤ ꯅꯣꯛꯇ ꯌꯥꯕ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯔꯕ ꯊꯣꯡꯒꯥꯟꯗ ꯅꯪ ꯑꯣꯛꯇꯣ ꯈꯥꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯦ ꯑꯦ ꯃꯥꯅ ꯑꯝꯇ ꯈꯥꯝꯈꯣ ꯔꯤꯖꯥꯞ ꯆꯠꯁꯤ ꯁꯪꯕ꯭ꯔꯥ ꯍꯪꯉꯛꯄꯅꯤ ꯑꯩ ꯁꯪꯗꯦ ꯍꯥꯏꯔꯝꯕꯅꯤ ꯃꯤꯅ ꯈꯥꯝꯃꯒ ꯀꯃꯥꯏꯅ ꯈꯥꯝꯃꯣꯏꯗꯣꯏꯅꯣ ꯑꯃꯨꯛ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯉꯣꯟꯗ ꯃꯊ꯭ꯋꯥꯏꯁꯦ ꯄ꯭ꯔꯣꯛ 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 ꯆꯥꯛꯄꯀꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯑꯗꯩꯗꯤ ꯃꯥꯁꯤꯅ ꯇꯥꯟꯅꯕ ꯂꯥꯛꯄꯅꯦꯕ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯁꯦ ꯏꯄꯥꯝ ꯆꯠꯂꯁꯤꯔꯥ ꯑꯩꯁꯦ ꯂꯣꯏꯁꯟꯅꯔꯁꯤꯔꯥ ꯑꯗꯩ ꯃꯁꯤ ꯑꯝꯇꯪ ꯂꯥꯎ ꯈꯣꯡꯉꯒ ꯂꯩꯀꯥꯏ ꯃꯌꯥꯝꯁꯦ ꯈꯣꯡꯒꯣꯏꯅꯔꯁꯤꯔꯥꯅ ꯃꯥꯁꯦ ꯈꯟꯐꯝ ꯈꯪꯗꯕ ꯑꯩꯅ ꯍꯥꯏꯔꯦꯕ ꯅꯪ ꯇꯞꯊꯧ ꯏꯪꯙꯧ ꯅꯨꯄꯥ ꯂꯩꯕꯅꯤꯅ ꯌꯥꯝ ꯂꯨꯏ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯅꯪ ꯅꯨꯄꯥꯗ ꯂꯩꯁꯜꯂꯛꯀꯅꯤ ꯖꯇꯥꯕꯤ ꯂꯧꯔꯛꯀꯅꯤ ꯑꯗꯩ ꯑꯗꯣ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯐꯥꯊꯧ ꯅꯪ ꯋꯥꯗꯤ ꯉꯥꯡꯊꯣꯛꯎꯅꯨ ꯀꯔꯤꯝ ꯍꯥꯏꯔꯨꯅꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯅꯄꯥꯝꯁꯨ ꯆꯠꯂꯨꯅꯨ ꯀꯩꯗꯧꯕꯩ ꯅꯪ ꯅꯄꯥꯝ ꯆꯠꯇꯣꯏꯅꯣ ꯅꯪ ꯀꯩ ꯂꯥꯟꯕꯩ ꯅꯄꯥꯝ ꯆꯠꯇꯣꯏꯅꯣ ꯅꯪ ꯅꯄꯥꯝ ꯆꯠꯈ꯭ꯔꯗꯤ ꯃꯥꯅ ꯍꯦꯟꯅ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ ꯆꯠꯂꯨꯅꯨ ꯑꯗꯩ ꯅꯪ ꯅꯨꯄꯥꯅ ꯅꯨꯄꯤ ꯀꯣꯏꯔ ꯑꯣꯠ ꯅꯩꯕ ꯐꯨꯕ ꯄꯩꯁꯥ ꯄꯨꯁꯜꯂꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯄꯩꯁꯥ ꯄꯨꯁꯜꯂꯛꯏ ꯑꯣꯠ ꯅꯩꯗꯦ ꯅꯪꯁꯨ ꯅꯪꯒꯤ ꯄꯋꯥꯔꯗ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯣ ꯍꯣꯏ ꯅꯨꯄꯥꯁꯦ ꯂꯥꯞꯊꯣꯛꯅꯕꯕꯨꯗꯤ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯣ ꯃꯥꯏ ꯅꯨꯄꯥ ꯂꯩꯕꯅꯤꯅ ꯃꯆꯥ ꯀꯩ ꯂꯣꯏ ꯂꯩꯕꯅꯤ나 ꯅꯨꯄꯤꯁꯤꯁꯨ ꯂꯩꯕꯃꯛꯇꯤ ꯂꯩꯔꯛꯑꯣꯏ ꯑꯗꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯪꯅ ꯆꯥꯛꯏꯗꯣ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯥꯛꯍꯜꯂꯣ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯃꯣꯏꯁꯦ ꯃꯅꯤꯡ ꯃꯥꯡꯅꯦ ꯇꯥꯟꯅꯩꯌꯦꯕ ꯃꯣꯏ ꯁꯨꯃꯥꯡꯗ ꯋꯥ ꯉꯥꯡꯕꯁꯦ ꯅꯨꯄꯤꯁꯤꯅ ꯃꯣꯏ ꯃꯅꯤꯡꯗꯩ ꯇꯥꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥꯅꯦ ꯀꯩꯁꯨ ꯃꯥꯡꯖꯕ ꯂꯩꯇꯦꯗ ꯁꯥꯟꯅꯄꯣꯠꯇꯧꯅ ꯁꯥꯟꯅꯔ ꯃꯔꯥꯏ ꯍꯨꯟꯗꯣꯛꯆꯔꯝꯖꯅꯤ ꯑꯅ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤ ꯑꯅ ꯅꯪꯅ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯥꯟꯅꯧꯅ ꯊꯥꯗꯣꯛꯏꯃꯤ ꯑꯩꯅꯁꯨ ꯑꯅ ꯅꯨꯄꯤ ꯃꯥ ꯈꯛꯇꯅꯤ ꯃꯥꯡꯖꯍꯧꯒꯗꯕ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯅ ꯇꯧꯔꯒ ꯃꯋꯥꯅ ꯈꯪꯉꯛꯄꯗ ꯅꯩꯗꯣꯏꯁꯦ ꯃꯥ ꯈꯛꯇꯅꯤ ꯑꯅ ꯅꯪꯅ ꯁꯨꯝ ꯉꯥꯡꯕ ꯈꯣꯠꯄ ꯎꯁꯤꯠꯇꯕ ꯃꯉꯣꯟꯗ ꯍꯦꯛꯇ ꯄꯥꯟ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯔꯣ ꯅꯨꯄꯥ ꯂꯩꯅ ꯅꯨꯄꯥ ꯀꯣꯏꯕ ꯑꯗꯨ ꯇꯧꯕꯅ ꯗꯥꯏꯔꯦꯛꯇꯤ ꯃꯁꯥꯗ ꯅꯪꯅ ꯑꯗꯨ ꯇꯧꯕ ꯁꯨꯡꯍꯥꯏ ꯍꯥꯏꯔꯨꯅꯨ ꯍꯌꯦꯡ ꯀꯩꯅꯣꯝ ꯍꯥꯏꯅꯔꯁꯨ ꯑꯩ ꯌꯨꯝꯗ ꯉꯥꯡꯖꯕꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯍꯦꯛ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯕ ꯖꯒꯥꯗ ꯍꯦꯛ ꯂꯥꯎ ꯂꯥꯎꯅ ꯉꯥꯡꯕꯤ ꯑꯗꯩꯗꯤ ꯅꯪ ꯅꯨꯄꯥꯒ ꯅꯪꯒ ꯀꯦꯅꯕꯤ ꯑꯣꯏꯅꯕꯤ ꯑꯗꯩ ꯀꯩꯅꯣꯁꯦ ꯅꯪ ꯅꯨꯄꯥꯗ ꯁꯥꯎꯕ ꯈꯣꯠꯄꯩ ꯃꯃꯤ ꯑꯝꯇ ꯎꯠꯇꯕꯤ ꯑꯗꯩ ꯅꯪ ꯅꯨꯄꯥꯁꯦ ꯍꯜꯂꯛꯑꯦꯗꯅ ꯅꯣꯛꯇꯅ ꯑꯣꯛꯄꯤ ꯅꯪ ꯅꯨꯄꯥꯒ ꯅꯣꯏꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕꯗ ꯅꯆꯥꯈꯩꯒ ꯆꯠꯃꯤꯟꯅꯕꯤ ꯃꯥ ꯑꯣꯏꯅ ꯆꯥꯛꯍꯜꯂꯣ ꯅꯪꯅ ꯆꯥꯛꯏ ꯄꯣꯠꯇꯣ ꯃꯥ ꯑꯣꯏꯅ ꯆꯥꯛꯍꯜꯂꯣ ꯑꯗꯩ ꯅꯪ ꯅꯨꯄꯥꯅ ꯑꯣꯛꯇꯣ ꯊꯧꯗꯣꯛꯄꯁꯦ ꯅꯪ ꯊꯣꯡꯒꯥꯟꯐꯧ ꯌꯥꯎ ꯑꯗꯩ ꯕꯥꯏꯒ ꯇꯧꯅꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯅꯪ ꯅꯨꯄꯥ ꯂꯥꯛꯀꯗꯕꯁꯦ ꯅꯪ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯔ ꯊꯣꯡꯒꯥꯟꯗ ꯉꯥꯏ ꯂꯩꯌꯣ ꯑꯗꯨꯒ ꯇꯣꯡꯉꯒ ꯅꯣꯛꯇꯅ ꯀ꯭ꯋꯥ ꯆꯥꯃꯤꯟꯅꯗꯅ ꯊꯣꯡꯒꯥꯟꯗꯩ ꯀ꯭ꯋꯥ ꯂꯩꯗꯅ ꯅꯪ ꯅꯨꯄꯥꯒꯤ ꯆꯪꯃꯤꯟꯅꯗꯅ ꯑꯗꯨꯃꯥꯏꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯅꯪ ꯑꯣꯏꯅ ꯆꯥꯛꯀꯅꯣ ꯃꯥ ꯑꯣꯏꯅ ꯆꯥꯍꯜꯂꯨ ꯅꯇꯩ ꯅꯥꯎ ꯐꯖꯅ ꯅꯨꯡꯁꯤꯅꯕꯗꯅꯦ ꯑꯗꯨꯝ ꯃꯈꯣꯏꯗꯣ ꯄꯥꯎ ꯆꯥꯒ ꯑꯩꯉꯣꯟꯗꯗꯤ ꯗꯤꯜ ꯂꯦꯟꯕꯅꯤꯀꯣ ꯃꯤꯗꯤ ꯅꯨꯄꯤ ꯂꯩꯀꯣ ꯑꯩꯁꯨ ꯅꯨꯄꯥ ꯂꯩꯀꯣ ꯀꯔꯤ ꯀꯥꯟꯗꯣꯏꯅꯣꯅ ꯃꯁꯥꯅ ꯑꯗꯨꯝ ꯍꯟꯗꯣꯛꯍꯟꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯅ ꯑꯩꯅ ꯐꯖꯅ ꯇꯥꯛꯈꯤꯕ ꯂꯝꯒꯤ ꯅꯨꯄꯤ ꯃꯤꯅ ꯁꯥꯟꯅꯄꯣꯠꯇꯧ ꯁꯥꯟꯅꯕ ꯅꯨꯄꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠ ꯌꯥꯝ ꯂꯩ ꯁ꯭ꯋꯥꯏꯁꯦ ꯑꯔꯦꯝꯈꯥꯛ ꯌꯥꯝ ꯂꯩꯅ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯅꯨꯄꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯍꯜꯂꯣꯏ ꯏꯁꯥꯁꯦ ꯃꯤ ꯅꯨꯄꯥꯒꯤ ꯑꯔꯦꯝꯈꯥꯛ ꯑꯣꯏꯍꯜꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯪꯅ ꯀꯔꯦꯝ ꯊꯥꯏꯅꯗꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯃꯊꯟꯇꯅꯦ ꯏꯀꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯟꯗꯣꯛꯈ꯭ꯔꯗꯝꯃꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯇꯥꯛꯈꯤꯕ ꯑꯗꯩ ꯃꯥꯁꯦ ꯑꯁ ꯑꯩꯁꯨ ꯇꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯀꯥꯟꯅꯄꯣꯟꯇꯦ ꯑꯅ ꯃꯥꯁꯦ ꯃꯊꯧꯅꯥ ꯐꯨꯗꯣꯛꯑ ꯆꯠꯈꯤꯕ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯏꯃꯨꯡꯗꯀꯣ ꯃꯊꯋꯥꯏꯁꯦ ꯌꯥꯝ ꯆꯥꯛꯅ ꯃꯌꯥꯝ ꯑꯃ ꯂꯩꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯣꯝꯗ ꯃꯤ ꯂꯥꯛꯄꯁꯦ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯝ ꯃꯧꯁꯤꯡ ꯃꯆꯥ ꯄꯨꯔꯒ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯔꯁꯨ ꯑꯗꯨꯝ ꯀꯧꯔꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯌꯥꯝꯁꯦ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯗꯦꯜꯂꯤꯒꯤ ꯀꯜꯀꯇꯥꯒꯤ ꯑꯗꯩꯗꯤ ꯑꯁꯥꯝꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤꯁꯨ ꯃꯌꯥꯝ ꯀꯧꯔꯤ ꯑꯗꯨꯝ ꯍꯦꯜꯄꯔ
ꯀꯩꯅꯣ ꯑꯣꯏꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯐꯔꯛ ꯇꯥꯕ ꯈꯣꯠꯄ ꯏꯁꯥꯒꯤ ꯁꯦꯟ ꯊꯣꯛꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯂꯩꯁꯥꯕꯤꯐꯧ ꯂꯥꯛꯑꯦ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯗꯔꯀꯥꯔ ꯂꯩꯇꯦ ꯏꯁꯥꯒꯤ ꯄꯩꯁꯥ ꯊꯣꯛꯑ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯒꯤꯁꯦ ꯀꯣꯡꯕꯒꯤ IS ꯕꯣꯔꯗꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯃꯤ ꯂꯦꯞꯇꯦ ꯑꯗꯨꯝ ꯂꯥꯛꯏ ꯀꯩꯅꯣ ꯑꯉꯥꯡ ꯐꯣꯝ ꯂꯧꯕ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯑꯗꯨꯝ ꯂꯦꯞꯇꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩ ꯀꯣꯡꯕ ꯁꯤꯡꯖꯃꯩ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯨꯞ ꯄꯥꯡꯒꯣꯡ ꯑꯀꯣꯏꯕꯁꯤꯗ ꯂꯩꯕꯈꯩꯗꯤ ꯗꯦ ꯕꯣꯔꯗꯤꯡꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯀ꯭ꯂꯥꯁ 2ꯗꯒꯤꯅ 8 ꯐꯥꯎꯁꯦ ꯑꯗꯨꯝ ꯗꯦ ꯕꯣꯔꯗꯤꯡ ꯌꯥꯏ ꯑꯌꯨꯛ ꯊꯤꯜꯂꯛꯑꯒ ꯅꯨꯡꯗꯥꯡ ꯂꯧꯕ ꯑꯗꯩ ꯀꯅꯥꯒꯤꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯊꯤꯜꯂꯛꯄ ꯌꯥꯎꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯂꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯇꯨꯏꯁꯟ ꯈꯛ ꯌꯥꯎꯍꯟꯕꯁꯨ ꯌꯥꯏ ꯇꯨꯏꯁꯟ ꯈꯛꯁꯨ ꯌꯥꯎꯍꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯅꯛꯄ ꯂꯩꯕꯈꯩꯅꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗꯦ ꯕꯣꯔꯗꯤꯡ ꯅꯠꯇ꯭ꯔꯒ ꯇꯨꯏꯁꯟ ꯈꯛ ꯑꯗꯨꯝ ꯌꯥꯎꯍꯟꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣই ꯒ꯭ꯔꯨꯞꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯦ ꯒ꯭ꯔꯨꯞꯁꯦ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯃꯧꯁꯤꯡꯒꯤ ꯒ꯭ꯔꯨꯞ ꯂꯩꯁꯥꯕꯤꯒꯤ ꯒ꯭ꯔꯨꯞ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯁꯛꯂꯣꯟꯒꯤ ꯒ꯭ꯔꯨꯞꯁꯦ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯑꯇꯩ ꯑꯗꯨꯝ ꯒ꯭ꯔꯨꯞꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯈꯩ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯥꯞꯆꯟꯖꯔꯛꯀꯦ ꯑꯩꯒꯤ ꯂꯥꯏꯟ ꯃꯥꯟꯅꯕ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯒꯥꯏꯅꯕ ꯀꯔꯤꯝ ꯀꯤꯗꯕ ꯑꯗꯨꯒ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯨꯄꯥꯒ ꯃꯦꯁꯦꯖ ꯊꯥꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯣ ꯍꯥꯏꯕꯗꯅꯦ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯔꯔꯣꯏꯗꯕ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯉꯥꯡꯅꯕ ꯉꯝꯗꯕ ꯉꯥꯡꯅꯕ ꯌꯥꯗꯕ ꯄꯨꯔꯥ ꯁꯣꯏꯔꯕ ꯌꯥꯝ ꯂꯩꯔꯦ ꯁꯣꯏꯔꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯃꯔꯣই ꯑꯩ ꯅꯠꯇꯦ ꯃꯥꯅ ꯄꯥꯝꯃꯛꯑꯦ ꯃꯥꯅ ꯇꯣꯛꯅꯁꯤ ꯌꯥꯗꯦ ꯒꯤꯔꯤꯒꯤ ꯇꯛꯑꯦ ꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯅꯦ ꯇꯣꯛꯅꯁꯤ ꯌꯥꯗꯦ ꯁꯤꯅꯤ ꯍꯥꯏꯅꯦ ꯑꯅ ꯇꯧꯔꯒ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯕ ꯑꯗꯣ ꯇꯣꯛꯅꯧꯁꯨ ꯌꯥꯗꯕ ꯍꯧꯖꯤꯛꯇꯤ ꯃꯥꯡꯉꯀꯥꯟꯁꯤꯗ ꯑꯩꯈꯛ ꯃꯥꯡꯍꯧ ꯌꯥꯕ꯭ꯔꯥ ꯃꯥꯅ ꯃꯥꯏ ꯅꯨꯄꯤꯒ ꯃꯕꯥꯅꯤꯈꯛ ꯃꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯈꯤꯕ ꯑꯩꯅ ꯃꯥꯡꯍꯧ ꯌꯥꯕ꯭ꯔꯥ ꯑꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯁꯨ ꯇꯥꯕꯤ ꯇꯥꯅꯤ ꯑꯩꯗꯤ ꯑꯗꯨ ꯇꯧꯅꯤ ꯋꯥꯔꯛꯍꯟꯅꯤ ꯋꯥꯔꯛꯄꯤꯅꯕ ꯌꯥꯝ ꯂꯩ ꯑꯗꯨ ꯇꯧꯅꯤꯅ ꯍꯥꯏ ꯑꯗꯨꯗꯤ ꯅꯨꯄꯥ ꯅꯣꯏꯁꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯔꯒ ꯃꯤꯒꯤ ꯅꯨꯄꯤ ꯃꯧ ꯍꯜꯂꯛꯄ ꯈꯣꯠꯄꯗꯣ ꯌꯥꯝ ꯀꯣꯏꯅꯤꯡꯉꯗꯤ ꯃꯤ ꯅꯨꯄꯤꯗꯣ ꯁꯥꯟꯅꯄꯣꯠꯇꯣꯡ ꯁꯥꯟꯅꯅꯤꯡꯉꯗꯤ ꯑꯋꯥꯕ ꯑꯃꯗꯤ ꯅꯪꯕ ꯇꯥꯔꯦ ꯑꯗꯩ ꯅꯨꯄꯤ ꯅꯣꯏꯁꯨꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯌꯦꯅ ꯈꯪꯉꯕ ꯄꯣꯠꯇꯨꯗ ꯁꯥꯟꯅꯃꯤꯟꯅꯔꯨꯔꯗꯤ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯇꯥꯔꯦ ꯅꯨꯄꯥꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯀꯥꯟꯗ ꯅꯊ꯭ꯋꯥꯏꯗꯣ ꯄ꯭ꯔꯣꯛ 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 ꯆꯥꯛꯈꯩ ꯋꯥꯎ ꯑꯅꯤꯃꯛ ꯋꯥꯅꯧ ꯀꯩꯅꯣ ꯑꯅꯤꯃꯛ ꯋꯥꯅꯧ ꯑꯃꯁꯨ ꯃꯥꯏ ꯅꯨꯄꯤ ꯂꯩꯅ ꯃꯤ ꯅꯨꯄꯤ ꯀꯣꯏꯔꯨꯕꯩ ꯅꯨꯄꯤꯗꯨꯅ ꯀꯦꯁ ꯇꯧꯔꯛꯁꯅꯨ ꯖꯗꯥꯕꯤ ꯇꯥꯜꯂꯛꯁꯅꯨ ꯋꯥꯔꯛꯍꯟꯒꯦ ꯑꯗꯨ ꯇꯧꯍꯟꯒꯦꯅ ꯙꯞ ꯇꯧꯔꯛꯁꯅꯨ ꯑꯗꯩ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯍꯨꯟꯗꯣꯛꯑꯝꯃꯀꯥꯟꯗ ꯃꯤ ꯅꯨꯄꯤ ꯂꯩꯕꯗꯣ ꯀꯣꯏꯅꯔꯒ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯑꯩꯅ ꯀꯩꯕꯨ ꯇꯧꯔꯨꯗꯣꯏꯅꯣ ꯃꯤꯒꯤꯗꯤ ꯃꯥꯏ ꯅꯨꯄꯤꯗꯨꯒ ꯑꯃꯠꯇ ꯑꯣꯏꯒꯅꯤ ꯑꯩꯅ ꯁꯥꯟꯅꯄꯣꯠ ꯑꯣꯏꯔꯒ ꯇꯣꯛꯀꯅꯦꯅ ꯈꯟꯊꯍꯧꯗꯅ ꯉꯥꯎꯃꯤꯟꯅꯔꯨꯔꯗꯤ ꯋꯥꯎ ꯀꯩꯅꯣ ꯍꯨꯟꯗꯣꯛꯑꯝꯃꯦꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯋꯥꯎ ꯑꯅꯤꯃꯛ ꯋꯥꯅꯧꯕ ꯅꯣꯏ ꯇꯧꯕꯅ ꯅꯣꯏ ꯐꯪꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯆꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯅꯨꯄꯤ ꯃꯁꯦꯟ ꯄꯣꯊꯥꯃꯤꯟꯅꯁꯤ ꯅꯨꯄꯤ ꯃꯁꯦꯟ ꯇꯥꯟꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯍꯤꯡꯐꯧ ꯃꯦꯁꯦꯖ ꯊꯥꯅꯁꯤ ꯑꯋꯥ ꯑꯅꯥ ꯋꯥꯔꯤ ꯂꯤꯃꯤꯟꯅꯁꯤ ꯅꯣꯛꯃꯤꯟꯅꯁꯤ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯕꯗꯅꯥꯝ ꯈꯣꯟꯊꯤ ꯆꯥꯔꯣꯏ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯤꯅꯒ ꯃꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥ ꯀꯣꯏꯕ ꯑꯗꯩ ꯅꯆꯥꯈꯩꯗꯣ ꯅꯨꯄꯥ ꯉꯥꯡꯅꯔ ꯊꯥꯛꯄ ꯑꯣꯛꯇꯕꯤ ꯑꯗꯨ ꯇꯧꯗꯕꯤꯅ ꯃꯤ ꯅꯨꯄꯤꯅ ꯊꯤ ꯉꯥꯡꯕꯗꯣ ꯇꯟꯗ꯭ꯔꯥ ꯑꯗꯨ ꯁꯛꯄꯨꯗꯤ ꯑꯗꯨꯝꯕ ꯃꯤꯅ ꯋꯥ ꯉꯥꯡꯗꯅꯕ ꯐꯖꯅ ꯁꯦꯡꯅ ꯆꯠꯍꯧꯁꯤ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯀꯩꯅꯣ ꯅꯤꯡꯕ ꯌꯨꯝ ꯀꯥꯏꯔꯦ ꯍꯥꯏꯔꯁꯨ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯉꯒ ꯌꯥꯝ ꯂꯦꯝꯅ ꯂꯩꯁꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯤꯒꯤ ꯅꯨꯄꯥ ꯐꯖꯅꯁꯨ ꯂꯦꯞꯄꯤꯒꯗꯕꯁꯨ ꯅꯠꯇꯕ ꯃꯥꯏ ꯃꯆꯥ ꯃꯥꯏ ꯃꯇꯨꯕꯨ ꯍꯣꯠꯅ ꯉꯝꯗꯕ ꯅꯨꯄꯥꯗꯨꯅꯕꯨ ꯅꯪꯒꯤ ꯅꯆꯥ ꯅꯪ ꯀꯌꯥꯝꯕꯨ ꯌꯥꯝꯅ ꯐꯖꯅ ꯌꯦꯡ ꯉꯝꯗꯣꯔꯤꯒꯦ ꯊꯥꯛ ꯉꯝꯗꯣꯔꯤꯒꯦ ꯅꯪꯒꯤ ഹിങ്കോൾ ꯑꯃ ꯂꯩꯕꯤꯗꯅ ꯌꯨꯝ ꯑꯃ ꯁꯥꯕꯤꯗꯅ ꯊꯝ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯀꯔꯤꯝ ꯀꯥꯟꯅꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯉꯜꯂꯤꯉꯩꯗ ꯊꯥꯗꯣꯛꯑꯣ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯨꯔꯕꯁꯤꯡ ꯑꯗꯨꯒꯨꯝꯕꯗ ꯊꯥꯗꯣꯛꯑꯣ ꯉꯟꯅꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯈꯩꯁꯦ ꯁꯦꯝꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦ ꯏꯁꯥꯗ ꯁꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯍꯟꯗꯅꯕ ꯑꯗꯩ ꯃꯤꯅ ꯋꯥꯍꯩ ꯃꯊꯛ ꯊꯪꯗꯅꯕ ꯑꯗꯨꯒ ꯃꯤꯒꯤ ꯏꯃꯨꯡꯁꯨ ꯑꯩꯈꯣꯏꯅ ꯊꯨꯒꯥꯏꯗꯅꯕ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯡꯅ ꯐꯖꯅ ꯆꯠꯃꯤꯟꯅꯁꯤ ꯅꯨꯄꯤ ꯃꯁꯦꯜ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯟꯅꯃꯤꯟꯅꯔꯒꯀꯣ ꯑꯗꯣ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯗꯤ ꯂꯣꯏꯁꯟꯖꯒꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯣꯖꯥꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯥꯜꯂꯣꯟꯗ ꯁꯣꯏꯈꯤꯕ ꯌꯨꯝꯕꯥꯜꯂꯣꯟꯗ ꯀꯥꯏꯈꯤꯕ ꯑꯃꯗꯤ ꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯜꯍꯧꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯄꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯁꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯍꯥꯏꯕꯗꯤ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯀꯃꯦꯟꯠꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯌꯥꯝ
mayam aikoisi gyan hena taminaba wakalon hena afaba puthokminaba mo oiminasi mayam gi comments na aikoi gi thawai ni oza gi thawai ni haina mayam da thamjakre aduga mayam gi comments na aikoi na su comments in nainaraba matungda ahenba wakalon ahenba knowledge kaya ama phangjabana maram oiraga mayam comments sungso sojana ibira u haina thamjabaga loinana ngasi gi oinadi matam su loisilak Ipo Media na every Wednesday amadi Saturday da mayam gi damakta seba tawjariba crime diaries humpu tare suba yengbiri besingbu hanna na thaga chabaga loinana matang asida kaina na ba yathang nizari pina biresi